मैम अखोई सिंगल 360 नसु मैम यूज तौजरीबा मोबाइल हाइतारे अखोइना सुम स्मार्टफोन से ngasi बावबदा पाइरइसे मैम एप्पल का सिदि पाइ ngamjadeda ado स्मार्टफोन से अखोइना सुम पाइजरिसे सैमसंग से पाइबको सैमसंग से अखोइना ममांगदा हेक यादबा मतमदा मैम बाजार पौना बाजार सर्विसिंग सेंटर से लइए मैम पोट से लइरा मतमदा कंज्यूमर ड्यूरेबल्स गुड से लइरा मतुंगदा मैम ने याम का हेना हंगनरिसे अखोइ पोट से लइरा मतुंगदा मसाइ आफ्टर सेल सर्विस हाइतारे मैम पोट से लइरा मतुंगदा कराइदा सेमदोनो यारक्ता मतमदा वारंटी गुम्बा अमा लाख मतमसे कराइदा चतोइनो हाइसे कस्टमर सिंदा याम कंगाउनबा अदो सैमसंग की दमकतदी मोइरांगखोम सवाइजम लाइरक्ता लइरिबा अखोइ लनलैमगा लइबदो लनलैमगसु मोबाइल केका यावइको मैम मोबाइल येंगहनजगे को ngara अखोइ मोबाइल उचरमदो अदो मरुइना अखोइ मोबाइल मैम से येंगहनद्रिङै ममांगदा अखोइ सैमसंग की सर्विसिंग सेंटर अमा मैम से मोइरांगखोम की सवाइजम लाइरक्तुदनिको लैजरिसे एमसीबी काइंगा लइबे एमसीबी 10 हाउस सि लइरेना मथक्ता कागदोइनी सैमसंग सर्विसिंग सेंटर से सैमसंग सर्विस सेंटर से कामिनसे अदुदुगा करी करम्बा अनौबनो बाजार लैरम्बा अखोइगी सर्विसिंग सेंटर लैरिब्रा नत्रगना मफमसिदा लाइसिना पुरा टोटली न्यूरा नत्रगा सेमला हाइबसि मैमदा हंजगे अखोइ हंजगे खंद्रि चाविनसेबको अदो अखोइदि सैमसंग नांगौजे लाखने सैमसंग की सर्विसिंग सेंटर सिबदि मैमदा खंगनजगे हाइदना ngasi अखोइ लाइबसि फजरइबनि अदुगा लनलैमदा फंगिरिबा मोबाइल सिंग हाइतारे मोबाइल सेक्शन सिंग अदो GoPro गसु यावे माइगिसे अदो मैम येंगहनजगे होजिति ब्लॉग नंबर मतबदा GoPro गसिसु मैम याम पामनैदना अदो मैम जो GoPro सु येंगहनजरके अदुगा डिफरेंट मोबाइल अमा मैम लैरिबा अखोइ लनलैमा मखाइसे लैसे सिसु येंगहनजरके मथक्ता लैसे अखोइ सैमसंग सर्विसिंग सेंटर दनिको अखोइना होजि चंगजरैसे अनौबने नौना हांगिबा लंगत्रिक लंगबा अहनबनिको मैम इदा लैसे अदो पुश हाइरे मनुंगसे चंगा कोदारदि इल्लगा चंगो नत्रदि यारोय नो मास नो एंट्री मोइरांगखोम से कदाइदनो हाइ मोइरांगखोम हाइसे गूगल मैप तम तंग येंबिरो इचिलाव अदुगा फॉलो तौरगा लाखबिरो याम लाइबनि मोइरांगखोम सगाइजम लाइर हाइगा येंबिरो और लनलैमा हाइगा सुदम थिबिबा यानिको मोइरांगखोमगे मैम चंगमिनसे पुश हाइगा इरे खो इंजरगे दुगा मास उक्तबा इचिलाव सिंग चंगबिरकनो हाइदना इरे अखोइदि मास उपमनिना मैम चंगसी अदुगा मनुंगदा कस्टमर सिंगी सुम लाखबिबा मतमदा सर्विस लौबा लाखबिबा मतमदा कस्टमर सिंगी फंबमने से लैसे होजिति कोविड 19 की मतमनिना कोविड 19 प्रोटोकॉल हाइतारे सेफ डिस्टेंस लेनबैदमक्ता से फंबम से सुमाइना सेपरेट तौरगा लैनिको कीप डिस्टेंस अदुगा अखोइना हाइजनिंगबमना मोबाइल अमा सेम लाख मतमदा मी कुन कुन लाखबिगनो कइनोदो मफम से फंबम जाम लिमिटेड ओयेबा से लैसेको अदुना मी अमागुम लाखबिरगा अदोम सेमिंग मोबाइल दो अदोम तकलाउ सेमगा दum चतिगिबको सॉफ्टवेयर अपडेट अनुसा नुआइबना एसी सु थाइ एसी सु लाइ एसी सु थाइ थाबनिना दum इंगे अनोसे communication wall ngam pa ba thok pram thang video amplified communications holiday list ka su yaw re se kida work to staff sing is oina suti oina hai tare ne bata backup to do list mayam customer singi oina sembla lak pitingai mamangda yam to bigada hai tare ko duga book and online appointment haina su iri keep social distance Samsung Care Plus Samsung Mobile पाइबी बेचे लाउं सिंह खुद तम तक थांगल पिरो कमेंट सेक्शन दा मी क्या याव बगे Samsung Mobile पाइबी बेचे लाउं सिंह याव बिरगदी वांगांग बा या बिगदब मी तंग यारगदी वॉलंटियर तंग याबा याये स्वाइ दुम वारी बताइ सुम सा सेबको याम बगी मिंग अमता अहाम मोतदा हाइबियो आई मिंग मार्क्स लौथोक्सिरा अन सोपियो हाइबतंग मयाम सक उनबा हाइताय मसा थीमी नमा सोपो वानिदा फजबगैदि लौथोकदम याइ केसु काइदेबा कमाई तौवी अखोइ बाजार लैबा अखोइ पौना बाजार लैरब सैमसंग केयर से सिसिगा मरि लैनब्रा लैनदब्रा अदु अनोबरा हाइबसे हंद्रिंग ममांदा याम हाना इंट्रो तंग मतेम तंग तौवी आई मिंग संतोष कौवेबको आइना सिगी सेंटर मैनेजर ओइन लैजबनी को सेंटर कनो सर्विस सेंटर सिगी रेस्पोंसिबिलिटी सिनजबा हाइतारे अदुगा हाना पौना बाजार लेमबदगा सिमगा मसाम तनी को मसाम को हाना दो लैत्रे सोमदा शिफ्ट तौरक हाइतारे असोंगिदो पार्किंग याम सिनबा खोटपा कसम का ब्रेन याक गाड़ी खामम लैता जस्ट अदगी गवर्नर रोड कनो मनिंग द लैबनिना को
ꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ Security ꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯈꯔꯁꯨ ꯂꯩꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯡꯉꯛꯄꯅꯤ ꯃꯌꯥꯝꯁꯨ ꯈꯪꯅꯕ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯣ ꯊꯤꯕꯗꯁꯨ ꯌꯥꯝ ꯋꯥꯅꯩꯌꯦ ꯃꯥꯅꯦ Samsung ꯃꯥꯅꯦ ꯑꯗꯣ Servicing ꯁꯤꯗ Center ꯂꯩꯕꯗꯒꯤ ꯈꯔꯁꯨ ꯐꯔꯦꯀꯣ ꯑꯗꯒꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯦ ꯀꯁꯇꯃꯔ ꯌꯥꯝ ꯍꯔꯥꯎꯏ ꯃꯣꯁꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯕꯋꯥꯔꯤ ꯗꯦꯠ 7ꯗꯒꯤ ꯍꯣꯡꯉꯛꯄꯅꯦꯕꯀꯣ ꯀꯁꯇꯃꯔ ꯀꯩꯁꯨ ꯃꯌꯦꯡ ꯇꯥꯗꯦ ꯀꯣ ꯍꯥꯟꯅ ꯂꯥꯛꯑꯝꯕ ꯆꯥꯡ ꯗꯦꯜꯂꯤ 30 to 40 ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨ ꯑꯣꯏꯔꯤꯀꯣ ꯑꯗꯨ ꯁꯝ ꯀꯁꯇꯃꯔ ꯈꯔ ꯑꯦꯋꯥꯔ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯚꯤꯖꯤꯠ ꯅꯨꯡ ꯆꯠꯇꯅ ꯃꯥꯔꯀꯦꯠ ꯚꯤꯖꯤꯠ ꯀꯩꯀꯥ ꯆꯠꯇꯅ ꯇꯧꯔꯦ ꯀꯣ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯂꯥꯛꯏ ꯀꯁꯇꯃꯔ ꯐꯖꯅ ꯀꯣ ꯌꯥꯝ ꯀꯔꯤ ꯁꯔꯚꯤꯁꯅꯣ ꯃꯐꯝꯁꯦ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯁꯤꯗ Samsung Servicing Center ꯍꯥꯏꯔꯒ ꯃꯌꯥꯝꯅꯕꯨꯗꯤ ꯍꯦꯟꯅ ꯈꯪꯅꯕꯤꯔꯤꯀꯣ ꯌꯦꯁ ꯀꯔꯤ ꯁꯔꯚꯤꯁꯀꯗꯤ ꯄꯤꯕꯤꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯣ ꯇꯦꯕ꯭ꯂꯦꯠ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯁꯦꯁꯔꯤ ꯍꯥꯏꯇꯥꯔꯦ ꯍꯦꯗꯐꯣꯟꯒꯨꯝꯕ ꯑꯦꯅꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯕ ꯃꯥꯒꯤ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯦꯗꯐꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯗꯐꯣꯟ ꯑꯣꯏꯒꯦꯔꯥ ꯑꯦꯗꯥꯞꯇꯔ ꯑꯣꯏꯒꯦꯔꯥ ꯆꯥꯔꯖꯔ ꯑꯣꯏꯒꯦꯔꯥ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯔꯣꯀꯣ ꯁꯝꯁꯨꯡꯒꯤ ꯄ꯭ꯔꯗꯛ ꯍꯦꯟ HP ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯕ ꯄꯨꯔꯒ ꯂꯥꯛꯄ ꯀꯦꯔꯤꯟ ꯇꯧꯔꯒ ꯂꯥꯛꯄ ꯌꯥꯕ ꯄꯣꯠꯈꯩꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯖꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯁꯨꯝ ꯃꯅꯤꯄꯨꯔꯗ ꯁꯦꯝꯁꯪꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯔꯚꯤꯁꯤꯡ ꯄꯤꯕ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯗꯤ ꯊꯦꯡꯅꯩ ꯀꯁꯇꯃꯔꯁꯤꯡꯅ ꯌꯥꯝ ꯁꯥꯎꯕ ꯀꯦꯁꯀꯁꯤ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯊꯣꯛꯏ ꯃꯣꯁꯂꯤ ꯑꯗꯨ ꯑꯩꯅꯁꯨ ꯀꯁꯇꯃꯔꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯄꯈꯩꯗꯤ ꯑꯩꯈꯣꯏꯅ ꯏꯗꯨꯀꯦꯠ ꯇꯧꯖꯩꯀꯣ ꯊꯦꯡꯅꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯤ ꯑꯣꯊꯣꯔꯥꯏꯖ ꯁꯥꯔꯚꯤꯁ ꯑꯣꯏꯕ ꯑꯣꯏꯅꯤꯡꯗꯅ ꯂꯣꯀꯦꯜ ꯁꯥꯔꯚꯤꯁ ꯆꯪꯁꯤꯜꯂꯨꯕꯒꯨꯝꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯋꯥꯔꯦꯟꯇꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ local service ꯃꯅꯨꯡꯗꯁꯨ ꯆꯪꯍꯜꯂꯨꯕ ꯄ꯭ꯂꯁ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯗꯩ ꯑꯥꯎꯠꯁꯥꯏꯠꯀꯤ ꯃꯣꯏ ꯂꯣꯀꯦꯜ ꯁꯥꯔꯚꯤꯁꯁꯤꯅ ꯃꯣꯏꯒꯤ ꯒꯝꯁꯤ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯨꯅ ꯐꯀꯠꯄ ꯌꯥꯗꯕꯒꯨꯝꯕꯀꯣ ꯑꯗꯒꯤ ꯕꯦꯛ ꯀꯚꯔꯗꯣ ꯗꯤꯁꯀꯂꯔ ꯑꯣꯏꯈꯤꯕꯒꯨꯝꯕ ꯑꯗꯨꯝꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯊꯥꯒꯤ ꯑꯣꯊꯣꯔꯥꯏꯖ ꯁꯥꯔꯚꯤꯁꯇꯗꯤ ꯑꯦꯕ꯭ꯔꯤ ꯅꯞꯇꯧꯔꯤꯕ ꯁꯤꯖꯤꯟꯅꯗꯧꯔꯤꯕ ꯀꯟꯖꯨꯝ ꯇꯧꯔꯤꯕ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ 90 daysꯀꯤ ꯀꯣ 3 monthsꯀꯤ ꯋꯥꯔꯦꯟꯇꯤ ꯂꯩꯗꯣꯏꯅꯤ ꯑꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯥꯎꯠꯁꯥꯏꯠꯀꯤꯗꯤ ꯑꯗꯨ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯒꯝ ꯅꯞꯄ ꯒꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯥꯎꯠꯁꯥꯏꯠ ꯒꯝ ꯅꯠꯇꯦ ꯐꯦꯛꯇ꯭ꯔꯤ ꯍꯥꯏꯗꯤ ꯀꯝꯄꯅꯤꯒꯤ ꯒꯝꯅꯦꯕ ꯅꯞꯆꯔꯤꯁꯦꯀꯣ ꯑꯗꯨꯅ ꯗꯤꯁꯀꯂꯔ ꯑꯣꯏꯕꯒꯤ ꯆꯥꯟꯁꯦꯁ ꯑꯗꯨꯝꯕ ꯌꯥꯝꯅ ꯅꯦꯝꯒꯅꯤ ꯀꯩꯁꯨ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯂꯩ ꯑꯗꯨꯒ ꯏꯚ꯭ꯔꯤ ꯁꯤꯜꯂꯤꯕ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯀꯤꯁꯨ 90 days ꯋꯥꯔꯦꯟꯇꯤ ꯂꯩꯒꯅꯦꯕꯀꯣ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯡꯁꯦ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯔꯤꯁꯦ ꯏꯚꯟ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯈꯨꯠꯇꯒꯤ ꯄꯥꯏꯔꯒ ꯄꯣꯛ ꯂꯥꯎ ꯇꯥꯔꯒ ꯀꯥꯏꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯀ꯭ꯔꯦꯛ ꯆꯠꯂꯒ ꯇꯧꯕꯁꯦ ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯑꯗꯨꯝ ꯗꯤꯁꯄ꯭ꯂꯦꯒꯨꯝꯕ ꯁꯤꯟꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜ ꯗꯦꯃꯦꯖ ꯍꯥꯏꯇꯥꯔꯦ ꯐꯤꯖꯤꯀꯦꯜ ꯗꯦꯃꯦꯖꯁꯦ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯐꯇꯤ ꯑꯣꯏꯕ ꯀꯔꯤ ꯑꯅꯧꯕ ꯁ꯭ꯀꯤꯝꯒꯗꯤ ꯂꯥꯛꯑꯦ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯁꯣꯝ ꯊꯝꯈ꯭ꯔꯒ ꯆꯞ ꯆꯥꯅꯖꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯤꯆꯔ ꯌꯥꯝ ꯂꯩ ꯏꯟꯁꯨꯔꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯁꯨꯔꯦꯟꯁꯁꯦ ꯍꯧꯖꯤꯛꯁꯤ ꯐꯣꯟꯁꯦ ꯂꯥꯈ ꯃꯈꯥꯏ ꯋꯥꯅꯤ ꯁꯨꯝ ꯂꯥꯈ ꯍꯦꯟꯕ ꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯏꯟꯁꯨꯔꯦꯟꯁꯁꯤꯡ ꯌꯥꯎꯔꯒꯀꯣ ꯍꯥꯏꯗꯤ ꯀꯥꯏꯈ꯭ꯔꯒꯁꯨ ꯏꯁꯤꯡꯗ ꯇꯥꯔꯒꯁꯨ ꯀꯣ ꯏꯚꯟ ꯋꯥꯔꯦꯟꯇꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯗꯦꯃꯦꯖ ꯑꯣꯏꯗ꯭ꯔꯤꯉꯩꯗꯀꯣ ꯋꯥꯔꯦꯟꯇꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯀꯣ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯐꯦꯁꯤಲಿಟಿ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯟꯇꯤꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯒꯗꯕ 30 monthsꯀꯨꯝꯕ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯟ ꯇꯧꯍꯧꯕ ꯌꯥꯔꯦꯕ ꯆꯍꯤ 2ꯒꯨꯝꯕ ꯀꯣ ꯑꯗꯒꯤ 3ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕꯁꯨ ꯌꯥꯔꯦ ꯀꯝꯄꯅꯤꯅ ꯐꯦꯁꯤलिꯇꯤ ꯑꯅꯧꯕ ꯌꯥꯝꯅ ꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯝꯁꯨꯡ ꯀꯦꯌꯔ ꯄ꯭ꯂꯁ ꯑꯅꯀꯣ ꯃꯃꯥꯏ ꯀꯥꯏꯒꯦꯔꯥ ꯏꯁꯤꯡꯗ ꯇꯥꯒꯦꯔꯥ ꯀꯣ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯨꯗꯤ ꯚꯦꯔꯤꯌꯟ ꯃꯣꯗꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯄꯔꯦꯠ ꯇꯣꯉꯥꯟ ꯂꯩꯖꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯏꯟꯁꯨꯔꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀꯤꯝ ꯀꯝꯄꯅꯤꯅ ꯑꯅꯧꯕ ꯌꯥꯝꯅ ꯄꯤꯔꯦ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯣꯏꯔꯥꯡꯈꯣꯝ ꯁꯋꯥꯏꯖꯝ ꯂꯩꯔꯛꯇ ꯅꯧꯅ ꯁꯦꯝꯁꯪꯒꯤ ꯀꯁꯇꯃꯔ ꯀꯦꯌꯔ ꯁꯥꯔꯚꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯝꯁꯪ ꯀꯁꯇꯃꯔ ꯀꯦꯌꯔ ꯁꯥꯔꯚꯤꯁ ꯍꯥꯡꯗꯣꯛꯄꯤꯔꯛꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐꯇ ꯀꯌꯥ ꯂꯩ ꯑꯗꯨꯒ ꯀꯁꯇꯃꯔ ꯀꯦꯌꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇꯅ ꯀꯌꯥꯃꯨꯛ ꯂꯩꯔꯒ ꯑꯣꯜ ꯇꯨꯒꯦꯗꯔ ꯁ꯭ꯇꯥꯐ ꯀꯌꯥꯅꯗꯒꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯄꯤꯕꯤꯔꯤꯅꯣ ꯀꯣꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯨꯒꯦꯗꯔ ꯑꯩꯈꯣꯏꯒꯤ CCOꯗꯀꯣ CCO ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔ ꯀꯦꯌꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯁꯤꯗ ꯃꯣꯏ ꯀꯥꯎꯟꯇꯔ 3 ꯂꯩꯀꯣ ꯀꯥꯎꯟꯇꯔ 3ꯁꯤ ꯃꯅꯨꯡꯗ ꯀꯥꯎꯟꯇꯔ 1ꯁꯤꯗꯤ ꯁꯤꯒꯤ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯗꯤꯂꯔꯁꯤꯡ ꯂꯥꯛꯄ ꯀꯔꯤ ꯀꯔꯥ ꯀꯣ ꯑꯗꯨꯝꯕꯒꯤ ꯂꯝ ꯊꯥꯞꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯇꯦꯠ ꯀꯥꯎꯟꯇꯔꯅꯦꯕꯀꯣ ꯁꯤꯅ ꯗꯤꯂꯔꯁꯤꯡ ꯂꯥꯛꯄꯗ ꯌꯥꯝꯅ ꯀꯁꯇꯃꯔ ꯂꯩꯔꯒꯁꯨ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯣꯏ ꯁꯤꯃ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯇꯦꯠ ꯀꯥꯎꯟꯇꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯚꯤꯁ ꯏꯟꯖꯤꯅꯤꯌꯥꯔꯗ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐ 3 ꯂꯩꯀꯣ ꯄꯥꯔꯠ ꯃꯦꯅꯦꯖꯔ ꯐ꯭ꯂꯣꯔ ꯃꯦꯅꯦꯖꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯕꯣꯏ ꯑꯦꯁꯤꯁꯇꯦꯟ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯂꯩꯔꯦꯀꯣ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯥꯋꯔꯁꯤ 9ꯅꯦ ꯑꯩꯈꯣꯏ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯁꯥꯝꯁꯨꯡ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯁꯤꯝ ꯈꯛꯇꯅꯤꯀꯣ ꯂꯩꯔꯤꯁꯦ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯕꯨꯛ ꯀꯩꯅꯣ ꯍꯥꯡꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯁꯤ 9:30ꯗꯩꯅ
ꯄꯨꯡ 6 ꯐꯥꯎꯇꯤ ꯍꯥꯡꯉꯦꯕꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 6ꯁꯦ ꯍꯧꯖꯤꯛ ꯇꯥꯗ꯭ꯔꯣ ꯃꯥꯜꯂꯦ ꯇꯥꯗꯣꯔꯦ ꯆꯨꯝꯃꯤꯀꯣ ꯄꯨꯡ 6ꯁꯦ ꯇꯥꯗꯣꯔꯦ ꯂꯣꯟꯁꯨ ꯂꯣꯟꯗꯣꯔꯦ ꯂꯩꯔꯦ ꯀꯁꯇꯃꯔꯕꯨ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯄꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯏꯚꯟ ꯐꯅ ꯊꯦꯡꯉꯁꯨꯀꯣ ꯂꯥꯛꯄꯨ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯄꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯁꯦ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯃꯌꯥꯝ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯗꯅ ꯀꯁꯇꯃꯔꯅꯁꯨ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯅꯧꯕ ꯀꯝꯄ꯭ꯂꯦꯟꯁꯦ ꯀꯔꯤ ꯑꯅꯧꯕ ꯀꯝꯄ꯭ꯂꯦꯟꯒꯗꯤ ꯂꯩ ꯁꯤꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯝꯕ ꯒꯥꯔꯤ ꯈꯥꯝꯐꯝ ꯂꯩꯇꯕ ꯑꯃ ꯑꯗꯨꯝꯕꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯄꯥꯟꯁꯨ ꯑꯣꯏꯔꯦ ꯂꯝꯕꯤ ꯃꯄꯥꯟꯁꯨ ꯑꯣꯏꯔꯦ ꯂꯣꯏ ꯈꯪꯕꯁꯨ ꯈꯪꯅꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯄ ꯀꯁꯇꯃꯔꯕꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯥꯔꯣ ꯀꯥꯏꯔꯨꯕꯒꯨꯝꯕ ꯑꯗꯒꯤ ꯂꯤꯀ꯭ꯋꯤꯠ ꯂꯣꯛ ꯏꯁꯤꯡꯗ ꯆꯪꯕꯒꯨꯝꯕ ꯈꯣꯠꯀꯨꯝꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜꯅꯤꯗꯅꯀꯣ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝꯕ ꯁꯥꯔꯚꯤꯁ ꯄꯤꯗꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯝꯕꯅꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯤꯗ ꯏꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯝꯁꯪꯒꯤ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯍꯥꯏꯅ ꯂꯩꯕꯤꯔꯤꯁꯦ ꯑꯦꯕ꯭ꯔꯤ ꯁꯦꯝꯁꯪꯒꯤ ꯄꯥꯔꯠ ꯑꯃ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯂꯣꯏ ꯁꯤꯟꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯕꯤꯒꯗꯣꯏꯅꯦꯕꯀꯣ ꯂꯣꯏꯅꯃꯛ ꯁꯥꯔꯚꯤꯁ ꯁꯤꯗ ꯂꯣꯏ ꯇꯧꯔꯤꯅꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ A30ꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁꯤꯟꯕꯗ ꯀꯌꯥ ꯆꯪꯗꯣꯏꯅꯣ A30ꯒꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯈꯤꯗꯕ꯭ꯔꯥ ꯗꯦꯃꯦꯖ ꯇꯧꯕ꯭ꯔꯥ ꯑꯝꯇ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ A30ꯒꯤꯁꯦ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯕ꯭ꯔꯦꯛꯂꯥ ꯀꯣ ꯕꯦꯛ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦ ꯐ꯭ꯔꯟ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯤꯕꯤꯕ꯭ꯔꯥ ꯁꯥꯔꯚꯤꯁꯁꯦ ꯀꯌꯥꯃꯨꯛ ꯆꯪꯒꯗꯒꯦ ꯂꯣꯏꯅ ꯂꯩ ꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯀꯩꯅꯣ ꯃꯣꯗꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯈꯦꯠꯅꯕꯀꯣ A30ꯗꯁꯨ ꯃꯣꯗꯦꯜ ꯌꯥꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯣꯗꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯂꯩ ꯑꯗ A30ꯗꯁꯨ 2-3 ꯁꯨꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯁꯦꯝꯁꯪ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯄꯤꯖꯩꯗꯅ ꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯦꯚ꯭ꯔꯤꯁꯤꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯂꯩꯕ ꯂꯩꯇꯕꯀꯣ ꯑꯦꯃꯥꯎꯟ ꯀꯌꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯁꯇꯃꯔ ꯁꯝꯇꯥꯏꯝꯁ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡꯗꯩ ꯂꯥꯛꯇꯣꯔꯦ ꯀꯁꯇꯃꯔꯁꯦꯀꯣ ꯃꯥꯁꯤ ꯃꯣꯏꯔꯥꯡꯗꯩ ꯂꯥꯛꯄ ꯏꯚꯟ ꯀꯛꯆꯤꯡꯗꯩ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯗ ꯄꯥꯔꯠ ꯂꯩꯕ ꯂꯩꯇꯕ ꯍꯥꯟꯅ ꯍꯪꯕꯤꯔꯒꯀꯣ ꯑꯗꯒꯤ ꯄꯥꯔꯠ ꯂꯩꯒ ꯍꯥꯏ ꯇꯥꯔꯗꯤ ꯃꯥ 1 ꯑꯋꯥꯔ ꯉꯥꯏꯔꯒ ꯄꯨꯡꯈꯥꯏ ꯑꯃ ꯉꯥꯏꯔꯒ ꯍꯟꯕꯤꯕ ꯌꯥꯅꯦꯕꯀꯣ ꯂꯧꯔꯒ ꯑꯃꯨꯛ ꯅꯠꯇ꯭ꯔꯒꯗꯤ ꯄꯥꯔꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯇꯧꯅꯅꯤꯀꯣ ꯁꯝ ꯀꯁꯇꯃꯔ ꯑꯩꯈꯣꯏꯒꯤ ꯖꯦꯅꯨꯏꯟ ꯀꯁꯇꯃꯔꯁꯤ ꯁꯝꯁꯨꯡ ꯀꯁꯇꯃꯔꯁꯦ ꯑꯌꯥꯝꯕꯅ ꯖꯦꯅꯨꯏꯟ ꯄꯥꯔꯠꯁꯦ ꯂꯣꯏ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯂꯩꯇꯦꯗꯣ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔ ꯃꯇꯨꯡꯗꯀꯣ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯕꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯥꯔꯠꯇꯣ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯌꯦꯡ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯗꯨꯝ ꯄꯨꯈꯤꯕ ꯌꯥꯕꯒꯤ ꯑꯗꯨꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪ ꯄꯥꯏꯕꯤꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯁꯇꯃꯔꯁꯤꯡꯗ ꯁꯦꯝꯁꯪ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯒꯤ ꯃꯦꯅꯦꯖꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯕꯅꯀꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯁꯦꯝꯁꯪ ꯄꯥꯏꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯄꯥꯎ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯁꯇꯃꯔ ꯑꯩꯈꯣꯏꯗꯤ ꯀꯁꯇꯃꯔꯁꯦ ꯑꯦꯁꯦꯠꯅꯤꯀꯣ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯑꯣꯏꯅ ꯎꯖꯗꯦ ꯀꯁꯇꯃꯔꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁꯁꯤ ꯅꯨꯡꯉꯥꯏꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯦꯟꯕꯤꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯨ ꯑꯣꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯀꯁꯇꯃꯔꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯁꯦꯀꯣ ꯁꯝ ꯀꯁꯇꯃꯔ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯥꯔꯚꯤꯁ ꯈꯔꯅ ꯆꯤꯠ ꯇꯧꯕꯤꯕ ꯀꯔꯤ ꯀꯔꯥ ꯑꯃ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯃꯦ ꯑꯩꯈꯣই ꯂꯩꯖꯔꯤꯁꯦꯀꯣ ꯆꯍꯤ ꯑꯣꯜꯃꯣꯁ 6-7 ꯁꯨꯔꯦ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯃꯣꯏꯅ ꯂꯣꯀꯦꯜ ꯄꯥꯔꯠ ꯁꯤꯜꯂꯨꯕꯒꯨꯝꯕꯀꯣ ꯋꯥꯔꯦꯟꯇꯤ ꯂꯩꯅ ꯑꯇꯣꯞꯄꯗ ꯍꯥꯡꯍꯜꯂꯨꯕꯒꯨꯝꯕ ꯑꯗꯣ ꯁꯤꯗ ꯂꯥꯛꯄꯗ ꯑꯃꯨꯛ ꯋꯥꯔꯦꯟꯇꯤ ꯅꯣर्म्सꯇꯣ ꯃꯤꯠ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯂꯣꯀꯦꯜ ꯃꯐꯝꯗꯣ ꯆꯠꯂꯨ ꯇꯥꯔꯦ ꯍꯥꯡꯉꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯡꯉꯅꯤ ꯃꯣꯏ ꯁꯤꯜ ꯃꯔꯩ ꯀꯥꯏꯒꯗꯤ ꯂꯩꯊꯣꯛꯑꯦꯒꯥꯏꯁꯦ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦꯕ ꯃꯥꯅꯦ ꯂꯣꯏ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯝꯄꯅꯤꯗ ꯊꯥꯕ ꯃꯇꯝꯗ ꯑꯗꯨ ꯄꯥꯔꯠꯇꯣ ꯌꯥꯗꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕ ꯄꯣꯂꯤꯁꯤ ꯂꯩꯕꯅꯤꯅ ꯋꯥꯔꯦꯟꯇꯤ ꯂꯩꯔꯒꯁꯨ ꯏꯚꯟ ꯂꯩꯇ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯆꯥꯔꯖ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯍꯣꯡꯉꯤꯀꯣ ꯑꯇꯣꯞꯄꯗꯗꯤ 500-600 ꯑꯗꯨꯃꯥꯏꯅ ꯂꯧꯕꯗ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯌꯥꯝꯕ ꯗꯤꯁꯄ꯭ꯂꯦꯁꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯅ ꯁꯤꯟꯕꯗꯒꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯦꯝꯁꯪ ꯀꯦꯌꯔꯗ ꯁꯤꯟꯕꯅ ꯍꯦꯟꯅ ꯍꯣꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯔꯤꯌꯦꯂꯤꯇꯤ ꯃꯃꯥꯡꯗ ꯁꯦꯝꯁꯪ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯏꯔ ꯂꯥꯛꯆꯩꯕꯀꯣ ꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯖꯩ ꯁꯦꯝꯁꯪꯒꯤ ꯑꯩꯈꯣꯏ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯤꯟꯕꯤꯗꯣꯏ ꯁꯔꯨꯛ ꯑꯣꯔꯤꯖꯤꯅꯦल ꯑꯣꯏꯅ ꯁꯦꯝꯁꯪ ꯀꯦꯌꯔꯗ ꯁꯤꯟꯕꯤꯌꯨ ꯃꯇꯝꯁꯦ ꯅꯨꯃꯤꯠ 6ꯅꯤ ꯆꯪꯁꯅꯨ 4ꯅꯤ ꯆꯪꯁꯅꯨ ꯉꯥꯏꯕꯤꯕꯗ ꯀꯥꯟꯅꯗꯣꯏꯁꯦ ꯀꯁꯇꯃꯔꯗꯨꯗꯅꯦꯕ ꯄꯩꯁꯥꯁꯨ ꯍꯣꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯁꯨ ꯍꯥꯞꯄ ꯑꯗꯨꯒ ꯁꯝꯁꯨꯡꯒꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯃꯣꯏ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯗꯨꯄ꯭ꯂꯤꯀꯦꯠ ꯍꯦꯛ ꯁꯤꯜꯂꯨꯔꯕ ꯗꯤꯁꯄ꯭ꯂꯦꯁꯦ ꯍꯥꯔꯗꯂꯤ ꯃꯥ ꯆꯠꯂꯕꯗ ꯊꯥ ꯑꯃ ꯉꯥꯏꯕꯀꯣ ꯍꯥꯏꯗꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯀꯔꯤ ꯀꯔꯥ ꯑꯃ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯩꯁꯨ ꯆꯠꯇꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯁꯇꯃꯔꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄ ꯍꯧꯖꯤꯛꯇꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯝꯅꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯁꯦꯛꯁꯟꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯂꯟꯂꯩ ꯃꯁꯤꯒꯤ ꯑꯝꯇꯪ ꯆꯪꯖꯔꯒ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯍꯟꯕ ꯌꯥꯕꯒꯤ ꯍꯥꯏꯐꯦꯠ ꯃꯅꯨꯡꯁꯦ ꯃꯅꯨꯡꯃꯛꯇꯤ ꯆꯪꯍꯟꯗꯕꯤꯗ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯇꯧꯕꯤꯔꯝꯕ ꯌꯥꯏ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯦ ꯃꯥꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯤ ꯑꯃꯃꯝ ꯆꯪꯗ꯭ꯔꯒꯁꯨ ꯍꯥꯎꯒꯣꯜ ꯑꯣꯖꯥꯟꯁꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ CCO ꯀꯥꯎꯟꯇꯔ 1 ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁ ꯍꯥꯎꯒꯣꯜ ꯉꯥꯛꯇ ꯃꯥꯛꯁ ꯂꯧꯊꯣꯛꯄꯩꯗꯅ ꯂꯦꯈꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦꯗ ꯀꯩꯅꯣ ꯁꯨꯝ ꯌꯥꯝꯅ ꯁꯨꯝ ꯀꯦꯖꯨꯋꯦꯂꯤ ꯏꯟꯇ꯭ꯔꯣ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯇꯧꯔꯝꯕꯩ ꯋꯥꯅꯤꯗ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯛꯇꯅꯦ ꯑꯣꯟꯂꯤ ꯃꯣꯕꯥꯏꯜ ꯈꯛꯇ ꯅꯠꯇꯦ ꯑꯦꯁꯦꯁꯔꯤꯁꯨ ꯀꯣ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯑꯦꯁꯦꯁꯔꯤꯁꯨ ꯁꯤꯗ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛ ꯀꯝꯄꯅꯤꯅ ꯀꯥꯎꯟꯇꯔ ꯑꯃꯕꯨꯗꯤ ꯗꯦꯗꯤꯀꯦꯇꯦꯠ ꯀꯥꯎꯟꯇꯔ ꯑꯃꯕꯨꯗꯤ ꯏꯁꯨ ꯇꯧꯔꯛꯑꯅꯤꯀꯣ ꯐꯥꯁ ꯆꯥꯔꯖꯤꯡꯒꯁꯦ ꯌꯥꯝꯅ ꯌꯥꯝꯕ ꯍꯧꯖꯤꯛꯁꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯥꯝ ꯃꯁꯛꯁꯦ ꯆꯞ ꯃꯥꯟꯅꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯥꯝ ꯊꯣꯛꯏꯀꯣ ꯑꯗꯨꯒ ꯀꯦꯕꯜꯁꯤꯁꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯗꯅ ꯆꯥꯔꯖ ꯆꯪꯗꯦꯅ ꯃꯥꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯚ꯭ꯔꯤ ꯁꯤꯗꯒꯤ ꯂꯩꯈꯤꯕ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ 6 months ꯋꯥꯔꯦꯟꯇꯤ ꯂꯩꯅꯤꯀꯣ ꯆꯪꯁꯤꯔꯥ
ꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯆꯥꯎꯔꯛꯄ ꯑꯃ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯆꯔꯝꯕꯒꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯍꯟꯖꯕꯩ ꯋꯥꯅꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯃꯅꯨꯡꯗꯗꯤ ꯆꯪꯉꯔꯣꯏ ꯍꯥꯏꯐꯦꯠ ꯁꯨꯝ ꯆꯥꯎꯔꯛꯄ ꯑꯃ ꯁꯤꯗꯒꯤ ꯁꯨꯝ ꯌꯦꯡꯍꯟꯖꯕꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯅꯨꯡꯁꯤꯗ ꯐꯝꯃꯒ ꯂꯩꯕꯗꯣ ꯃꯌꯥꯝ ꯁꯨꯝ ꯆꯥꯎꯔꯛꯄ ꯑꯃ ꯁꯨꯝ ꯌꯦꯡꯍꯟꯖꯔꯝꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯂꯧꯖꯔꯔꯣꯏ ꯑꯗꯨꯒ ꯃꯈꯥꯗꯁꯨ ꯃꯣꯕꯥꯏꯜ ꯁꯦꯛꯁꯟ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯕꯥꯏꯜ ꯁꯦꯛꯁꯟꯁꯤꯗ ꯆꯪꯖꯔꯒ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯩꯈꯣꯏ ꯎꯠꯄ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯁꯦꯝꯁꯪ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯒꯤ ꯑꯗꯨ ꯀꯦꯞꯁꯟ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯃꯌꯥꯝꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯁꯣꯏꯗꯅ ꯍꯪꯕꯤꯔꯛꯎ ꯇꯧꯕꯇꯕꯨ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝꯗ ꯆꯨꯝꯃꯤꯀꯣ ꯄꯨꯡ 6ꯇ ꯂꯣꯏꯔꯕꯅꯦꯕ ꯑꯣꯐꯤꯁ ꯑꯋꯥꯔꯁꯦ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯄꯨꯡ 8 ꯃꯈꯥꯏ ꯁ꯭ꯋꯥꯏꯗꯩ ꯑꯃꯨꯛ ꯇꯧꯕꯤꯔꯛꯄ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯆꯒꯦ ꯃꯈꯥꯗ ꯆꯠꯆꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯂꯩꯕ ꯃꯣꯕꯥꯏꯜꯒꯤꯗ ꯃꯣꯕꯥꯏꯜ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯂꯣꯟ ꯄꯤꯕ꯭ꯔꯥ ꯃꯣꯏꯁꯦ ꯀꯥꯏꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯪꯖꯩ ꯂꯥꯛꯏꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯦꯝꯁꯪꯒꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯕ꯭ꯔꯥꯟ ꯑꯣꯏꯕꯅꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯥꯏ ꯁꯤꯖꯤꯟꯅꯈꯤꯕ ꯕ꯭ꯔꯥꯟꯗꯨꯗꯁꯨ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯕꯅꯤ ꯑꯦꯝ ꯑꯥꯏ ꯌꯨꯁ ꯇꯧꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯦꯝ ꯑꯥꯏ ꯑꯗꯨꯝ ꯄꯥꯝꯅ ꯑꯗꯨꯝ ꯌꯨꯁ ꯇꯧꯅꯔꯤ ꯑꯣꯞꯄꯣ ꯌꯨꯁ ꯇꯧꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯣꯞꯄꯣ ꯑꯗꯨꯝ ꯌꯨꯁ ꯇꯧꯅꯔꯤ ꯑꯦꯄꯜ ꯄꯥꯏꯈꯤꯕ ꯃꯤꯅ ꯁꯦꯝꯁꯪ ꯄꯥꯏꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯩꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯕ꯭ꯔꯥꯟꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯝꯅ ꯁꯨꯝ ꯆꯠꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅ ꯃꯣꯏꯔꯥꯡꯈꯣꯝ ꯁꯋꯥꯏꯖꯝ ꯂꯩꯔꯛ ꯃꯌꯥꯝ ꯑꯦꯔꯤꯌꯥꯁꯤ ꯑꯃꯨꯛꯇꯪ ꯇꯥꯛꯆꯒꯦ ꯂꯟꯂꯩꯃꯒꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯐꯪꯕꯅꯦꯕꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯤꯚꯂꯤꯍꯨꯗ ꯃꯤꯁꯟ ꯑꯅ ꯃꯌꯥꯝ ꯖꯣꯕ ꯐꯦꯌꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯂꯩꯔꯦ SB Enterprises ꯁꯤꯗ ꯂꯩꯔꯦ ꯑꯅꯛꯄꯗ ꯀ꯭ꯋꯤꯛ ꯑꯦꯟ ꯏꯖꯤ ꯂꯩꯔꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯤꯛꯂꯥ ꯂꯩꯔꯦ ꯂꯤꯛꯂꯥꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯒ ꯁꯤꯁꯤꯅ MCB ꯇꯦꯟ ꯍꯥꯎꯁ ꯂꯩꯔꯦꯀꯣ MCB ꯇꯦꯟ ꯍꯥꯎꯁꯀꯤ ꯁꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯝꯕꯤ ꯂꯩꯔꯦ ꯂꯝꯕꯤꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯨꯅꯦꯕ ꯃꯥꯔꯁ ꯀꯤꯡ ꯑꯣꯞꯄꯣ ꯐꯣꯟꯒꯤꯁꯨ ꯅꯣꯡꯃ ꯏꯟꯇ꯭ꯔꯣ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯖꯒꯗꯧꯔꯤꯁꯤ나 ꯃꯣꯕꯥꯏꯜꯒꯤ ꯁꯦꯛꯁꯟꯗꯅꯤ ꯂꯟꯂꯩꯃꯒꯤ ꯃꯣꯕꯥꯏꯜ ꯁꯦꯛꯁꯟꯗ ꯍꯧꯖꯤꯛ ꯆꯪꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯁꯦꯛꯁꯟꯗ ꯆꯪꯉꯛꯑꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯑꯩꯈꯣꯏ ꯕ꯭ꯔꯥꯟ ꯂꯩꯕꯅꯣ ꯃꯣꯕꯥꯏꯜꯒꯤꯗ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯂꯣꯟ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯪꯖꯒꯦ iPhone Samsung OnePlus ꯂꯣꯏ ꯂꯩꯔꯦ Xiaomi Realme ꯂꯩꯔꯦ Oppo Vivo ꯂꯩꯔꯦ JBLꯁꯨ ꯂꯩꯔꯦ ꯄꯨꯁ ꯇꯧꯒꯦ ꯊꯣꯡꯁꯤꯅ ꯄꯨꯁ ꯇꯧ ꯍꯥꯏꯔꯦ ꯑꯗꯨꯅ ꯄꯨꯁ ꯇꯧꯔꯦ ꯁꯤꯗ ꯆꯪꯉꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯗꯨꯝ ꯍꯦꯛ ꯆꯥꯎꯔꯛꯄ ꯑꯃ ꯍꯦꯛ ꯆꯪꯖꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯣꯕꯥꯏꯜꯒꯤ ꯑꯣꯏꯕ ꯁꯥꯏꯠ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦꯀꯣ ꯃꯣꯕꯥꯏꯜꯒꯤ ꯁꯦꯛꯁꯟ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯎꯠꯆꯒꯗꯧꯔꯤꯁꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯄꯔꯦꯡ ꯁꯨꯝ ꯂꯩꯔꯦꯀꯣ ꯃꯣꯕꯥꯏꯜꯒꯤ ꯁꯦꯛꯁꯟ ꯃꯣꯕꯥꯏꯜꯁꯦ ꯑꯦꯅꯤ ꯕ꯭ꯔꯥꯟ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤꯀꯣ ꯃꯐꯝꯁꯤꯗ ꯑꯗꯣ ꯀꯔꯤ ꯕ꯭ꯔꯥꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯍꯪꯕꯤꯔꯛꯄ ꯀꯗꯥꯏꯗ ꯐꯪꯉꯤ ꯀꯥꯏꯅ ꯌꯥꯝ ꯍꯪꯕꯤꯔꯛꯄ GoPro ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ GoProꯒꯤꯁꯨ ꯁꯤꯗ ꯂꯩꯀꯣ GoProꯁꯦ ꯍꯣꯔꯦꯟ ꯌꯥꯝ ꯍꯪꯕꯤꯔꯛꯇꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕꯗꯨꯅꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯅ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯇꯣꯞꯇ ꯆꯠꯂꯤ ꯀꯥꯏꯅ GoPro 7, 8, 9, 10 ꯂꯣꯏꯅꯃꯛ ꯂꯩ ꯁꯤꯗꯩꯁꯤꯗ ꯁꯤꯅꯤ ꯑꯗꯣ ꯀꯔꯤ ꯃꯣꯕꯥꯏꯜ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯆꯤꯟꯗꯒꯤ ꯍꯧꯔꯛꯑꯒꯦ ꯀꯔꯤ ꯃꯣꯕꯥꯏꯜ ꯂꯩ ꯑꯝꯇꯪ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯕꯤꯅꯤ ꯀꯩꯅꯣ ꯂꯩꯔꯅꯤꯀꯣ ꯑꯩꯈꯣꯏ ꯐꯥꯔꯁꯀꯤ ꯁꯨꯝ ꯔꯣꯜꯁꯤꯗ ꯄꯥꯏꯔ ꯌꯦꯡꯍꯟꯁꯦ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯑꯗꯨꯝ ꯐꯣꯀꯁ ꯇꯧ ꯆꯪꯕꯅꯦ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯁꯦ ꯑꯣꯞꯄꯣꯒꯤꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯄꯗ ꯔꯦꯅꯣ 7 Pro ꯂꯩꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯏꯁꯇꯣꯛꯇ 7 Pro ꯑꯣꯏꯔꯅꯤꯀꯣ ꯐꯥꯔꯁꯀꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤꯁꯨ ꯔꯦꯅꯣ 7 Pro ꯑꯣꯏꯔꯅꯤꯀꯣ ꯀꯦꯃꯦꯔꯥꯒꯤ ꯐꯪꯁꯟ ꯑꯣꯏꯔꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯣꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯤꯅ ꯋꯥꯡꯉꯅꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯈꯔ ꯇꯥꯔꯛꯄꯗ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯔꯦꯅꯣ 7 ꯃꯇꯨꯡꯗ ꯁꯤ ꯂꯩꯔꯤꯅꯤ F19s 19 MIꯒꯤꯁꯨ ꯂꯥꯛꯆꯒꯦ MIꯒꯤꯁꯨ ꯂꯥꯛꯀꯅꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯥꯛꯑꯅꯤꯀꯣ ꯌꯥꯝꯅ ꯇꯥꯡꯕ ꯔꯦꯁ ꯑꯣꯏꯗꯕ 20 ꯕꯤꯂꯣꯒꯤ ꯔꯦꯁꯇ ꯑꯣꯏꯕꯀꯣ 20 ꯐꯥꯎꯒꯤꯗ F19s ꯑꯣꯏꯔꯅꯤꯀꯣ 20ꯒꯤ ꯃꯅꯨꯡꯗꯅ F19 ꯑꯣꯏꯔꯅꯤ ꯑꯗꯒꯤ ꯚꯤꯚꯣꯒꯤꯗꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯧꯕ ꯃꯣꯗꯦꯜ ꯈꯔꯗꯤ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯁ꯭ꯇꯣꯛꯇꯗꯤ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯦꯚꯥꯏꯂꯦꯕꯜ ꯁ꯭ꯇꯣꯛꯇ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯃꯣꯗꯦꯜ B21ꯒ B23E ꯁꯤꯁꯤꯅ ꯔꯟꯅꯤꯡ ꯃꯣꯗꯦꯜ ꯑꯅꯧꯕ ꯂꯦꯇꯦꯁ ꯑꯗꯨꯝ ꯑꯣꯏꯔꯦ ꯃꯣꯏ 30 ꯃꯅꯨꯡꯗ 5Gꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯁꯤꯅ 30 ꯕꯤꯂꯣꯗ Y73 ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯌꯥꯝ ꯆꯤꯞ ꯔꯦꯠꯇꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ 11ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯕꯞ ꯐꯥꯎ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯅꯤꯕꯀꯣ ꯄꯨꯂꯞ ꯄꯨꯊꯣꯛꯄꯁꯨ ꯌꯥꯅꯤꯅ ꯇꯛ ꯑꯗꯨꯝ ꯊꯦꯡꯅ 5Gꯒꯤꯗ ꯑꯅꯧꯕ ꯂꯥꯛꯄ ꯁꯤꯒꯤ ꯀꯩꯅꯣꯁꯦ Y75ꯁꯦ ꯁꯤꯁꯦ ꯃꯣꯏ 20 ꯔꯦꯠꯁ ꯁꯤꯁꯨ ꯑꯗꯨꯝ ꯑꯅꯧꯕꯅꯦ ꯄ꯭ꯔꯗꯛ ꯑꯗꯨꯝ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯂꯨꯛꯁ
price range นะมัน price range 20 ꯒꯤ range ꯅꯦ ꯃꯣꯏꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ offer price ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯅꯤꯀꯣ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯣꯟꯁꯨ ꯑꯗꯨꯝ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯂꯣꯟ ꯂꯩꯔꯤ ꯀꯩ ꯂꯣꯟꯗꯗꯤ ꯕꯦꯁꯤꯛꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤꯗ ꯄꯟꯕꯤꯔꯝꯃꯣ ꯕꯖꯥꯖ ꯐꯤꯟꯁꯔꯚ ꯂꯩꯔꯅꯤꯀꯣ ꯑꯗꯩ HDFCꯒꯤ ꯂꯩꯔꯅꯤ ꯑꯗꯣ ꯇ꯭ꯔꯨꯂꯤ ꯚꯤꯚꯣ ꯑꯣꯞꯄꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯕꯖꯥꯖꯀꯤꯗꯗꯤ ꯖꯦꯅꯣ ꯏꯟꯇꯔꯦꯁ ꯑꯗꯨꯝ ꯑꯣꯏꯅꯤꯕ ꯗꯥꯎꯟ ꯄꯦꯃꯦꯟꯒꯤ ꯋꯥꯍꯪꯗ ꯑꯗꯨꯝ ꯀꯁꯇꯃꯔꯁꯦ ꯑꯣꯜꯋꯦꯁ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯗꯥꯎꯟ ꯄꯦꯃꯦꯟꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯗ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯃꯦꯛꯁꯤꯃꯝꯗ 35%ꯗꯤ ꯑꯣꯏꯅꯤꯕꯀꯣ 30 to 35 ꯑꯣꯏꯅꯤꯕ ꯑꯗꯨꯕꯨ ꯄꯨꯂꯞꯀꯤ ꯑꯣꯏꯕꯗꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯃ ꯌꯦꯡꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯉꯁꯥꯏꯒꯤ ꯂꯥꯛꯇꯣꯏꯁꯦ ꯃꯉꯣꯟꯗ ꯊꯣꯛꯂꯛꯄ ꯄꯩꯁꯥ ꯕꯖꯦꯠ ꯑꯃ ꯊꯣꯛꯂꯛꯈꯤꯅꯦꯕ ꯀꯁꯇꯃꯔꯗꯨꯗ ꯀꯌꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯂꯤꯃꯤꯠ ꯑꯃ ꯕꯖꯥꯖꯇ ꯌꯦꯡꯉꯦ ꯅꯠꯇ꯭ꯔꯒ HDFCꯗ ꯌꯦꯡꯉꯦ ꯑꯗꯨ ꯊꯣꯛꯂꯛ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯍꯣꯠꯂꯛꯑꯀꯥꯟꯗ ꯇꯥꯗꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏ ꯖꯦꯔꯣꯗ ꯀꯔꯤꯝ ꯄꯤꯔꯝꯗꯕꯤ ꯑꯗꯨꯝ ꯄꯨꯈꯤꯕꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯗꯨꯅ ꯐꯖꯔꯝꯃꯒꯗꯤ ꯑꯗꯨꯗ ꯂꯣꯟ ꯂꯧꯕꯗ ꯃꯌꯥꯝ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯒꯤ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯈꯔ ꯐꯖꯅ ꯂꯩꯔꯗꯤꯅꯦ ꯑꯦꯄ꯭ꯔꯨꯚꯦꯜꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ 100ꯇ 90% ꯃꯨꯛꯇꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯗꯨꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒꯤꯁꯨ ꯈꯟꯅꯅꯤꯡꯕ ꯇꯥꯅꯅꯤꯡꯕ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤꯗ ꯑꯦꯗꯚꯥꯟꯇꯦꯖ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯚꯤꯜ ꯄꯨꯔꯥ ꯁꯣꯛꯑꯕ ꯂꯣꯟ ꯂꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯁꯦꯝꯁꯪꯒꯤꯁꯦ ꯁꯦꯝꯁꯪ ꯐꯥꯏꯅꯥꯟꯁ ꯄ꯭ꯂꯁ ꯍꯥꯏꯅ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯤꯗꯗꯤ ꯑꯦꯕ꯭ꯔꯤ ꯐꯣꯟ ꯑꯁꯤ ꯂꯩꯕ ꯄ꯭ꯔꯗꯛ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 10ꯒꯤꯗꯩ ꯑꯣꯏꯔꯁꯨ 10 ꯕꯤꯂꯣ ꯌꯥꯝ ꯑꯩꯈꯣꯏ ꯃꯤꯗ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯂꯣꯌꯦꯁ ꯄ꯭ꯔꯥꯏꯁꯇꯒꯤꯁꯨ ꯍꯧꯔꯒ ꯄ꯭ꯔꯗꯛꯇꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯣ EMIꯗꯁꯨ ꯁꯤꯒꯤ ꯁꯦꯝꯁꯪꯒꯤꯗ ꯑꯣꯏꯔꯒꯗꯤ ꯑꯅꯝꯕꯅ ꯂꯣꯏ ꯌꯥꯅꯤꯕ ꯁꯤꯚꯤꯜꯗ ꯋꯥꯔꯤꯅꯤ ꯃꯥꯒꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯁꯦ 500 ꯂꯩꯔꯐꯥꯎ ꯌꯥꯏꯑꯕ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯣꯏ ꯌꯥꯅꯤ ꯑꯗꯣ ꯗꯥꯎꯟ ꯄꯦꯃꯦꯟꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯎꯔꯅꯤꯀꯣ ꯁꯤꯚꯤꯜ ꯌꯥꯝ ꯁꯣꯛꯑꯒꯅ ꯁꯤꯚꯤꯜ ꯁꯦꯝꯅꯤꯡꯉꯒꯗꯤ ꯗꯥꯎꯟ ꯄꯦꯃꯦꯟꯗꯣ ꯈꯤꯇꯪ ꯍꯦꯜꯂꯛꯑꯅꯤ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯁꯤꯚꯤꯜ ꯌꯥꯝ ꯐꯖꯔꯝꯃꯦ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯖꯦꯔꯣ ꯂꯩ ꯄꯦꯃꯦꯟꯗ ꯂꯨꯄꯥ ꯑꯃꯈꯛ ꯀꯠꯊꯣꯛꯄ ꯌꯥꯎꯋꯤ ꯑꯗꯨꯒ ꯃꯥꯒꯤꯗ ꯑꯩꯈꯣꯏ ꯍꯨꯟꯕ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯇꯤꯡꯉꯕꯗ 500 ꯃꯨꯛꯀꯤ ꯔꯦꯟꯖꯇ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤꯗ ꯃꯣꯏ 349 ꯈꯛ ꯌꯥꯎꯅꯤꯕ ꯑꯗꯨꯈꯛꯀꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯗꯣ ꯄꯤꯕꯤꯔꯒ ꯑꯇꯩꯗꯤ ꯑꯦꯛꯖꯦꯛꯂꯤ ꯖꯦꯔꯣꯅꯦ ꯑꯣꯏꯔꯅꯦꯕ ꯍꯧꯖꯤꯛꯁꯦ ꯁꯦꯝꯁꯪꯒꯤꯁꯦ ꯀꯔꯝꯕ ꯃꯣꯗꯦꯜꯅ ꯁꯦꯝꯁꯪꯒꯤꯗ ꯑꯅꯧꯕꯗ ꯈ꯭ꯋꯥꯏ ꯂꯦꯇꯦꯁꯇ ꯍꯥꯏꯔꯒꯗꯤ A73 ꯁꯤꯃ ꯈ꯭ꯋꯥꯏ ꯂꯦꯇꯦꯁꯇ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯄꯅꯦ 71 ꯃꯇꯝꯗ 5G ꯅꯦꯕ ꯁꯤ 5G ꯑꯣꯏꯔꯦ 73 ꯁꯤ ꯄ꯭ꯔꯥꯏꯁꯇꯨꯒꯤ ꯁ꯭ꯄꯦꯛꯇꯨ ꯑꯝꯇꯪ ꯈꯔ प्राइस के लाने से GB नहीं ला करेगा i128 का i256 का इन्हें i256 ने जो माइ जे प्राइस ते मत 62 लाने से नम जो स्पेक्टिव माइ के नो ओए नि कोई एक्सिनोस ओए नि because sina A30 si jo no A73 ꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯅꯦꯕ sina 42,000 lakh tu 42,000 ꯂꯥꯛ duga i GB 256 GB dana mu 45 la ani lu dana mu si jo anau si A30 si jo moi plug launch tong min na bane ko si jo 30,000 la ani 5G ꯅꯦꯕ 5GB ujune mu 8GB sina 30,000 la ani duga 6GB dana mu kan la ani 28,500 la ani mu duga si jo anau bane moi S21 ni fi jo anau bane si kan la ai 60,000 le bu duga je mai gi offer wen upgrade offer da 8,000 la kan upgrade offer ꯍꯥꯏꯁꯦ upgrade offer khoi Samsung gi khoi phone am degi khoi phone am loga kain tok dune ba phone wa mai gi ID nok thoni na du EMI to ga moi phone anau ari bu do adu IMI chi na ga mai gi sell to ga du gi khoi upgrade tok dune ꯃꯐꯝꯁꯦ ꯑꯩ ꯂꯧꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯐꯣꯟꯁꯦ phone ꯑꯦꯅꯤ phone ꯁꯦꯝꯁꯪ ꯑꯣꯏꯔꯒꯗꯤ yai ka sugai adu jo chap mari bu di akhoi mai phone lau pot to adu khoi na upgrade tok thok pa ne ba mai gi offer ama le jai da ma gi adu adu na ta di phang de ba khoi EMI tok kan da jo upgrade offer di lai jo ma gi adu da mu interest kha yaw kan ne ba EMI tok kan da di adu khoi kya soin lau kan da di mai mu hujik upgrade offer do adu chap am phang ni interest yaw de bi do do es jo ani fi ju lai hujik mai hujik offer 50 lai bi de ko mai MOP da de hujik oina offer gi oina 45,000 lakh ni ma gi upgrade offer ju lai ma jo do instant cashback 5,000 la ani do upgrade offer dana 5,000 mu la ga polap na 10,000 discount lai okay ma gi no upgrade offer ꯁꯦ ꯃꯥꯏ ꯆꯍꯤ ꯂꯩꯕ꯭ꯔꯥꯕ ꯆꯍꯤ lai te du mai offer pi ba lai do tha khoi ngasi mi handak thai di dum lai ani apen tha si ma di upgrade offer di lai ani ma gi ꯍꯣꯏ ꯃꯊꯪ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯤ ꯂꯩꯕ ꯂꯥꯛꯄ ꯍꯪꯕ ꯂꯥꯛꯄ ꯁꯤ ꯄꯥꯝꯃꯤ ꯄꯥꯝꯃꯤꯅ duga so ha ga sum M52 ju je dum instant 30,000 lai ba ko MOP da adu hujik ki oina 25,000 da ya ni ma gi instant cashback oina 5,000 pi jai ba koina adu hujik ki oina di 25,000 da la ani ꯃꯥꯏ ꯁ꯭ꯄꯦꯛꯁꯦ ꯀꯩ Snapdragon oini 778 processor 5G processor du 5G ꯑꯣꯏꯗꯣꯏꯅꯦ ꯑꯇꯩ ꯃꯈꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯇꯩ ꯀꯩꯀꯩ ꯎꯠꯄ ꯌꯥꯕ ꯂꯩꯔꯤ ꯃꯌꯥꯝꯗ ꯁꯨꯝ ꯃꯌꯥꯝꯅ tai ꯄꯥꯝꯅꯕ si ju le ai F52 su ha ken to woni si chat pane ko mi yam pam nei si ju kala ju ju ano bo oi ni pilot su adu hoje ha na 36 piram badi hoje amu ken la ai ba
32,500 ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯦꯁꯕꯦꯛ ꯔꯤꯇꯔꯟ ꯀꯦꯁꯕꯦꯛ ꯂꯩ ꯃꯥꯁꯨ 1,500 ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯁꯇꯃꯔ ꯂꯧꯕꯗ ꯑꯗꯨꯝ 31,000ꯗ ꯂꯥꯛꯑꯅꯤ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯣꯐꯔꯗ ꯍꯥꯟꯅꯗꯤ 36 ꯄꯤꯔꯝꯕ ꯄꯣꯠꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ A23 ꯀꯥꯏꯅꯒ ꯃꯔꯛꯇ ꯂꯩꯁꯤꯁꯨ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯦ ꯃꯁꯛꯁꯦ ꯆꯞ ꯆꯞ ꯂꯣꯏ ꯃꯥꯟꯅꯕ ꯃꯥꯜꯂꯦ ꯁꯦꯝꯁꯪꯒꯤꯁꯦ ꯀꯔꯤ ꯀꯔꯤꯗꯅꯣ ꯈꯦꯠꯅꯔꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯈꯦꯠꯅꯔꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯈꯔ ꯈꯦꯠꯅꯔꯒꯅꯤ ꯑꯃꯅ 48 ꯑꯣꯏꯕ ꯑꯃꯅ 64 ꯑꯣꯏꯕ ꯃꯁꯛꯇꯤ ꯆꯞ ꯃꯥꯟꯅꯕ ꯑꯃꯅ 50 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯛꯁꯦꯜꯁꯨ ꯈꯔ ꯈꯦꯠꯅꯩꯕꯀꯣ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯁꯨꯝꯕꯁꯦ A12ꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯁꯇꯤ ꯈꯔ ꯍꯣꯡꯉꯦ ꯃꯣꯏ 19,000 19,000 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯣꯡꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ A03 Pro-ꯒꯨꯝꯕ A03S ꯀꯨꯝꯕꯁꯤꯅ 9,000ꯗꯒꯤꯅ 19,900 ꯇꯔꯥꯅꯤꯊꯣꯏ ꯑꯗꯨꯋꯥꯏꯃꯨꯛꯇꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯃꯣꯏꯅ ꯁꯤ ꯔꯦꯟꯖꯁꯤꯗ ꯑꯃꯨꯛ GB ꯈꯔ ꯆꯥꯎꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ F12 ꯀꯨꯝꯕꯁꯦ 464 GBꯗꯤ GBꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯇꯗꯤ ꯑꯃꯨꯛ ꯈꯔ ꯇꯥꯏ ꯃꯣꯏꯅ 19,900ꯗ ꯂꯩꯌꯦ ꯃꯣꯏꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯁꯔꯤ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ MIꯒꯤ ꯑꯦꯁꯦꯁꯔꯤ ꯁꯦꯛꯁꯟꯁꯦ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯗꯃꯤ ꯃꯌꯥꯝ ꯂꯩꯔꯤ MIꯁꯤ ꯀꯅꯥꯅ ꯄꯥꯏꯕꯤꯅꯤ ꯅꯞꯄꯤꯔꯣ MIꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯀꯔꯝ ꯀꯔꯝꯕ ꯃꯣꯗꯦꯜꯅꯣ ꯐꯪꯉꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ MIꯁꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯄꯣꯠꯇ Xiaomi 11i ꯂꯩꯔꯅꯤ 11iꯁꯦ ꯃꯥꯏ ꯁ꯭ꯄꯦꯛꯇꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯅ ꯁꯨꯝ ꯀꯌꯥ ꯀꯌꯥꯅꯣ ꯀꯃꯥꯏ 11iꯁꯦ ꯀꯃꯥꯏ ꯃꯥꯏ ꯇꯧꯕꯅꯣ ꯁ꯭ꯄꯦꯛꯁꯦ ꯀꯩꯅꯣꯅ ꯄ꯭ꯔꯣꯁꯦꯁꯔꯅ MediaTek Dimensity 920 ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯦꯒꯥ ꯄꯤꯛꯁꯦꯜꯅ 108 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯂꯥꯛꯑꯅꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ 120 ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅ 5,160 ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯔꯖꯔ ꯋꯥꯠꯅ 67 ꯋꯥꯠ ꯂꯥꯛꯑꯅꯤ ꯄ꯭ꯔꯥꯏꯁꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕꯦꯔꯦꯟꯁꯁꯦ 6GBꯒ 8GBꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯅ ꯑꯗꯨꯃꯥꯏꯅ 26 28 ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯗꯨꯅ 11T Pro ꯂꯥꯛꯑꯅꯤ ꯃꯉꯣꯟꯗ ꯁꯤꯗ ꯍꯦꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯁꯦꯁꯔꯁꯦ Snapdragon 888 ꯑꯣꯏꯗꯣꯏꯕ 11T Proꯁꯤꯅ ꯃꯉꯣꯟꯗꯅ ꯕꯦꯔꯦꯟꯁꯁꯦ ꯑꯍꯨꯝ ꯂꯩꯌꯦ 8128 ꯑꯃꯅꯦ 8256 ꯑꯃꯅꯦ 1256 ꯑꯃꯅꯦ ꯑꯗꯩ 11 Lite NE ꯑꯃ ꯂꯩꯔꯦ ꯁꯤꯅ ꯕꯦꯔꯦꯟꯁ ꯑꯅꯤ ꯂꯩ 6GB ꯑꯃꯒ 8GB ꯑꯃꯒ ꯑꯣꯏꯗꯣꯏꯕ ꯍꯟꯗꯛ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕꯗ ꯁꯨꯝ ꯃꯦꯗꯤꯌꯝ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯃꯤꯌꯝꯕꯨꯗꯤ ꯗꯥꯏꯔꯦꯛꯇꯤ ꯆꯤꯡꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯅ 11 Pro Plus 5G ꯑꯃꯒ Note 11 Pro ꯑꯅꯤꯁꯦ ꯍꯟꯗꯛ ꯂꯣꯟꯆ ꯇꯧꯕ ꯂꯥꯁ ꯃꯟꯗ ꯂꯣꯟꯆ ꯇꯧꯕꯅꯦ ꯁꯤ ꯑꯅꯤꯁꯤꯒ Redmi 10ꯁꯤꯒ Redmi 10ꯁꯤꯅ ꯑꯩꯈꯣꯏꯒꯤ 15 ꯃꯅꯨꯡꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ 11 Proꯒ 11 Pro Plusꯀꯤꯗꯨꯅ 19 to 25 ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯁꯇ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯕꯦꯔꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯕꯦꯔꯦꯟꯁ ꯑꯅꯤ ꯂꯩꯕ ꯂꯩ ꯑꯍꯨꯝ ꯂꯩꯕ ꯂꯩ ꯑꯗꯨꯒ 15 to 20 ꯃꯅꯨꯡꯗꯅ ꯑꯩꯈꯣꯏꯒꯤ 10 Prime Note 11 10S ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯒꯅ ꯁꯤꯒꯨꯝꯕꯗ Redmi 9Cꯁꯇ ꯂꯥꯛꯑꯅꯤ ꯃꯥꯒꯤ 10 ꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ 7,500ꯇꯩꯅ 10 ꯐꯥꯎ ꯃꯅꯨꯡꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯦꯛꯁꯦꯁꯔꯤꯁꯀꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯁꯦꯟꯁꯔꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯆꯥꯔꯖꯔ ꯂꯩꯔꯦ 22.5 ꯋꯥꯠꯀꯤꯀꯣ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯔꯤ ꯉꯥꯛꯇꯅꯦ ꯗꯨꯄ꯭ꯂꯤꯀꯦꯠꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯅꯠꯇꯦ ꯆꯤꯡꯅꯗ꯭ꯔꯁꯨ ꯁꯔ ꯌꯥꯔꯦꯕ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯦ ꯁꯤꯜꯄꯦ ꯉꯥꯛꯇꯅꯦ ꯁꯤꯅ ꯇꯥꯏꯞ ꯁꯤꯗ ꯂꯥꯛꯑꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯏꯅꯔ ꯑꯩꯈꯣꯏ ꯇꯥꯏꯞ ꯕꯤ ꯍꯥꯏꯔ ꯈꯪꯈ꯭ꯔꯦꯀꯣ ꯇꯥꯏꯞ ꯕꯤꯗ ꯂꯥꯛꯑꯅꯤ ꯁꯤꯅ ꯑꯦꯌꯔꯄꯤꯁ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯦꯌꯔꯕꯠ ꯂꯥꯛꯑꯅꯤ ꯁꯤꯅ ꯃꯥꯒꯤ ꯀꯦꯕꯜ ꯈꯛꯇ ꯂꯥꯛꯑꯅꯤꯀꯣ ꯃꯥꯅ ꯑꯦꯗꯥꯞꯇꯔ ꯌꯥꯎꯗꯕꯤꯗ ꯁꯤꯅ ꯅꯦꯛ ꯕꯦꯟ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔꯂꯦꯁ ꯑꯣꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕ꯭ꯂꯨꯇꯨꯠ ꯑꯣꯏꯗꯦꯕꯀꯣ ꯁꯤ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯅꯦꯛ ꯕꯦꯟꯗꯁꯨ ꯃꯈꯜ ꯑꯅꯤ ꯂꯩꯔꯦ ꯄ꯭ꯔꯣ ꯍꯥꯏꯕ ꯑꯃꯒ ꯄ꯭ꯔꯣ ꯅꯠꯇꯕ ꯑꯃꯒ ꯑꯗꯒꯤ ꯄꯋꯥꯔ ꯕꯦꯡ ꯂꯩꯔꯦ ꯄꯋꯥꯔ ꯕꯦꯡꯗ ꯃꯈꯜ ꯌꯥꯝ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔꯂꯦꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯈꯜ ꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯋꯥꯌꯔꯂꯦꯁꯅ ꯀꯩꯅꯣ ꯋꯦꯌꯔꯂꯦꯁ ꯄꯋꯥꯔ ꯕꯦꯡ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔ ꯌꯥꯎꯗꯕꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦ ꯑꯩꯁꯨ ꯑꯝꯇ ꯐꯣꯟꯗ ꯈꯪꯖꯒꯦ ꯋꯦꯌꯔꯂꯦꯁ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯗꯕ ꯁꯨꯝ ꯄꯋꯥꯔ ꯕꯦꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯐꯣꯟꯗꯣ ꯃꯊꯛ ꯊꯝꯃ ꯑꯗꯨꯝ ꯆꯥꯔꯖ ꯑꯣꯀꯦ ꯇꯧꯗꯣꯏꯅꯦ ꯑꯣꯀꯦ ꯃꯇꯣꯝ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯖꯕꯒꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯋꯦꯌꯔꯂꯦꯁ ꯀꯟꯚꯔꯠ ꯇꯧꯕ ꯇꯧꯗꯕ ꯂꯩꯌꯦꯕ ꯀꯟꯚꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯗꯦꯀꯣ ꯀꯟꯚꯔꯠ ꯇꯧꯕꯉꯩꯗꯤ ꯌꯥꯔꯅꯤ ꯂꯩꯔꯦ ꯑꯇꯩꯗꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦ ꯑꯦꯛꯁꯦꯁꯔꯤꯁꯇꯤ ꯍꯣꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯤꯟ ꯈꯔ ꯏꯌꯥꯔꯄꯤꯁꯀꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯔꯤꯌꯦꯜꯃꯤꯒꯤꯁꯨ ꯂꯩꯑꯦ ꯔꯤꯌꯦꯜꯃꯤꯒꯤꯁꯨ ꯂꯥꯛꯑꯅꯤ ꯁꯤꯅ ꯑꯦꯌꯔꯄꯤꯁ ꯆꯨꯝꯅꯩ ꯃꯥꯏ ꯁꯤꯝꯄꯜ ꯑꯦꯌꯔꯄꯤꯁ ꯂꯥꯛꯑꯅꯤꯀꯣ ꯑꯦꯌꯔꯕꯠ ꯂꯩ ꯃꯉꯣꯟꯗꯁꯨ ꯄꯋꯥꯔ ꯕꯦꯡ ꯂꯩꯔꯦ ꯑꯗꯒꯤ ꯋꯥꯠꯁꯇꯁꯨ ꯐꯔꯕ ꯋꯥꯠꯁ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯑꯁꯨꯝ MIꯒꯤ ꯃꯣꯗꯦꯜꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯇꯣꯞ ꯁꯦꯂꯤꯡ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯕ꯭ꯔꯥꯟꯅꯒꯗꯤ ꯑꯣꯏ MIꯒꯤꯁꯦ ꯇꯣꯞ ꯁꯦꯂꯤꯡꯁꯦ ꯀꯔꯝꯕ ꯃꯣꯗꯦꯜ ꯍꯥꯏꯇꯥꯔꯦ ꯃꯣꯗꯦꯜꯗ ꯁꯤ ꯑꯩꯈꯣꯏ Xiaomi 11 Pro ꯀꯩꯅꯣ 11i
11 Pro อันนั้นสีดาวนี่จักสีนั้นเห็นในเฮเลยกันเซลเขาจะเซลว่า hay price เกมมวยไปไหนวะเขาจะกี่ยามจัดเลยเซ่ price 26 28ไม่ล้าน ตัวนี้ส่วนใหญ่มันเลยว่าสิตัวนี้ว่ายามจัดเลยเซ่ทั้ง 11 Pro เซ19 21ไม่ล้านมันนำ 5G support ตัวเดียวมันนำ11 Nice นำ 5G support ตัวเองอันนี้อันนั้นมัน 5G support ตัวอันนั้นมันปั๊มนาเรียบอันนั้น 5G support ตัวอันนั้นมันสิเลย Jadi sebut memang nak customer sing sana 5G saya memang nak tahu nari. Kamai 5G spectrum jadi有 dengan 5G จัดเลยเนี่ยkamai tahu network sih kena berapa kamai tahu interest. Sing na hari ko din network yo gadi 5G yam na advantage so jik pogi di ai keno dari open no na hari gadi 5G aga likely exactly fam din natin. So 5G aga da advantage keno aga ko no 4G gi flavor do. Adu ne meseng na gadi tas tahu ja. Adu kai kumba 5G gi pahaw gi advantage hai ga no sai 4G ko na adu gi flavor phang bu. ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯗꯒꯤ ꯃꯥꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯚꯔꯖꯟ ꯊꯨꯒꯠꯂꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯁꯦ ꯍꯥꯟꯅꯒꯤ ꯂꯩꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯐꯣꯟꯁꯤꯡꯁꯤꯗꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯀꯩꯀꯥꯁꯤꯅ ꯋꯥꯡꯈꯠꯂꯛꯄꯅꯤꯅ ꯇꯆ ꯁ꯭ꯀ꯭ꯔꯤꯟ ꯃꯨꯛ ꯇꯧꯕ ꯈꯣꯠꯄꯁꯤꯁꯨ ꯑꯦꯗꯚꯥꯟꯇꯦꯖ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯧꯖꯤꯛꯇꯤ ꯒꯦꯃꯤꯡꯒꯤ ꯃꯦꯟ ꯑꯣꯏꯅ ꯒꯦꯃꯤꯡꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯁꯤꯒꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯆꯞꯇꯕꯤ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯞꯇꯕꯤ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥꯇꯦꯛ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯑꯃꯨꯛ ꯃꯁꯥ ꯃꯁꯥꯒꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯈꯤꯕ ꯑꯣꯄꯣꯅꯦꯟꯁꯦ ꯁꯤꯁꯨ ꯑꯣꯏ ꯑꯗꯣ ꯑꯅꯤꯃꯛꯁꯦ ꯉꯁꯥꯏꯒꯤ ꯑꯅꯤꯃꯛꯇꯤ ꯀꯝꯄꯦꯅꯤꯒꯤ ꯊ꯭ꯔꯨꯗꯕꯨꯗꯤ ꯅꯨꯡꯉꯥꯏ ꯁꯥꯔꯦ ꯑꯗꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯈꯤꯇꯪ ꯍꯦꯟꯖꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯦꯗꯤꯌꯥꯇꯦꯛꯀꯤꯁꯨ ꯃꯣꯏꯁꯨ ꯉꯁꯥꯏ ꯑꯞꯒ꯭ꯔꯦꯗ ꯀꯝꯄ꯭ꯂꯤꯠꯇ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯚꯥꯏ ꯁꯤꯗ ꯃꯇꯣꯟꯗ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯁꯤ ꯃꯣꯗꯦꯜꯁꯤꯡ ꯑꯥꯏꯇꯦꯜ ꯚꯤꯖꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯞꯦꯁ ꯔꯦꯠꯇꯅꯤ 7000ꯗ ꯑꯗꯨꯝ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ 332 GB ꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯦꯁ ꯃꯇꯝꯒꯤꯗ ꯌꯥꯝꯅ ꯆꯠꯈꯤꯕ ꯃꯣꯗꯦꯜ ꯑꯣꯏ ꯍꯥꯏꯗꯤ ꯌꯥꯝ ꯔꯦꯟꯖꯇ ꯃꯤꯠ ꯀꯩꯅꯣ ꯑꯍꯣꯡꯕ ꯃꯃꯟꯗ ꯀꯌా ꯂꯩꯈꯤꯗꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯦꯁꯀꯤ ꯃꯇꯝꯒꯤ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯑꯍꯣꯡꯕꯗ ꯉꯁꯥꯏꯒꯤ ꯂꯨꯛꯁꯤꯁꯨ ꯑꯃꯨꯛ ꯑꯥꯏꯐꯣꯟ 11ꯒꯤ ꯂꯨꯛꯁꯀ ꯆꯪꯉꯦ ꯑꯩ ꯌꯦꯡꯀꯥꯟꯗ ꯃꯅꯤꯡꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯄ꯭ꯔꯗꯛꯁꯦ ꯉꯁꯥꯏ ꯌꯥꯝ ꯆꯠꯈꯤꯕꯁꯨ ꯑꯣꯏꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤꯁꯤꯗꯤ ꯒꯦꯝ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯆꯠꯂꯦ ꯑꯗꯣ ꯈꯔ ꯈꯔ ꯍꯥꯡꯉꯛꯄ ꯃꯇꯝꯗꯁꯨ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯦꯁꯀꯤꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯛꯄꯅꯤꯅ ꯌꯥꯝ ꯍꯦꯟꯅ ꯆꯠꯈꯤꯕ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯀꯥꯟꯅꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯔꯤꯌꯦꯜꯃꯤꯗ ꯑꯩꯈꯣꯏ ꯁꯤ 9 Pro Plus ꯀ ꯂꯥꯛꯏꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ 20 ꯃꯣꯏ ꯚꯦꯔꯤꯌꯦꯟ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯑꯦ ꯁꯤꯁꯨ 6ꯅꯦ 8ꯅꯦ 256 GBꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ 26 28 ꯃꯣꯏ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤ 9 ꯑꯍꯣꯡꯕꯗ ꯃꯣꯏ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯁꯦ ꯑꯥꯏꯐꯣꯟꯒꯤꯗꯁꯨ ꯂꯩꯔꯤꯕ ꯑꯥꯏꯐꯣꯟꯁꯦ ꯉꯔꯥꯡ ꯈꯔ ꯌꯧꯔꯛꯄꯅꯦ ꯑꯃꯨꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯔꯁꯦ 13 Proꯒ 13ꯒ 11ꯒ ꯑꯁꯤꯃꯗꯤ ꯀꯩꯅꯣꯗꯗꯤ ꯂꯩꯌꯦꯕ ꯐꯣꯟꯁꯦ ꯑꯗꯣ SE ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯌꯥꯝ ꯍꯣꯡꯕꯗ ꯑꯥꯏꯐꯣꯟꯗ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯍꯥꯏꯔꯒꯗꯤ ꯁꯤ SEꯁꯤ ꯑꯣꯏꯔꯅꯤ 40ꯒꯤ ꯔꯦꯟꯖ ꯑꯗꯨꯋꯥꯏꯗ ꯃꯈꯥꯒꯤ SEꯁꯤ ꯀꯩꯅꯣꯝꯁꯦ ꯃꯣꯗꯦꯜ SEꯗ SE2 ꯃꯆꯥ ꯁꯤꯅ ꯈ꯭ꯋꯥꯏ ꯍꯣꯡꯕꯅꯦ ꯑꯥꯏꯐꯣꯟꯒꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 40ꯒ 3,000 ꯂꯩꯕꯅꯤ 43,000 ꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯍꯣꯡꯉꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯆꯤꯄꯦꯁꯇ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤ 13 Pro ꯃꯌꯥꯝ ꯐꯪꯅꯕ 13 Proꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯣꯛꯇ ꯑꯩꯈꯣꯏ ꯄꯤꯁ ꯑꯃꯈꯛꯇ ꯉꯥꯏꯔꯦꯀꯣ ꯁꯤꯜꯚꯔ ꯄꯤꯁ ꯑꯃꯈꯛꯇ ꯉꯥꯏꯔꯦ 13ꯁꯤꯁꯨ ꯚꯦꯔꯤꯌꯦꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ 128ꯁꯦ ꯂꯣꯏꯁꯜꯂꯦ 256 GB ꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯥꯛꯌꯧꯗꯤ ꯌꯧꯔꯅꯤ ꯑꯗꯣ ꯑꯃꯨꯛ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯆꯪꯉꯦ OnePlus ꯁꯤ ꯑꯅꯧꯕ ꯂꯣꯟꯁ ꯇꯧꯕꯗꯨꯅꯤꯀꯣ 10 Pro ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯑꯣꯄꯟ ꯇꯧꯔꯤ ꯀꯁꯇꯃꯔ ꯑꯃ ꯂꯥꯏꯚ ꯗꯦꯃꯣꯗꯤ ꯌꯦꯡꯒꯗ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯄ꯭ꯔꯥꯏꯁꯁꯤꯅ 73 ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯤ 12 256 GBꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯗ ꯈ꯭ꯋꯥꯏ ꯂꯦꯇꯦꯁꯇꯨꯅꯤ ꯃꯣꯏ 8K ꯃꯊꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯦ ꯃꯣꯏ ꯑꯥꯏꯐꯣꯟꯒ ꯃꯣꯏ ꯀꯝꯄꯤꯌꯔꯒꯤ ꯔꯦꯟꯖ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯌꯥꯒꯗ꯭ꯔꯥꯅ ꯍꯪꯒꯗꯛꯏ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯩ ꯑꯅꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯈꯨꯔꯥꯏ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤꯀꯣ ꯃꯌꯥꯝꯅ ꯑꯦꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯗꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯆꯦꯡꯅꯥꯒꯗꯤ ꯃꯣꯕꯥꯏꯜꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯆꯠꯄꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗꯁꯨ ꯏꯁꯨ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯦ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯗꯕꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯗꯤ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯍꯥꯏꯔꯒꯗꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯃꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯃꯣꯗꯦꯜ ꯑꯇꯣꯞꯄ ꯁꯤ ꯃꯊꯛꯀꯤꯗ GoProꯒꯤ ꯂꯩ ꯃꯌꯥꯝꯁꯦ GoProꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯤꯀꯣ GoProꯁꯤꯁꯨ ꯑꯗꯨꯝ GoProꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯆꯠꯂꯤ ꯍꯧꯖꯤꯛ 10 ꯂꯥꯛꯏꯁꯦ ꯁꯤꯁꯨ ꯑꯅꯧꯕ ꯃꯥꯏ ꯀꯩꯅꯣ ꯂꯥꯛꯄꯅꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯂꯧꯊꯕꯤꯔꯛꯑꯣꯅꯦ ꯍꯥꯏꯐꯦꯠꯇꯪ ꯇꯞꯄꯥꯏꯔ ꯌꯦꯡꯁꯤꯅꯦ ꯍꯥꯏꯗꯤ 10 ꯂꯦꯇꯦꯁ ꯅꯝꯕꯔ 10ꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ 7ꯁꯨ ꯂꯩꯔꯦ GoProꯁꯦ 7ꯁꯨ ꯂꯩꯔꯦ 8ꯁꯨ ꯂꯩꯔꯦ 9ꯁꯨ ꯂꯩꯔꯦ ꯑꯗꯨꯒ 10ꯁꯨ ꯂꯩꯔꯦꯀꯣ ꯂꯣꯏꯅꯃꯛ ꯑꯇꯩꯗꯤ ꯎꯠꯇ꯭ꯔꯒꯁꯨ 10 ꯈꯛꯇꯪꯗꯤ ꯎꯠꯂꯁꯦꯕ ꯅꯝꯕꯔ 10ꯁꯦ 10ꯁꯤꯅꯁꯨ ꯈꯔ ꯆꯥꯎꯅ ꯎꯏ 10ꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯅꯦ GoPro ꯅꯝꯕꯔ 10ꯁꯦ ꯌꯥꯝ ꯊꯥꯏꯌꯦꯕ ꯃꯁꯥ ꯃꯥꯅ ꯍꯟꯗꯛꯇꯤ ꯁꯦꯠꯇ ꯍꯥꯞꯆꯜꯂꯛꯑꯕꯅꯦ ꯁꯦꯠ ꯀꯣꯝꯕꯣ ꯑꯣꯏꯅ ꯂꯥꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯏ ꯀꯣꯝꯕꯣꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀꯦꯃꯦꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯟꯁꯀꯤ
adventure kit ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ memory card 64GB ꯑꯃꯒ ꯍꯥꯞꯄꯛꯄꯅꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯗꯤ ꯂꯣꯏ ꯊꯝꯃꯅꯤ ꯑꯇꯩ ꯈꯤꯇꯪꯗꯕꯨꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯤ ꯑꯁꯤ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ GoProꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤ ꯑꯗꯨꯝ ꯃꯣꯏ GoProꯒꯤ ꯂꯣꯒꯣꯁꯦ ꯑꯁꯤ ꯑꯗꯨꯝ ꯀꯁꯇꯃꯔꯅ ꯍꯦꯛ ꯑꯍꯥꯟꯕ ꯃꯣꯏ GoPro ꯌꯨꯁ ꯇꯧꯕ ꯀꯥꯡꯕꯨꯁꯤꯗꯤ ꯂꯣꯒꯣꯁꯦ ꯌꯥꯝ ꯌꯦꯡꯉꯦ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯇ꯭ꯔꯦꯗꯃꯥꯔꯛꯁꯦ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯣꯏ Genuine ꯑꯣꯏꯕ꯭ꯔꯥ ꯖꯦꯅꯨꯏꯟ ꯑꯣꯏꯗꯕ꯭ꯔꯥꯁꯦ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯁꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯔꯦꯠꯁꯦ ꯔꯦꯠꯁꯦ ꯃꯣꯏꯁꯤ ꯍꯧꯖꯤꯛ 60 ꯀꯩꯅꯣ ꯂꯩꯕꯅꯦ ꯑꯗꯨꯝ ꯗꯤꯁꯀꯥꯎꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ 60ꯒ 750 ꯂꯩꯕꯅꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯤꯁꯀꯥꯎꯟ ꯑꯗꯨꯝ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ GoPro ꯀꯂꯦꯛꯁꯟꯁꯨ ꯂꯩꯔꯦ ꯀꯂꯦꯛꯁꯟ ꯂꯩꯔꯦ 7 ꯂꯩꯔꯦ 8 ꯂꯩꯔꯦ 9 ꯂꯩꯔꯦ 10 ꯂꯩꯔꯦ iPadꯁꯤꯁꯨ ꯑꯗꯨꯝ iPadꯁꯨ ꯐꯪꯅꯕꯅꯦ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝꯅ iPad Air iPad Pro ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯁꯤ ꯁꯤꯁꯨ ꯀꯩꯅꯣꯅꯦ 12.9 ꯂꯩ ꯑꯃꯅ 11 ꯂꯩꯔꯦ ꯁꯣ ꯃꯣꯏꯁꯨ ꯍꯪꯉꯝꯕꯅꯦ ꯀꯁꯇꯃꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯌꯥꯝ ꯍꯪꯉꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯅꯣꯠ ꯇꯧꯕꯗ ꯐꯣꯟ ꯆꯠꯇꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯦꯡꯅꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯊꯣꯛꯄꯤꯔꯣ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ iPhoneꯁꯦ ꯗꯤꯃꯥꯟꯅ ꯍꯦꯟꯕ ꯁꯄ꯭ꯂꯥꯏꯅ ꯄꯤꯕ ꯉꯝꯗꯕ ꯑꯃ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯀꯣꯜ ꯇꯧꯔꯒ iPhoneꯁꯦ 13 Pro Max ꯑꯣꯏꯔꯁꯨ iPhone 11 Pro ꯑꯣꯏꯔꯁꯨ 12 Pro ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯑꯦꯅꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁ꯭ꯇꯣꯛꯇ ꯂꯩꯇ꯭ꯔꯒꯁꯨ ꯍꯥꯟꯅ ꯕꯨꯛ ꯇꯧꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯇꯨꯡꯗ ꯑꯩ ꯗꯦꯂꯤꯚꯔ ꯇꯧꯋꯤ ꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ 13 Pro Maxꯁꯤꯗꯤ ꯕꯨꯀꯤꯡ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗ ꯑꯥꯗꯁꯨ ꯁ꯭ꯇꯣꯛꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯂꯤꯃꯤꯇꯦꯠ ꯑꯣꯏꯌꯦꯕ ꯂꯤꯃꯤꯇꯦꯠ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯦꯛꯖꯦꯛꯂꯤ ꯇꯥꯏꯃꯤꯡꯁꯦ ꯀꯁꯇꯃꯔꯗ 1 week ꯍꯥꯏꯔꯨꯅꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯉꯁꯥꯏꯒꯤ 13 Proꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯟꯇꯦꯛ ꯅꯝꯕꯔꯒ ꯑꯦꯗ꯭ꯔꯦꯁꯀꯗꯤ ꯂꯧꯕꯤꯍꯧꯔꯒ ꯉꯁꯥꯏꯒꯤ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯐꯣꯔꯝ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯦꯛ ꯂꯥꯛꯅꯔꯒꯗꯤ ꯂꯥꯛꯄ ꯀꯁꯇꯃꯔꯗꯨꯗ ꯄꯥꯎ ꯄꯤꯕꯤꯕ ꯂꯥꯛꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯄꯤꯕ ꯑꯗꯣ ꯉꯁꯤꯁꯨ ꯉꯔꯥꯡ ꯌꯧꯔꯛꯄꯅꯦ 13 Proꯁꯤꯁꯨ ꯑꯃꯗꯤ ꯂꯧꯈ꯭ꯔꯦ ꯉꯁꯤ ꯑꯅꯤꯈꯛ ꯐꯪꯉꯦꯕ ꯁꯤꯁꯨ ꯒ꯭ꯔꯥꯐꯥꯏꯠꯀ ꯁꯤꯜꯚꯔꯒ ꯐꯪꯕꯅꯦ ꯒ꯭ꯔꯥꯐꯥꯏꯠꯇ ꯂꯧꯈ꯭ꯔꯦ ꯁꯤꯜꯚꯔ ꯑꯐꯪ ꯇꯥꯞ ꯄꯥꯏ ꯑꯐꯪꯕ ꯄꯥꯏ ꯂꯥꯛꯈ꯭ꯔꯦ ꯂꯧꯅꯕꯤꯅꯦꯕ 11ꯁꯤꯁꯨ ꯑꯃꯨꯛ ꯇꯠꯂꯦ ꯍꯧꯖꯤꯛ 11ꯁꯤꯁꯨ ꯄꯔꯄꯜꯁꯤꯇ ꯉꯥꯏꯔꯦ ꯉꯁꯤ ꯈꯔ ꯌꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗ ꯈꯔ ꯌꯧꯔꯛꯑꯅꯤ 12ꯀꯤ ꯈꯔ ꯌꯧꯔꯛꯑꯅꯤ 12ꯀꯤ ꯕ꯭ꯔꯦꯗ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ 12 ꯂꯣꯏꯈ꯭ꯔꯦ ꯑꯗꯨ 12 ꯉꯁꯤ ꯈꯔ ꯌꯧꯔꯛꯑꯅꯤ ꯑꯗꯨ ꯌꯧꯔꯛꯄꯒ ꯁꯤꯁꯨ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯈꯔ ꯂꯩꯅꯤ ꯑꯗꯣ ꯍꯪꯆꯤꯠ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ EMI ꯌꯧꯕꯁꯦ ꯁꯤꯅꯁꯨ ꯌꯥꯝ ꯍꯦꯟꯅ ꯉꯁꯥꯏ ꯀꯁꯇꯃꯔꯗ ꯉꯁꯥꯏ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯃꯜ ꯋꯥꯡꯉꯦ ꯄ꯭ꯂꯁ ꯉꯁꯥꯏ ꯗꯥꯎꯟ ꯄꯦꯃꯦꯟ ꯈꯔ ꯄꯤꯔꯝꯃꯒ ꯑꯗꯩ ꯇꯦꯟꯅꯔꯁꯨ ꯑꯗꯨꯝ 2 ꯌꯔꯐꯥꯎ ꯌꯥꯔꯤꯕ ꯑꯥꯏꯐꯣꯟꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯀꯁꯇꯃꯔꯗꯨꯅ ꯉꯁꯥꯏꯒꯤ ꯍꯨꯟꯕꯁꯨ ꯂꯤꯛꯑꯦ ꯗꯥꯎꯟ ꯄꯦꯃꯦꯟꯁꯨ ꯈꯔ ꯂꯤꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯥꯏꯐꯣꯟꯗꯁꯨ ꯉꯁꯥꯏꯒꯤ ꯗꯥꯎꯟ ꯄꯦꯃꯦꯟ ꯆꯥꯎꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯆꯥꯎꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏ ꯌꯦꯡꯕꯗꯣ ꯑꯗꯨꯗ ꯂꯤꯛꯅ ꯊꯣꯛꯂꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯎꯄꯥꯏ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯂꯩꯇꯦ ꯕꯦꯡꯅ ꯇꯧꯕꯅꯤꯅ ꯕꯦꯡꯅ ꯇꯧꯕꯅꯤꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯍꯤꯁꯇ꯭ꯔꯤꯗꯨꯅ ꯃꯥ ꯄꯥꯝꯕꯨ ꯄꯥꯝꯃꯒꯗꯤ ꯊꯕꯛ ꯇꯧꯕꯨ ꯇꯧꯔꯁꯨ ꯇꯧꯕꯨ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯋꯤꯗꯥꯎꯠ ꯑꯩꯈꯣꯏ ꯒꯔꯃꯦꯟꯒꯤ ꯖꯣꯕ ꯇꯧꯗꯕ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟ ꯑꯃꯗ 1,70,000ꯒ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯒꯔꯃꯦꯟ ꯖꯣꯕ ꯇꯧꯕꯗ ꯁꯦꯂꯔꯤꯗ ꯑꯗꯨꯝ 20-30 ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯋꯦ ꯃꯥꯏ ꯉꯁꯥꯏꯒꯤ ꯃꯥꯏꯅ ꯑꯦꯀꯥꯎꯟ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯈꯪꯕ ꯉꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯆꯪꯉꯝꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯕꯦꯡꯛꯅ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟꯒꯤ ꯑꯦꯁꯦꯁꯔꯤꯁ ꯃꯌꯥꯝ ꯖꯦꯅꯨꯏꯟ ꯑꯦꯁꯦꯁꯔꯤꯁ ꯃꯌꯥꯝꯁꯨ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯖꯦꯅꯤꯁꯨ ꯂꯩ ꯀꯔꯝꯕ ꯐꯪꯉꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯑꯦꯁꯦꯁꯔꯤꯁꯇ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯦꯗꯐꯣꯟꯁꯦ ꯑꯃ ꯋꯦꯌꯔꯒꯤꯁꯤꯃ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯍꯥꯟꯅꯗꯤ ꯐꯪꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯑꯗꯨꯝ ꯊꯝꯃꯦ ꯃꯤꯅꯤꯃꯝ 50 ꯄꯤꯁ ꯑꯗꯨꯋꯥꯏ ꯆꯥꯡꯗ ꯑꯗꯨꯝ ꯂꯧꯔ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯒꯤ iPad Air iPad Pro ꯑꯁꯤ ꯂꯣꯏ ꯊꯝꯃꯦ ꯑꯗꯨꯗꯒꯤ ꯀꯤꯆꯦꯟꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯀꯤꯔꯤꯡ ꯐꯣꯟꯒꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯖꯦꯟ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯕꯦꯛ ꯀꯚꯔꯁꯤꯁꯨ ꯕꯦꯛ ꯀꯚꯔ iPhoneꯒꯤ ꯕꯦꯛ ꯀꯚꯔꯁꯨ ꯃꯃꯟꯕꯨꯗꯤ ꯑꯩꯈꯣꯏ 499 ꯑꯗꯨꯒ ꯑꯃꯅ 5,450 ꯑꯗꯨꯋꯥꯏ ꯆꯥꯡ ꯂꯩꯕꯅꯤ ꯑꯗꯩ ꯑꯗꯨꯝ 12 Pro 13 Proꯒꯤꯁꯨ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ OnePlusꯀꯤꯁꯨ ꯑꯦꯁꯦꯁꯔꯤꯁ ꯌꯥꯎꯔꯤꯀꯣ OnePlusꯀꯤ ꯋꯥꯠꯆ ꯑꯅꯧꯕ ꯂꯥꯛꯄꯗ ꯁꯤꯁꯦ ꯀꯣꯂꯤꯡ ꯐꯦꯁꯤꯂꯤꯇꯤꯁ ꯌꯥꯎꯋꯦ ꯁꯤꯃ ꯑꯗꯣ ꯁꯤꯃꯗꯤ iOSꯇ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯨꯁ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯌꯥꯗꯤ ꯌꯥꯔꯅꯤ ꯍꯥꯏ ꯑꯗꯣ ꯑꯞꯒ꯭ꯔꯦꯗꯇꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯣꯏꯔꯒꯗꯤ OnePlusꯀꯤꯁꯦ ꯑꯗꯨꯝ 44mm ꯅꯦꯕ ꯑꯗꯨꯝ ꯆꯥꯎꯋꯦ ꯑꯗꯣ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯀꯣꯂꯤꯡ ꯐꯦꯁꯤꯂꯤꯇꯤꯁ ꯌꯥꯎꯔꯛꯄꯅꯤꯅ ꯑꯇꯩꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯄ꯭ꯔꯥꯏꯁꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯗꯥꯎꯟ ꯂꯩ 17,000 ꯈꯛꯇꯅꯦꯕ ꯑꯥꯏꯐꯣꯟꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ 50 to 900 ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ Apple Watch ꯌꯥꯎꯕ Apple ꯃꯥꯜꯂꯦ Watch iWatchꯁꯤꯁꯨ ꯁꯤ ꯁ꯭ꯇꯣꯛ ꯂꯣꯏꯔꯦ Series 7ꯗꯁꯨ ꯂꯥꯛꯀꯗꯧꯗꯤ ꯂꯩ ꯁꯣꯝ Series 7 ꯈꯛꯇꯔ ꯁꯨ ꯋꯥꯠꯂꯤꯁꯦ ꯊꯝꯕꯅꯤ ꯑꯃꯗꯤ ꯑꯁꯤ ꯂꯩꯗꯅ ꯈꯛꯇ ꯉꯥꯏ ꯂꯣꯏꯁꯜꯂꯦ ꯁꯤꯅ ꯂꯥꯁ ꯄꯤꯁꯅꯦꯕ ꯂꯥꯁ ꯄꯤꯁ ꯑꯣꯏꯔꯦ ꯋꯥꯠꯁꯤꯁꯨ Appleꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯗꯨꯝ ꯃꯤꯅ ꯂꯥꯛꯄꯒ ꯑꯗꯨꯝ ꯍꯦꯛ ꯑꯗꯨꯝ ꯂꯧꯋꯦꯕ ꯑꯗꯨꯝ ꯊꯦꯡꯅꯕꯒ ꯂꯣꯏꯕꯅ ꯑꯗꯨꯝ ꯎꯕꯒ ꯍꯥꯜꯂꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯩꯅꯣꯒ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩ ꯄꯤꯁ 10 ꯈꯛ ꯐꯪꯅꯤ ꯀꯁꯇꯃꯔꯗꯤ ꯌꯥꯝꯕꯅꯤꯅ ꯋꯥꯏꯑꯦꯕ ꯍꯣꯏ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯄꯤꯗꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯐꯤꯁꯦꯟ ꯑꯣꯏꯅꯕꯨꯗꯤ ꯀꯟꯅꯕꯨꯗꯤ ꯍꯣꯠꯅꯔꯤ ꯀꯟꯅ ꯌꯥꯔꯒꯗꯤ ꯍꯦꯟꯅ ꯍꯣꯠꯅꯒꯦ ꯔꯦꯗꯃꯤꯗ ꯑꯣꯀꯦ 8S ꯂꯩꯌꯦ ꯑꯗꯨꯒ ꯕꯦꯡꯀꯤ ꯍꯥꯏꯇꯥꯔꯦ ꯕꯦꯡꯀꯤ ꯁꯨꯝ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯖꯒꯦ ꯀꯔꯝꯕ ꯁꯥꯏꯠ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯒꯨꯝꯕ ꯁꯨꯔꯦ ꯀꯩꯅꯣꯒꯤ ꯀꯔꯝꯕ ꯕꯦꯡꯀꯤ ꯑꯣꯏꯗꯣꯏꯅꯣ ꯕꯖꯥꯖꯀꯤ ꯑꯝꯇꯪ ꯐꯝꯕꯤꯌꯣ ꯏꯪꯅ ꯁꯥꯁꯦ ꯋꯥꯔꯤ ꯀꯃꯥꯏ ꯀꯩꯀꯩ ꯆꯪꯕꯅꯣ
ꯃꯌꯥꯝꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯈꯔ ꯑꯣꯛꯃꯤꯟꯅꯁꯦꯕꯀꯣ ꯉꯥꯏꯈꯣꯀꯣ ꯌꯥꯗ꯭ꯔꯦꯀꯣ ꯆꯪꯍꯟꯕꯤꯔꯛꯑꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯗꯣꯀꯨꯃꯦꯟ ꯆꯪꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯦꯕꯀꯣ ꯄꯦꯟ ꯀꯥꯔꯗ ꯆꯪꯒꯅꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯒꯤ ꯕꯦꯡ ꯄꯥꯁꯕꯨꯛ ATM ꯑꯗꯨꯒ ꯑꯙꯥꯔ ꯀꯥꯔꯗ ꯂꯩꯇꯕ ꯀꯁꯇꯃꯔ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯚꯣꯇꯔ IDꯒꯨꯝꯕ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯀꯨꯝꯕ ꯁꯤ ꯆꯪꯒꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯗꯨꯅ ꯃꯣꯗꯦꯜꯗ ꯂꯩꯕ꯭ꯔꯥ ꯗꯥꯎꯟ ꯄꯦꯃꯦꯟ ꯋꯥꯡꯕ ꯅꯦꯝꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯍꯪꯉꯦꯕ ꯁꯤꯒꯤꯁꯦ ꯍꯣꯏ ꯃꯣꯗꯦꯜꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯤꯃꯤꯠꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯕꯦꯁ ꯇꯧꯋꯦ ꯀꯁꯇꯃꯔꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤꯅ iPhone 13ꯒꯨꯝꯕ ꯄꯥꯝꯃꯒ ꯃꯥꯏ ꯂꯤꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ 20,000ꯒꯨꯝꯕ 30,000ꯒꯨꯝꯕ ꯈꯛꯇꯪ ꯂꯥꯛꯑꯒꯗꯤ ꯗꯥꯎꯟ ꯄꯦꯃꯦꯟꯗ ꯑꯗꯨꯝ ꯆꯥꯎꯔꯅꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯄꯣꯠꯀꯤ ꯄ꯭ꯔꯥꯏꯁꯇꯨꯒ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯥꯛꯏꯕ ꯂꯤꯃꯤꯠꯇꯨꯒ ꯈꯦꯠꯅꯕꯒꯤꯅꯤꯅ ꯑꯗꯨꯒ ꯃꯥꯏ ꯄ꯭ꯔꯥꯏꯁꯇꯨꯒ ꯆꯥꯟꯅꯔꯒ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯗꯥꯎꯟ ꯄꯦꯃꯦꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯩꯔꯤꯕ ꯁ꯭ꯀꯤꯝꯗꯨꯗꯒꯤ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯍꯥꯏꯗꯤ ꯂꯧꯖꯔꯒꯦ ꯂꯥꯛꯑꯒ ꯂꯧꯗꯅ ꯍꯟꯈꯤꯕꯁꯤꯡꯁꯦ ꯀꯔꯝꯕ ꯀꯦꯁ ꯊꯣꯛꯄꯅ ꯑꯌꯥꯝꯕꯅ ꯑꯣꯏ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯛꯄꯒꯨꯝꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯖꯦꯛꯁꯟꯗꯤ ꯁꯥꯟꯅꯗꯕ ꯑꯩꯈꯣꯏ ꯂꯣꯟꯗꯤ ꯄꯥꯝꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯋꯥꯠꯄꯁꯦ ꯑꯗꯣ ꯑꯦꯀꯥꯎꯟ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯗꯕ ꯁꯨꯝꯕꯁꯦ ꯑꯌꯥꯝꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯈꯔ ꯁꯥꯟꯅꯕ ꯑꯗꯒꯤ ꯁꯤꯚꯤꯜ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯃꯦꯟꯇꯦꯟ ꯈꯔ ꯇꯧꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯦꯄ꯭ꯔꯨꯞꯇꯤ ꯑꯗꯨꯝ ꯈꯔꯗꯤ ꯂꯥꯛꯑꯅꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜꯁꯨ ꯕꯦꯁ ꯁꯦꯝꯒꯠꯅꯕ ꯍꯧꯅꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯥꯟꯁ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯒꯤꯀꯣ ꯂꯟꯂꯩꯃꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯂꯣꯟꯒꯤ ꯂꯧꯕꯤꯒꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯌꯨꯝꯁꯦ ꯁꯔꯇꯦꯟ ꯗꯤꯁꯇꯦꯟꯁ ꯈꯔꯁꯨ ꯊꯝꯕ꯭ꯔꯥ ꯁꯤꯒꯤ ꯕꯖꯥꯖꯀꯤ ꯗꯤꯁꯇꯦꯟꯁ ꯑꯣꯏꯅꯗꯤ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏ ꯊꯝꯃꯦ 25 ꯀꯤꯂꯣꯃꯤꯇꯔꯁꯄꯨꯗꯤ 25 ꯊꯝꯃꯦꯕꯀꯣ ꯀꯤꯂꯣꯃꯤꯇꯔꯗ ꯑꯗꯨꯒ 25 ꯑꯥꯎꯠꯁꯥꯏꯠ 25 ꯀꯤꯂꯣꯃꯤꯇꯔꯁꯀꯤ ꯑꯣꯏꯕ ꯀꯁꯇꯃꯔ ꯂꯥꯛꯑꯒꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯔꯤꯁꯥꯏꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯔꯦꯟꯠꯀꯨꯝꯕꯗ ꯑꯗꯒꯤ ꯀ꯭ꯋꯥꯇꯔꯒꯨꯝꯕꯗ ꯂꯩꯔꯒꯗꯤꯀꯣ ꯃꯥꯏ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯒꯅ ꯀ꯭ꯋꯥꯇꯔ ꯑꯦꯂꯣꯠꯃꯦꯟ ꯂꯦꯇꯔ ꯑꯩꯈꯣꯏꯗ ꯁꯣ ꯇꯧꯕꯤꯕ ꯑꯦꯗ꯭ꯔꯦꯁ ꯄ꯭ꯔꯨꯐꯀꯤ ꯑꯣꯏꯅ ꯑꯗꯨꯗꯨꯒ ꯔꯦꯟ ꯑꯦꯒ꯭ꯔꯤꯃꯦꯟꯒꯨꯝꯕ ꯑꯗꯨꯝꯕ ꯁꯣ ꯇꯧꯕꯤꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟꯁꯦ ꯂꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯔꯦꯖꯤꯁꯇꯔꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯥ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯅꯗꯤ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯑꯣꯏꯌꯦ ꯀꯩꯒꯤꯅꯣꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯀꯁꯇꯃꯔꯒꯤ ꯃꯥꯒꯤ ꯕꯦꯡꯀꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯔꯤꯗ ꯇꯧꯕ ꯉꯝꯒꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯑꯦꯄ꯭ꯔꯨꯚꯦꯜꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯅꯦꯕꯀோ ꯑꯦꯄ꯭ꯔꯨꯚꯦꯜꯁꯤ ꯀꯁꯇꯃꯔꯒꯤ ꯃꯥꯒꯤ ꯕꯦꯡꯀꯤ ꯗꯤꯇꯦꯜꯁꯇꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯔꯤꯗ ꯇꯧꯕ ꯉꯝꯖꯔꯒꯗꯤ ꯀꯁꯇꯃꯔꯗ ꯁꯤꯒꯤ ꯀꯁꯇꯃꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯁꯇꯃꯔꯅꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯒꯗꯤ ꯑꯦꯄ꯭ꯔꯨꯚꯦꯜꯗꯨꯁꯨ ꯈꯤꯇꯪ ꯄꯤꯕꯗ ꯕꯦꯡꯀꯤ ꯁꯥꯏꯠꯇꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯕꯦꯡꯛꯇ ꯂꯤꯡ ꯇꯧꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯨꯔꯥ ꯅꯤꯜꯗꯅꯤ ꯄꯤꯔꯛꯇꯣꯏꯁꯦ ꯀꯁꯇꯃꯔꯁꯦ ꯀꯔꯝꯕ ꯀꯁꯇꯃꯔꯅ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯦꯡꯛꯇ ꯂꯤꯡ ꯂꯩꯕ ꯅꯝꯕꯔꯁꯤꯅ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯃꯨꯛ ꯃꯣꯕꯥꯏꯜꯒꯤ ꯑꯦꯔꯤꯌꯥꯗ ꯈꯤꯇꯪ ꯌꯦꯡꯍꯟꯖꯔꯨꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯉꯁꯤ ꯁꯨꯝ ꯂꯥꯛꯏꯉꯩ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯃꯌꯥꯝ ꯈꯔ ꯁꯨꯝ ꯌꯦꯡꯍꯟꯖꯔꯝꯕꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯍꯪꯕꯤꯔꯛꯄ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯒꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯣꯇꯣꯔꯣꯂꯥꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯤꯀꯣ ꯁꯤꯗ ꯃꯣꯇꯣꯔꯣꯂꯥꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯤꯅꯦ ꯃꯣꯇꯣꯔꯣꯂꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯠꯇꯣ ꯂꯥꯛꯑꯝꯃꯦꯕꯀꯣ ꯁ꯭ꯇꯣꯛꯇ ꯄꯤꯁ ꯑꯃꯅꯤ ꯂꯥꯛꯑꯝꯃꯦ ꯃꯣꯇꯣ 7 ꯑꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯂꯩꯇꯦꯅ ꯂꯥꯛꯇꯦꯅ ꯍꯧꯖꯤꯛ ꯄꯣꯠ ꯌꯧꯔꯛꯇ꯭ꯔꯤꯕ ꯂꯥꯛꯇꯤ ꯂꯥꯛꯑꯅꯤ ꯍꯥꯏꯈ꯭ꯔꯦ ꯄꯣꯠꯄꯨꯗꯤ ꯑꯣꯞꯄꯣꯒꯤ ꯃꯣꯗꯦꯜꯁꯦ ꯀꯔꯝ ꯅꯥꯀꯟꯗ ꯊꯝꯒꯦ ꯃꯌꯥꯝꯅ ꯉꯁꯥꯏ ꯑꯣꯞꯄꯣꯗꯣ ꯑꯣꯞꯄꯣꯁꯦ ꯍꯥꯏꯐꯦꯠ ꯁꯣꯝ ꯁꯨꯝ ꯁꯥꯏꯠꯇ ꯂꯩꯅꯤ ꯑꯣꯞꯄꯣ ꯉꯁꯥꯏ ꯃꯣꯗꯦꯜ ꯌꯥꯝ ꯍꯪꯕꯅꯤ ꯉꯁꯥꯏ ꯑꯣꯞꯄꯣꯒꯤꯗꯣ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯎꯠꯈꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯣꯞꯄꯣꯒꯤ ꯃꯣꯗꯦꯜꯁꯤꯡꯁꯦ ꯑꯣꯞꯄꯣ ꯔꯦꯅꯣ 7 ꯄ꯭ꯔꯣ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯗ ꯑꯣꯞꯄꯣ ꯔꯦꯅꯣ 6 ꯂꯩꯅꯤ ꯈꯤꯇꯪ ꯄ꯭ꯔꯥꯏꯁ ꯈꯔ 20 ꯃꯨꯛꯀꯤ ꯔꯦꯟꯖꯇ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯁꯨꯝꯕ F19s ꯀꯨꯝꯕ F19ꯒꯨꯝꯕ ꯂꯥꯛꯑꯅꯤ ꯑꯃꯨꯛ ꯑꯣꯞꯄꯣꯒꯤꯁꯨ ꯂꯩ ꯑꯣꯞꯄꯣꯒꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯂꯤ ꯃꯣꯗꯦꯜꯁꯦ ꯌꯥꯝ ꯀꯔꯝꯕ ꯑꯣꯏ ꯍꯧꯖꯤꯛꯁꯦ ꯆꯠꯂꯤꯁꯦ ꯔꯦꯅꯣ 6ꯀ 7ꯒꯁꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯔꯦꯅꯣꯒꯤꯗꯤ ꯑꯃꯨꯛ ꯁꯤꯅ ꯃꯣꯏꯅ ꯈꯔ ꯆꯠꯄ ꯍꯦꯜꯂꯦ ꯆꯠꯄꯗꯤ ꯑꯗꯨꯒ ꯃꯥꯏ ꯀꯩꯅꯣꯁꯦ ꯔꯦꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤ 40 ꯔꯦꯟꯖ ꯂꯥꯛꯑꯅꯤ 40 Reno 7 Pro na kano lang. 35 MRPꯗꯗꯤ 35 ꯏꯕꯀꯣ 36 ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯝ MRPꯗꯗꯤ ꯂꯧꯗꯦꯕ ꯌꯣꯟꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯂꯥꯛꯑꯅꯤ Reno 6 ꯂꯥꯛꯄꯗꯤ na 30 lang. ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯥꯏꯁꯇ ꯂꯥꯛꯀꯗꯣꯏꯕ Online price lang. ꯑꯗꯨꯝ ꯂꯥꯛꯑꯣꯏ ꯆꯥꯔꯖꯔꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤꯀꯣ Kawal sa ꯆꯥꯔꯖꯔ ꯌꯥꯎꯋꯦꯕ mic na kamo doon. Case yung ni. ꯅꯝꯕꯔ 6ꯅꯤꯀꯣ ꯑꯗꯨꯒ Oppo Reno 7 5G 7 Pro ꯍꯥꯏꯕ Pro ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯔ ꯂꯤꯕ ꯑꯣꯏꯗ꯭ꯔꯣ Oppoꯒꯤ F19s ꯍꯥꯏꯁꯦ ꯈꯤꯇꯪ ꯂꯤꯌꯦꯕꯀꯣ Oppo F19
สิ่งไม่ใช่สิ่งที่ที่ฟอนเลยประจังบัดสองปีนี้ก็นออาร์เกนนี่ละค่อยกินมิงบุปัลแล้วก็ดิตั้งไงฮะต้องโฮงอะไรข้าดมตาระอะไรบ้างครับเวทุตะกี้สุดอดมข้าดมตาระดมcompulsoryตาระกันนี่อันนั้นมาดิตาบันสิ่งนี้ฮะกันดีกว่าA23 โอ้สุดท้าย5%จับสาวฮานาลวนเราเวกองเราสุดมีอันนี้ไหมครับลวนบุจังในสิ่งเดียวก็ที่ตุ้มยาวไปดีกว่าลวนเราลงไปกองเราตาดีเบสนี่ค่ะให้ไปนี่ลวนจังในสิ่งบุยตาดีกว่าคัมปัสรีต้องอีก plus point อะไรตัวนี้ A53 จะเลยแบบ MI กี่11 light อะไรมันนิ่งสิมาจูใช่ไหมครับตีกี่มันปะดาวน์เพย์เมนต์ใช่ไหมครับตรงกี่account ตุ้มตั้งผู้บริโภคตัวก็ตั้งเช็คตัวบริโภคก็แบงค์คิดจะเล่าสิ่งของตั้งเช็คตัวบริโภคดาวน์เพย์เมนต์ตัวไปอย่างไว้กันด้วยเนาะตรงนั้นก็ยังพยายาม transaction ชนะแต่นะใช่กี่ตรงกี่account ตัวให้ได้ transaction ชนะแต่นะใช่กี่ point ก็ยังว่าใช่กี่ loan กี่ได้ point นั่งมาวางอย่างนี้ไม่ต้องปะตา civil score ตัว civil score ตัวน่ะก็ยังพยายามวางน้ำตาที่ตรง down payment ใช่ตรงยามเราเวสต์ point กันดีกว่าอะไรเนี่ยเช็คตัวบ่มาจังงี้11i hypercharge นี่ยามทุนตกใจหรอมีแก่แต่ก็ hypercharge के लिए तो फंक्शन अगर माना 11 है तो हम 30 मिनट तक फुल हो जाएगा 30 minutes तक full हो जाएगा 0 to 50% charge in 6 minutes 6 minutes to 50%ที่ยาวเลยสตุดิยามการนี้กันนะยามทุนจังไงว่าทำเสร็จเท่าไหร่แบตเตอรี่สู้เขาสิล้วนรันตัวบ้า account เนี่ยอดมตัวบ้ายากระโดดมวยรังได้เนี่ยจากสิ่งใดแต่การเขาจะนี่ไงฮานาล้วนเรากี่ไป account ไว้ตาดีเบสเนี่ยตัวมวยรังตะกี้โอ้ยวิตาก็ดีกว่าเอาตั้งยากระโดดมวยรังตะกี้ลำลาบกี้งั้นใช้25 กิโลเมตรกันให้ดูดิลำ option เลยเลยนี่ดูในยาoption เลยนี่ไม่เอาหลักปีโอ้ยสิดีมวยรังได้โอ้ยสุดสิดีเลยบางอย่างเลยหรือไงปีสุกนูปี option ไม่วง everything นั่นมันไม่หลักปีนี่อาไปจีนเราสิ่งที่ต้องแต่ช่วยหลักปีแล้วก็ก่อนลำลาปีโคดีหายก็ล้วนพังดาวดูดูมาที่มาคำเสียต่อเลยยามเพย์ตัวนี้ยามโมเดลไม่เอาสุดเลยดีใส่ยาดมีไว้ปะdokumen tu mesti memang tang adom na ko kayu ba taseng na logi hai ta di khoi caption da mobile number pijau do call to be su yari na tagana koi na sunga sai degi capture isi sai details su loi hai jare na kai chang mano khop na du gi details kai to loi puro lak pi ro adu to ga adom khudak to adom loan se dom ni la ni adom kham na ni khudong sa ai je 5G ไอ้โฟนจะอัปเกรดตัวยากกับเราใช่แซมซังใช่เกยจะเล่ากี่กิโลชิ้นทางตรงนี้ไงแซมซังนี่น้อยไม่ต้องฝึกเป็นอะไรวิดีโอสั่งอัปเดตเป็นไรดาวน์แกสักกันเดียวไอ้กราฟเป็นสิ่งที่ไม่ทำนะไก่โฟนแล้วไก่โฟนไม่ทำแล้วก็แซมซังกันเลยนั่นดีให้นะบอกใส่สปอร์ตขึ้นมาโฟนเลยมาให้ดีให้วันมาจากสิโลบุโรไอ้จิบสิโลกี่บาทมั้งใกล้กับตั้งมันมันดูจังมันเลยเนี่ยเสียงมันจะเจนทับก็ดีก็เจียนปีนั้นแต่ว่าก็เจียนปีดีแต่ละคนแต่ว่าบาซ่าสต์ก็มันต้องมาเลยอีกคนดิสเพย์มันสิ่งมันจะตั้งเงินไทยมาเนี่ยตั้งเงินดีกว่าคุยแซมซังกี่ดีเราใช้โลบุโรสันนิโลให้ที่หาในกี่ให้เราจะดีคุณได้กินได้ให้ครับดียากันเนี่ยแซมซังไม่ดีวันนี้บุคคลเลยมาใส่คุณภาพอย่างเราที่คุยที่คุยก็ต้องเซมดอกก็คือโมเลกุลาร์สิ่งที่ตั้งตั้งเลยสุดท้ายโมเลกุลาร์ก็ดีดิสเพย์มันนับยังงั้นให้กันอย่างละครั้งก็ได้โมเลกุลาร์ที่มันหลักไปเจียปกแต่ถามว่าก็บาซ่าสิโลบุโรไอ้จิบสิโลบุโรครั้งมีให้ยังยาวไม่กันหน่อยแต่ว่าเราคนนี้เรากันเราคนเจียนปีเนี่ยเจียดไอ้ใกล้ทางลงข้างตัวไอ้ตาแต่ว่าต้องเจียดตัวอีดีอย่างกันนี่บอกว่าถ้าสิ่งเราบัดสิ่งที่เขาบ้านอีเป็นนี่บ่ดูแฮปปี้อย่างนั้นครั้งนี้บ่เจียดนี่บ่
ꯁꯤ ꯐꯥꯔꯃꯥꯁꯤ ꯊꯝꯕ वन प्लस ꯁꯨ ꯂꯩꯌꯦ वन प्लस ꯁꯨ ꯂꯩꯌꯦ ꯃꯌꯥꯝ वन प्लस ꯂꯩꯀꯣ वन प्लस ꯂꯩꯀꯣ ꯍꯜꯂꯣ ꯑꯃꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯌꯦ ꯂꯩꯌꯦ ꯅꯤꯡꯊꯧꯖꯝ ꯀꯨꯟꯖ ꯐꯣꯟ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯐꯣꯟꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯊꯣꯛꯀꯦ ꯑꯦꯛꯁꯆꯦꯟꯖ ꯄꯥꯏꯕꯤꯅꯦꯕ ꯁꯦꯝꯁꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ Hello. ꯌꯥꯏ ꯑꯗꯨꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯐꯦꯁꯤಲಿꯇꯤ ꯂꯩꯔꯕꯅꯤꯅ Ah, ꯑꯞꯒ꯭ꯔꯦꯗ Habib. ꯇꯧꯕ ꯌꯥꯔꯦ ꯑꯩꯒꯤ ꯔꯣꯜ ꯂꯧꯕꯗꯣ ꯑꯗꯣ ꯍꯜꯂꯣ ꯁꯤ ꯅꯍꯥꯟ ꯁꯤꯗꯤ ꯐꯣꯟ ꯂꯣꯟ ꯂꯧꯋꯤꯗꯅꯀꯣ ꯑꯗꯨ ꯂꯧꯕꯗꯣ ꯀꯌꯥ ꯕꯖꯥꯖꯇꯤ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯏ ꯗꯤ ꯑꯦꯐ ꯁꯤꯗꯤ ꯂꯧꯈꯤꯕ꯭ꯔꯥ ꯑꯗꯨ ꯑꯥꯏ ꯗꯤ ꯑꯦꯐ ꯁꯤꯗꯒꯤ ꯍꯣꯏ ꯌꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯖꯔꯝꯃꯦ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯆꯦ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯃꯥꯒꯤ ꯏꯟꯚꯣꯏꯁꯇꯣ ꯌꯥꯎꯗꯕꯤ ꯀꯩꯅꯣ ꯇꯧꯅꯤ ꯃꯥꯒꯤ ꯆꯦꯁꯦ ꯋꯥꯔꯦꯟꯇꯤ ꯑꯗꯨꯝ ꯋꯥꯔꯦꯟꯇꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯋꯥꯔꯦꯟꯇꯤ ꯆꯜꯂꯤꯅꯤꯅꯅꯦ ꯑꯥ ꯃꯣꯏ ꯐꯣꯟ ꯂꯩꯔꯨꯕꯒꯤ ꯆꯦꯗꯨ ꯏꯟꯚꯣꯏꯁꯇꯣꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯣ ꯂꯥꯛꯀꯦꯕ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏ ꯁꯤꯗ ꯑꯩꯁꯦ ꯁꯤꯒꯤ ꯃꯌꯥꯝ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯐꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯅꯧꯕ ꯂꯥꯛꯄꯅꯤꯅ ꯃꯥꯅꯦ ꯍꯥꯏꯈꯤꯕꯗꯣ 832 거든. 요즘 뭐라 823, 853, 833는 5G다 뭐. ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯑꯄꯥꯛꯄꯅꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯐꯣꯟ ꯑꯄꯥꯛꯄꯁꯤꯅꯗꯤ ꯅꯨꯡꯉꯥꯏ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯤ 11 Pro Series Note 11 Pro Series ꯑꯩꯒꯤ ꯁꯤꯕꯤꯜꯁꯦ 645 ꯂꯩꯌꯦ ꯀꯌꯥ ꯐꯥꯎ ꯂꯧꯕ ꯌꯥꯒꯗꯒꯦ ꯑꯃꯨꯛꯇ ꯈꯪꯖꯅꯤꯡꯉꯤ सिविल स्कोर 645 ꯂꯩꯌꯦ ꯁꯦꯝꯁꯪ ꯐꯥꯏꯅꯥꯟꯁꯇꯗꯤ ꯌꯥꯅꯤ ꯍꯥ ꯁꯦꯝꯁꯪ ꯐꯥꯏꯅꯥꯟꯁꯇ ꯑꯣꯏꯔꯗꯤ ꯌꯥꯅꯤꯕ ꯁꯦꯝꯁꯪ ꯐꯥꯏꯅꯥꯟꯁꯇ ꯑꯣꯏꯔꯒꯗꯤ ꯌꯥꯅꯤꯌꯦ ꯁꯦꯝꯁꯪ ꯐꯥꯏꯅꯥꯟꯁꯀꯤ ꯑꯃꯨꯛ ꯁꯦꯝꯁꯪ ꯈꯛꯀꯤ ꯑꯣꯏꯕꯀꯣ ꯁꯦꯝꯁꯪ ꯈꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯚꯤꯚꯣꯒꯨꯝꯕ ꯑꯣꯞꯄꯣꯒꯨꯝꯕ ꯁꯦꯝꯁꯪ ꯈꯛ ꯌꯥꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯦ ꯑꯗꯩꯗ ꯑꯗꯨꯝ ꯂꯣꯀꯦꯁꯟꯁꯦ ꯃꯣꯏꯔꯥꯡꯈꯣꯝ ꯁꯋꯥꯏꯖꯝ ꯂꯩꯔꯛ ꯑꯗꯨꯝ ꯀꯦꯞꯁꯟꯗ ꯑꯩꯈꯣꯏ ꯂꯟꯂꯩꯃꯥꯅ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯗꯨꯝ ꯒꯨꯒꯜ ꯃꯦꯞꯇ ꯐꯣꯂꯣ ꯇꯧꯔ ꯂꯥꯛꯄꯤꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯗꯨꯗꯩꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯦꯀꯣ HDFC ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ HDFCꯒꯤ ꯀꯩꯀꯩ ꯆꯪꯒꯦ ꯑꯗꯨꯝ ꯐꯝꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯁꯥꯟꯅꯁꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯑꯩ ꯃꯤꯡ ꯖꯣꯏꯆꯥꯟ ꯀꯧꯋꯦ ꯑꯩꯆꯗꯤꯑꯦꯐꯁꯤꯗ ꯂꯩꯕꯅꯦ ꯀꯟꯖꯨꯃꯔ ꯗ꯭ꯌꯨꯔꯦꯕꯜꯗ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯁꯨꯝ ꯂꯧꯕ ꯌꯥꯅꯤ ꯐꯣꯟ ꯅꯨꯡ ꯑꯗꯩꯗꯤ ꯁꯨꯝ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯟꯖꯨꯃꯔ ꯗ꯭ꯌꯨꯔꯦꯕꯜ ꯑꯥꯏꯇꯦꯝ ꯁꯨꯝ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯨꯝꯕꯀꯣ ꯑꯗꯨꯝ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯒꯤ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜꯒꯤ ꯃꯣꯕꯥꯏꯜꯒꯤ ꯆꯪꯕꯁꯦ ꯑꯣꯏꯅ ꯃꯣꯕꯥꯏꯜꯒꯤ ꯆꯪꯕꯁꯦ ꯉꯁꯥꯏꯒꯤ ꯄꯥꯟ ꯀꯥꯔꯗ ꯆꯪꯉꯦ ꯑꯙꯥꯔ ꯀꯥꯔꯗ ꯆꯪꯉꯦ ATM ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯌꯥꯝ ꯂꯩꯌꯦꯕꯀꯣ 21 years to 65 years ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯅꯤꯄꯨꯔ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ ꯃꯅꯤꯄꯨꯔꯕꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ 21 years to 65 years ꯑꯣꯏꯒꯗꯧꯕ ꯑꯗꯨ ꯊꯕꯛ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯈꯤꯇꯪ ꯁꯥꯟꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯥꯟꯅꯕꯅꯣ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯑꯦꯀꯥꯎꯟ ꯈꯔ ꯃꯤꯅꯤꯃꯝ ꯃꯦꯟꯇꯦꯟ ꯀꯌꯥ ꯇꯧꯕꯤꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯍꯥꯡꯉꯒ ꯑꯦꯀꯥꯎꯟ ꯃꯦꯟꯇꯦꯟ ꯇꯧꯗꯕꯤ ꯊꯝꯕ ꯇꯥꯔꯗꯤ ꯌꯥꯔꯣꯏꯕ ꯍꯣꯏ ꯁꯨꯝ ꯊꯥ ꯑꯃꯒꯤ ꯁꯨꯝ ꯖꯤꯄꯦꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯁꯨꯝ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯑꯦꯀꯥꯎꯟ ꯁꯤꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕꯁꯦ ꯁꯤꯍꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯗꯨꯒ ꯍꯥꯟꯅ ꯂꯣꯟ ꯂꯧꯈ꯭ꯔꯒ ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯔꯤꯄꯦꯃꯦꯟ ꯊꯦꯡꯊꯕꯒꯨꯝꯕ ꯑꯗꯩꯗꯤ ꯆꯥꯡ ꯅꯥꯏꯅ ꯀꯛꯇꯕ ꯕꯥꯎꯟꯁ ꯆꯠꯄꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯇꯥꯔꯗꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯤ ꯕ꯭ꯔꯣ ꯂꯣꯟꯁꯦ 0%ꯗ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ 0% ꯌꯥꯏ 0%ꯗ ꯑꯗꯨꯝ ꯂꯣꯏ ꯂꯧꯕ ꯌꯥꯏ ꯑꯗꯨꯝ 0% ꯑꯅꯝꯕꯅ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ 90%ꯗꯤ ꯑꯗꯨꯝ 0% ꯉꯥꯛꯇ ꯑꯣꯏꯌꯦ ꯍꯣꯏ ꯏꯟꯇꯔꯦꯁ ꯔꯦꯠꯁꯦ ꯑꯗꯨ ꯃꯤꯅꯗꯤ ꯍꯪꯉꯦ ꯏꯟꯇꯔꯦꯁ ꯔꯦꯠꯁꯦ 0% ꯑꯣꯏꯔꯒ ꯕꯦꯡꯛꯅ ꯀꯩ ꯀꯥꯟꯅꯩꯅꯣ ꯌꯥꯝ ꯍꯪꯉꯦꯕ ꯅꯣꯏꯁꯨ ꯐꯥꯒꯤ ꯃꯥꯜꯂꯦ 0% ꯏꯟꯇꯔꯦꯁ ꯑꯣꯏꯔꯒ ꯀꯩꯒꯤ ꯀꯃꯥꯏꯅ
ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯤꯅꯣ ꯅꯣꯏꯗꯣ ꯁꯨꯝ ꯍꯥꯏꯔꯀꯥꯟꯗ ꯇꯧꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨ 0% ꯏꯟꯇꯔꯦꯁ ꯑꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒ ꯀꯝꯄꯅꯤꯒ ꯗꯤꯜ ꯇꯧꯔꯅꯤ ꯑꯗꯣ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ 0%ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯅꯤ ꯀꯝꯄꯅꯤꯒ ꯑꯩꯈꯣꯏ ꯕꯦꯡꯒ ꯔꯤꯂꯦꯁꯟꯁꯤꯞ ꯗꯥꯏꯔꯦꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯁꯇꯃꯔꯗ ꯀꯥꯟꯅꯕ ꯄꯤꯍꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯀꯁꯇꯃꯔꯗꯨ ꯑꯩꯈꯣꯏ ꯕꯦꯡꯒ ꯑꯃꯨꯛ ꯗꯤꯜ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯋꯥꯅꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯁꯦ 757 ꯂꯩꯌꯦ ꯑꯥ ꯑꯗꯣ ꯗꯥꯎꯟ ꯄꯦꯃꯦꯟ ꯀꯌꯥ ꯊꯤꯒꯅꯤ EMI ꯅ ꯀꯌꯥ ꯊꯤꯒꯅꯤ ꯑꯗꯨꯒ EMI ꯁꯦ ꯄꯤꯛꯅ ꯊꯤꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯏ 6 months to 24 months ꯂꯩ ꯑꯄꯥꯝꯕ ꯆꯨꯁ ꯈꯟꯕ ꯑꯗꯨꯝ ꯌꯥꯏ 6 months ꯗꯩꯅ 24 months ꯐꯥꯎ ꯈꯟꯕ ꯌꯥꯏ ꯑꯗꯣ if ꯀꯩꯒꯨꯝꯕ 24 monthsꯤꯅ maximumꯅꯦꯕ maximumꯅꯦ if ꯀꯩꯒꯨꯝꯕ ꯃꯥꯏꯅ 750 ꯌꯧ ꯇꯥꯔꯗꯤ ꯃꯥ ꯌꯥꯝꯃꯕꯗ maximumꯗ 10%ꯒꯨꯝꯕ ꯗꯥꯎꯟ ꯄꯦꯃꯦꯟ ꯂꯥꯛꯀꯅꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯅꯦꯝꯃꯅꯦꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯅꯤ ꯑꯗꯣ if ꯀꯩꯒꯨꯝꯕ HDFC ꯑꯦꯀꯥꯎꯟꯒꯨꯝꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ 770 ꯑꯕꯞ ꯂꯩꯇꯥꯔꯗꯤ 0% ꯗꯥꯎꯟ ꯄꯦꯃꯦꯟꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯈꯔ ꯅꯦꯝꯕ ꯍꯥꯏꯇꯥꯔꯦ 700 ꯆꯥꯡ ꯂꯩꯇꯥꯔꯗꯤ 20%ꯒꯨꯝꯕ ꯗꯥꯎꯟ ꯄꯦꯃꯦꯟ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯀꯁꯇꯃꯔꯒꯤ ꯀꯩꯅꯣꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯝꯇꯪ ꯂꯥꯛꯄ ꯑꯃꯗꯤ ꯆꯪꯉꯦ ꯗꯔꯀꯥꯔꯗ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯇꯩ ꯑꯇꯩ ꯍꯥꯏꯗꯤ HDFCꯒꯤ ꯃꯥꯒꯤꯗꯤ ꯁꯨꯝ ꯕꯦꯡꯀꯨꯝꯕ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗꯤ ꯃꯊꯧ ꯇꯥꯗꯣꯏꯅꯤꯀꯣ ꯍꯥꯡꯗꯁꯨ ꯑꯦꯅꯤ ꯕꯦꯡ ꯍꯥꯡꯗꯁꯨ ꯑꯦꯀꯥꯎꯟ ꯌꯥꯕ꯭ꯔꯣ ꯍꯣꯜꯗꯔ ꯌꯥꯏ ꯑꯦꯅꯤ ꯕꯦꯡꯛꯇꯒꯤ ꯑꯗꯨꯝ HDFC ꯂꯧꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯕꯦꯡ ꯍꯣꯜꯗꯔ ꯅꯠꯇ꯭ꯔꯁꯨ ꯑꯦꯅꯤ ꯌꯥꯏꯕ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔ ꯌꯥꯏ HDFC ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯦꯅꯤ ꯍꯣꯏ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔ ꯌꯥꯏ ꯍꯣꯏ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯑꯦꯀꯥꯎꯟ ꯃꯤꯅ HDFCꯗꯩ ꯐꯥꯏꯅꯥꯟꯁ ꯇꯧꯋꯦ ꯍꯥꯏꯔꯒ HDFC ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯑꯃꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯦꯀꯥꯎꯟ ꯍꯥꯡꯗꯗꯤ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯌꯥꯏ ꯋꯥꯈꯜ ꯌꯥꯏ ꯑꯃ ꯂꯣꯏ ꯌꯥꯏ ꯈꯜꯂꯨꯏꯅꯦ ꯑꯦꯅꯤ ꯍꯥꯏꯕ ꯑꯦꯀꯥꯎꯟ ꯌꯥꯏ HDFCꯒꯤꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯂꯣꯏ ꯑꯦꯛꯁꯦꯞ ꯇꯧꯕꯅꯦ ꯂꯣꯏ ꯑꯦꯛꯁꯦꯞ ꯃꯅꯤꯄꯨꯔꯒꯤꯕꯨꯅꯦ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯗꯤꯁꯇꯦꯟꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯑꯦꯖ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯨ 21ꯗ ꯌꯥꯏꯑꯕ ꯑꯇꯩꯗꯤ 25ꯗꯒꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ 21ꯗꯒꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯣꯟꯁꯦ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ATMꯅꯦ ꯀꯔꯤ ꯗꯣꯀꯨꯃꯦꯟꯅꯦ ꯄꯥꯟꯅꯦ ꯆꯪꯕ ꯑꯙꯥꯔꯅꯦ ATMꯅꯦ ꯑꯗꯨꯒ ꯄꯥꯟꯅꯦ ꯑꯙꯥꯔꯅꯦ ATMꯅꯦ ATMꯅꯦ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯈꯪꯉꯒ ꯌꯥꯔꯦ ꯑꯦꯀꯥꯎꯟ ꯅꯝꯕꯔꯅꯦ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯌꯥꯎꯗꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯅꯝꯕꯔꯗꯤ ꯄꯥꯟꯅꯦ ꯑꯙꯥꯔꯅꯦ ATM ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯂꯩꯇꯥꯔꯗꯤ ATMꯁꯨ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯗꯦꯕꯀꯣ if ꯀꯩꯒꯨꯝꯕ ATM ꯍꯥꯞ ꯇꯥꯔꯗꯤ ꯁꯨꯝ ꯈꯤꯇꯪ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯏꯂꯤꯖꯤꯕꯜ ꯑꯦꯃꯥꯎꯟꯗꯣ ꯆꯥꯎꯈꯠꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ATM ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯤꯕꯅꯦ ꯑꯗꯣ ATM ꯂꯩꯇꯦ ꯍꯥꯏꯇꯥꯔꯁꯨ ꯑꯦꯀꯥꯎꯟ ꯅꯝꯕꯔꯒ ꯄꯥꯟꯒ ꯑꯙꯥꯔꯒ ꯂꯩꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯄꯣꯁ ꯑꯣꯐꯤꯁ ꯕꯦꯡꯛꯁꯦ ꯌꯥꯕ꯭ꯔꯣꯅ ꯍꯪꯉꯛꯑꯦ ꯄꯣꯁ ꯑꯣꯐꯤꯁꯀꯤꯗꯤ ꯌꯥꯗꯦ ꯄꯣꯁ ꯑꯣꯐꯤꯁꯅꯦ ꯌꯥꯗꯕ ꯕꯦꯡꯛ ꯍꯥꯏꯇꯥꯔꯗꯤ ꯄꯣꯁ ꯑꯣꯐꯤꯁ ꯌꯥꯗꯦ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛ ꯌꯥꯗꯦ MRBꯁꯦ MRB ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯌꯥꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯝꯕ ꯌꯥꯗꯦ ꯑꯇꯩ ꯕꯦꯡꯛꯈꯩꯗꯤ ꯂꯣꯏ ꯌꯥꯅꯤ ꯑꯣꯀꯦ ꯕꯦꯡꯛ ꯑꯇꯩ ꯑꯌꯥꯝꯕ ꯑꯇꯩ ꯍꯥꯏꯁꯦ ꯕꯦꯡꯛ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯀꯚꯔ ꯇꯧꯔꯦ ꯂꯣꯏ ꯍꯥꯏꯕ ꯀꯣꯚꯔ ꯌꯥꯔꯦꯅꯦ ꯇꯧꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛꯁꯨ ꯌꯥꯔꯝꯕꯅꯦꯕꯀꯣ ꯌꯥꯔꯝꯕꯗꯒꯤ ꯃꯣꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛꯗꯒꯤ PNB ꯑꯣꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯣꯏꯒꯤ IFSC ꯀꯣꯗꯇ ꯈꯤꯇꯪ ꯑꯗꯨ PNBꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅ ꯃꯣꯏꯗꯤ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯈ꯭ꯔꯗꯥꯏ ꯃꯥꯟꯅꯕꯗꯣ PNBꯗ PONB ꯍꯥꯏꯔꯀꯥꯟꯗ ꯂꯥꯁꯀꯤ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤ ꯅꯍꯥꯟꯒꯤ MRB MB ꯅ ꯇꯧꯕꯗꯣ ꯊꯥꯏꯅꯒꯤ ꯍꯣꯏ ꯑꯗꯨ ꯑꯣꯏ ꯂꯩꯕ ꯂꯥꯁꯀꯤꯗ ꯑꯗꯨꯗꯨꯅ ꯑꯣꯟꯈ꯭ꯔꯒꯁꯨ ꯑꯣꯟꯈ꯭ꯔꯒꯁꯨ ꯇ꯭ꯔꯥꯟꯖꯦꯛꯁꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕ ꯀꯩꯅꯣꯒꯤ ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧꯅꯔꯒ if ꯀꯩꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧꯅꯔꯒ ꯑꯗꯨꯝ ꯌꯥꯕ ꯌꯥꯎꯋꯦ ꯁꯤꯚꯤꯜ 645 ꯂꯩꯕꯁꯦ ꯀꯌꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯕ꯭ꯔꯥꯟꯗ ꯂꯧꯕ ꯌꯥꯒꯗꯒꯦ ꯑꯃꯗꯤ ꯃꯟꯊꯂꯤꯁꯦ ꯀꯌꯥ ꯐꯥꯎꯕ ꯊꯤꯒꯗꯒꯦ ꯍꯥꯏ 645 645 ꯂꯩꯇꯥꯔꯗꯤ ꯁꯤꯚꯤꯜꯗꯤ ꯅꯦꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯥꯝꯁꯪ ꯐꯥꯏꯅꯥꯟꯁꯀꯨꯝꯕ ꯁꯥꯝꯁꯪꯒꯤ ꯐꯣꯟ ꯑꯣꯏꯇꯥꯔꯗꯤ ꯂꯧꯕ ꯑꯗꯨꯝ ꯌꯥꯅꯤ ꯗꯥꯎꯟ ꯄꯦꯃꯦꯟꯗꯨꯗꯤ ꯃꯥ ꯑꯝꯇꯪ ꯂꯥꯛꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯕꯗꯨꯗꯤ ꯑꯣꯞꯁꯟ ꯂꯩ ꯍꯥꯏꯕꯗꯣ 6 months to 24 months ꯂꯩ ꯑꯗꯨꯅ ꯑꯄꯥꯝꯕ ꯆꯨꯁ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯏꯟꯇꯔꯦꯁ ꯑꯗꯨꯝ 645 ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯟꯇꯔꯦꯁ ꯂꯧꯔꯦ ꯑꯗꯨꯝ 0% ꯏꯟꯇꯔꯦꯁ ꯑꯗꯨꯝ ꯑꯣꯏꯅꯤ ꯑꯗꯨꯝ ꯁꯥꯝꯁꯪꯗ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ ꯑꯗꯨꯝ ꯄꯦꯇꯤꯑꯦꯝ ꯕꯦꯡꯛ ꯌꯥꯕ꯭ꯔꯥꯅ ꯍꯪꯉꯛꯏꯅꯦ ꯄꯦꯇꯤꯑꯦꯝ ꯕꯦꯡꯛꯁꯤ ꯌꯥꯗꯦ ꯌꯥꯗꯤꯌꯦ ꯑꯣꯀꯦ ꯖꯁ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤꯗꯨꯗꯤ ꯌꯥꯎꯍꯧꯗꯕ ꯄꯦꯇꯤꯑꯦꯝ ꯕꯦꯡꯛ IFSC ꯌꯥꯗꯕ ꯀꯣꯗ ꯂꯩꯇꯕ ꯕꯦꯡꯛꯒ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯁꯦ ꯑꯣꯐꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯇꯣꯞꯄ ꯑꯥꯎꯠꯂꯦꯠ ꯈꯔꯒꯤꯗꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯂꯣꯟꯁꯦ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯗꯤ HDFCꯁꯦ ꯑꯗꯨꯝ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯏꯐ ꯇꯥꯏꯝ ꯄꯥꯔꯠꯅꯔ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯅꯨꯃꯤꯠ ꯈꯔꯗꯤ ꯄꯤꯕ꯭ꯔꯥ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ HDFC ꯕꯦꯡꯛ ꯑꯗꯨꯝ ꯂꯩꯌꯦ ꯁꯨꯝ ꯐꯝꯃꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁꯤꯗ ꯐꯝꯃꯒ ꯂꯩꯌꯦ ꯑꯗꯨꯝ ꯑꯣꯐꯔ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯐꯔ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯅꯦ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯐꯔ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯂꯧꯕ ꯌꯥꯎꯋꯦ ꯑꯗꯣ if ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯍꯪꯆꯤꯠꯀ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏ ꯑꯣꯐꯔ ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯕꯦꯡꯛꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯂꯧꯕꯗꯣ ꯍꯣꯏ ꯍꯌꯦꯡ ꯍꯪꯆꯤꯠꯀꯗꯤ 0% ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯑꯗꯨꯝ ꯑꯣꯏꯅꯤ ꯑꯣ ꯍꯥꯏꯗꯤ ꯑꯣꯐꯔ ꯄꯤꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯣꯐꯔ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜꯒꯤ ꯕꯦꯡꯛꯒꯤ ꯁꯥꯏꯠꯇꯒꯤ 0% ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯑꯣꯏꯅꯦꯕꯀꯣ ꯍꯥꯟꯅꯗꯤ 825 699 ꯁꯨꯃꯥꯏꯅ ꯂꯧꯔꯝꯕꯅꯦ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯀꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ 0% ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯑꯣꯏꯅꯤ ꯑꯗꯨꯝ ꯆꯍꯤ ꯀꯌꯥꯗꯒꯤ ꯌꯥꯒꯦ ꯍꯥꯏꯁꯦ 1998 ꯑꯣꯏꯕ꯭ꯔꯥ 2001 ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ 2001 ꯑꯣꯏꯔꯗꯤ ꯌꯥꯔꯦꯕ ꯈꯔ ꯑꯃꯨꯛ ꯁꯥꯡꯊꯔꯦ ꯑꯗꯨ ꯈꯔ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯞꯗꯦꯠ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤꯗꯤ 21 yearsꯇꯒꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯨꯒ 65 years ꯐꯥꯎ
ꯃꯌꯥꯝ PNB ꯌꯥꯏꯌꯦ ꯃꯌꯥꯝ PNB ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ PNB ꯌꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯖꯦꯔꯣꯛꯁ ꯄꯣꯔꯠꯇꯁꯨ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯛꯁ ꯄꯣꯔꯠꯇꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯀꯥꯞꯅꯕ ꯀꯩꯅꯣ ꯂꯩ ꯗꯤꯖꯤꯇꯦꯜ ꯀꯣ ꯄ꯭ꯔꯤꯟꯇꯔ ꯗꯤꯖꯤꯇꯦꯜ ꯂꯩ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯟꯒ ꯄꯣꯔꯠꯇꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯄꯥꯟꯅꯦ ꯑꯙꯥꯔꯅꯦ ꯑꯗꯨꯒ ꯑꯦꯀꯥꯎꯟꯠꯀꯤ ꯗꯤꯇꯦꯜꯁꯇꯨꯅꯦ ꯑꯦꯀꯥꯎꯟꯠ ꯗꯤꯇꯦꯜꯁ ꯍꯥꯏ ꯄꯥꯁꯕꯨꯛ ꯄꯨꯔꯛꯑꯒꯗꯤ ꯕꯦꯁ ꯇꯥꯏ ꯕꯦꯁ ꯇꯥꯔꯦ ꯄꯥꯁꯕꯨꯛ ꯄꯨꯔꯛꯇꯕꯤꯗ ꯑꯩꯈꯣꯏꯗ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔ ꯅꯝꯕꯔꯗꯨꯗꯪ ꯄꯨꯔꯛꯑꯗꯤ ꯌꯥꯔꯦ ꯑꯗꯨꯁꯨ ꯄꯨꯔꯛ ꯌꯥꯏ ꯐꯣꯇꯣ ꯀꯥꯞꯄ ꯑꯃ ꯄꯥꯏꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯆꯦ ꯖꯦꯔꯣꯛꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯆꯦꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯐꯣꯇꯣ ꯆꯦꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯆꯪꯗꯦ ꯀꯩꯝ ꯆꯪꯗꯦ ꯂꯥꯏꯚ ꯐꯣꯇꯣ ꯐꯣꯇꯣꯗꯤ ꯐꯖꯅ ꯀꯥꯞꯄꯅꯤ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯐꯥꯗꯔꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯗꯒꯤ ꯑꯩꯅ ꯂꯣꯟ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯐꯥꯗꯔꯁꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯩꯅ ꯑꯩ ꯐꯥꯗꯔꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯠꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯄꯨꯔ ꯂꯥꯛꯑꯦ ꯃꯥꯏ ꯑꯙꯥꯔꯁꯦ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯣꯟꯁꯦ ꯄꯤꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯗꯦ ꯃꯁꯥ ꯂꯥꯛꯄ ꯑꯃ ꯆꯪꯉꯦꯕꯀꯣ ꯃꯁꯥꯁꯦ ꯅꯝꯕꯔ ꯋꯥꯟ ꯃꯁꯥꯁꯦ ꯀꯝꯄꯜꯁꯔꯤ ꯃꯁꯥꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯃꯁꯥꯅ ꯂꯧꯒꯗꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯊꯟꯇ ꯑꯣꯇꯣ ꯗꯦꯕꯤꯠ ꯇꯧꯗꯣꯏꯅꯤꯅ ꯑꯦꯀꯥꯎꯟꯠꯇꯒꯤ ꯖꯁ ꯑꯩꯈꯣꯏꯗꯤ ꯁꯨꯡꯈꯪ ꯈꯪꯗꯕ ꯀꯩꯅꯣꯗ XYZ ꯑꯝꯗ ꯄꯤꯗꯣꯏꯅꯦꯕ if ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯦꯀꯥꯎꯟꯠꯇ ꯄꯨ ꯂꯥꯛꯑꯒ ꯖꯁ ꯚꯦꯔꯤꯐꯥꯏ ꯇꯧꯕꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯕꯦꯡꯛꯇ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯣꯏꯅꯦꯕ ꯃꯥꯒꯤꯗꯤ ꯂꯣꯟꯗꯣ ꯀꯛꯄ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯄꯩꯁꯥ ꯀꯛꯇꯣꯏꯅꯤꯅ ꯃꯉꯣꯟꯗ ꯑꯌꯥꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯗꯨꯒꯤ ꯋꯥꯅꯤ ꯃꯥꯁ BM ꯏꯟꯗꯤꯌꯥ ꯄꯣꯁꯀꯤ ꯄꯦꯃꯦꯟ ꯌꯥꯗꯦꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯉꯁꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯕꯦꯡꯛ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯦꯀꯥꯎꯟꯠꯇꯪ ꯍꯥꯡꯗꯣꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯖꯦꯅꯔꯦꯜꯂꯤ ꯂꯣꯏ ꯌꯥꯔꯤꯕ SBI ꯒꯨꯝꯕ ꯂꯣꯏ ꯌꯥꯏ ꯑꯗꯨꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔꯒꯤ ꯕꯦꯡꯛ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯁꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯄꯤꯌꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯕꯦꯡꯛꯁꯤꯡꯁꯦ ꯑꯗꯨꯝ ꯑꯗꯨꯒ ꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯑꯗꯨꯝ ꯌꯥꯔꯅꯤ ꯂꯣꯟ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦ ꯕꯦꯡꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯣꯟ ꯂꯧꯈꯤꯕ ꯑꯦꯀꯥꯎꯟꯠꯁꯦ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦ ꯍꯥꯏ ꯑꯗꯣ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕꯅꯣ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯖꯔꯦ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯈꯨꯗꯣꯡꯆꯥꯕ ꯂꯣꯟ ꯂꯧꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯁꯦ if ꯀꯩꯒꯨꯝꯕ ꯑꯍꯥꯟꯕ ꯐꯥꯔꯁ ꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯁꯦ ꯀ꯭रिꯌꯦꯠ ꯇꯧꯗ ꯇꯥꯔꯗꯤ ꯑꯦꯅꯤ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯂꯣꯟ ꯂꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯕꯤꯖꯤꯅꯦꯁ ꯂꯣꯟꯕꯨ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯄꯔꯁꯣꯅꯦꯜ ꯂꯣꯟꯕꯨ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯍꯣꯝ ꯂꯣꯟꯕꯨ ꯑꯣꯏꯔꯣ ꯑꯍꯥꯟꯕ ꯂꯣꯟ ꯂꯧꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯐꯣꯔꯝ ꯇꯧꯔꯔꯣꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯃꯥꯎꯟ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯛꯑꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯣꯟ ꯂꯣꯟ ꯑꯃ ꯂꯧꯈ꯭ꯔꯦ ꯁꯄꯣꯁ ꯃꯥꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯗꯣ ꯋꯥꯡꯉꯕꯅꯤꯅ ꯃꯥꯅ ꯔꯤꯄꯦꯃꯦꯟꯗꯣ ꯐꯖꯔꯕꯅꯤ나 ꯂꯣꯟ ꯂꯧꯕꯒꯤ ꯆꯥꯡ ꯑꯗꯒꯤꯗꯤ ꯂꯣꯟ ꯂꯤꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯂꯤꯖꯤꯕꯜ ꯂꯤꯃꯤꯠꯇꯣ ꯌꯥꯝ ꯋꯥꯡꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯄꯣꯁ ꯂꯣꯟ ꯁꯨꯡꯂꯧ ꯂꯧꯗꯕ ꯃꯤꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯔꯛꯄꯗꯣ ꯂꯣꯟ ꯂꯧꯈꯤꯕ ꯃꯤꯅ ꯊꯥ ꯇꯥꯔꯗꯤ ꯂꯥꯛ 10 ꯁꯨꯃꯥꯏꯅ ꯂꯥꯛ 9 ꯈꯤꯇꯪ ꯂꯣꯟ ꯂꯧꯈꯤꯕ ꯃꯤꯗꯩꯗꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯐꯪꯅꯦꯕ ꯑꯗꯨꯒ ꯂꯣꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯁꯦꯝꯁꯪꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯗꯧ ꯁꯨꯝ ꯇꯧꯋꯦ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯕ꯭ꯔꯥꯟꯒꯤꯗꯤ ꯂꯣꯟꯁꯦ ꯌꯥꯗꯕ꯭ꯔꯥ ꯉꯁꯥꯏꯒꯤ HDFC ꯐꯥꯏꯅꯥꯟꯁꯅ ꯄꯤꯕꯤꯔꯤꯕ ꯂꯣꯟꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯒꯤ ꯕ꯭ꯔꯥꯟꯅꯣ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀ꯭ꯂꯦꯔꯤꯐꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯅ ꯄꯤꯗꯕ ꯃꯣꯕꯥꯏꯜ ꯕ꯭ꯔꯥꯟ ꯂꯩꯇꯦ ꯂꯣꯏ ꯄꯤ ꯁꯨꯅꯕ ꯑꯗꯨꯝ ꯂꯣꯏ ꯐꯪꯕ ꯂꯣꯏꯅ ꯄꯤ ꯁꯥꯝꯁꯪ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯥꯏꯐꯣꯟ ꯑꯗꯩꯗꯤ ꯔꯤꯌꯦꯜꯃꯤ ꯑꯗꯩ MI ꯂꯣꯏ ꯁꯨꯅꯕ ꯄꯤ ꯑꯗꯨꯝ ꯂꯣꯏ ꯁꯨꯏ ꯂꯣꯏ ꯁꯨꯅꯕ ꯄꯤ ꯃꯐꯝꯁꯤꯗꯕꯨ ꯂꯩꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯔꯦ ꯏꯁꯇꯣꯛꯇꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯤꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯏꯁꯇꯣꯛꯇ ꯂꯩꯇ꯭ꯔꯒꯁꯨ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯅꯔꯒ ꯑꯗꯨꯝ ꯄꯤ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯝ ꯍꯥꯟꯅ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯂꯧꯔꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯅꯤ ꯁꯝꯅ ꯍꯥꯏ ꯑꯦꯄꯜꯕꯨ ꯑꯣꯏꯔꯣ ꯁꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯦꯅꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯍꯥꯟꯅ ꯇꯧꯁꯟꯕꯤꯔꯅꯤ ꯅꯨꯃꯤꯠ 2-3 ꯃꯅꯨꯡꯗ ꯃꯣꯕꯥꯏꯜꯁꯦ ꯂꯥꯛꯑꯅꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯩꯃꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯟ ꯇꯧꯕꯤꯔꯅꯤ ꯀꯁꯇꯃꯔꯗꯨꯗꯀꯣ ꯀꯁꯇꯃꯔꯗꯨꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯟꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯨꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯈꯨꯗꯛꯇ ꯅꯣꯡ ꯅꯤꯅꯤ ꯆꯪꯕ꯭ꯔꯥ ꯂꯣꯟ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯦ 10 minutes ꯀꯨꯝꯕ ꯆꯪꯉꯦ 10 minutes ꯀꯨꯝꯕ ꯆꯪꯉꯦ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯗꯣꯏꯅꯦ ꯄꯔꯁꯣꯅꯦꯜ ꯂꯣꯟ ꯂꯩꯕ ꯊꯤꯕ ꯂꯣꯏꯗ꯭ꯔꯤꯕꯁꯤꯡ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯄꯔꯁꯣꯅꯦल ꯂꯣꯟ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯂꯣꯟ ꯂꯧꯈꯤꯕ ꯂꯩꯕꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯟ ꯂꯧꯈꯤꯕ ꯂꯩꯇꯥꯔꯗꯤ ꯗꯥꯎꯟ ꯄꯦꯃꯦꯟꯁꯨ ꯌꯥꯝ ꯂꯤꯛꯅ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯂꯣꯟꯁꯦ ꯑꯩꯗꯤ ꯂꯣꯟꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯂꯣꯟꯁꯦ ꯈꯔ ꯌꯥꯝ ꯂꯧꯁꯜꯂꯣ ꯍꯥꯏꯕꯅꯦ ꯂꯣꯟ ꯂꯧꯕꯁꯦ ꯀꯥꯟꯅꯩ ꯂꯣꯟ ꯁꯤꯡꯕ ꯍꯩꯁꯨ ꯍꯩꯒꯗꯕꯅꯤꯀꯣ ꯂꯣꯟ ꯁꯤꯡꯕ ꯂꯣꯟ ꯍꯩꯒꯗꯕꯅꯤ ꯔꯤꯄꯦꯃꯦꯟ ꯊꯤꯔꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗꯣ ꯑꯃꯨꯛ ꯃꯥꯡꯗꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯃꯥ ꯂꯣꯟ ꯕꯥꯎꯟꯁꯦ ꯍꯟꯖꯤꯟ ꯁꯨꯝ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯆꯠꯁꯤꯜꯂꯛ ꯇꯥꯔꯗꯤ ꯃꯥꯒꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯗꯣ ꯊꯣꯛꯑꯒ ꯃꯥꯅ ꯑꯄꯥꯝꯕ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯂꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯗꯨꯝ ꯂꯩꯇꯣꯏꯅꯦ ꯑꯗꯨꯒ ꯂꯣꯟꯗꯤ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯁꯤꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯆꯥꯡ ꯅꯥꯏꯅꯕꯨ ꯁꯤꯡꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯪꯉꯨꯔꯀꯥꯟꯗ ꯂꯣꯟ ꯂꯧꯒꯦ ꯆꯠꯂꯨꯔꯀꯥꯟꯗ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯅꯦꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨꯗꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯂꯣꯟ ꯂꯧꯕ ꯆꯠꯂꯨꯔꯒ ꯂꯣꯟ ꯄꯤꯔꯛꯇꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯟꯕꯣꯛꯁ ꯇꯧꯁꯦ ꯍꯥꯏꯔꯣ ꯁꯤ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯔꯣ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯣꯟ ꯂꯣꯏꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥꯅ ꯑꯗꯨꯝ ꯕ꯭ꯔꯗꯔꯅ ꯑꯗꯨꯝ ꯀꯥꯏꯔꯒꯦ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯌꯥꯝ ꯅꯥꯟꯅ ꯑꯟꯕꯣꯛꯁ ꯑꯃ ꯇꯧꯁꯤꯁꯦ ꯑꯗꯣ ꯏꯁꯄꯦꯛꯁ ꯑꯝꯇ ꯄꯥꯊꯣꯛꯁꯤꯅꯦ ꯁꯤꯁꯦ ꯉꯁꯤ ꯂꯥꯛꯄꯅꯦ ꯅꯣꯠ 10 OnePlus 10 ꯐꯣꯛ Pro ꯁꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯉꯁꯤ ꯂꯥꯛꯄꯅꯤꯅ ꯀꯩꯅꯣꯅꯦ ꯖꯤꯕꯤꯁꯨ 12GB RAM 256GB ROM ꯅꯦ ꯃꯆꯨꯗꯤ ꯏꯃꯔꯦꯜ ꯐꯣꯔꯦꯁ ꯑꯣꯏꯌꯦ ꯃꯃꯟꯗꯤ 71,999 ꯑꯩ ꯀꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯇ ꯂꯣꯟ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯅꯤ ꯁꯤꯁꯨ ꯂꯣꯟꯒꯤ ꯈꯨꯊꯥꯡꯗꯒꯤ ꯂꯧꯕꯅꯤ ꯂꯣꯟꯒꯤ ꯈꯨꯠꯊꯥꯡꯗꯩ ꯍꯧꯖꯤꯛꯇ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯙꯛ ꯂꯥꯎꯅ ꯂꯣꯏꯗ ꯗꯛ ꯉꯥꯏꯔꯤ ꯂꯥꯎꯅ ꯐꯣꯡ ꯂꯣꯏꯗ ꯉꯥꯏꯔꯤ ꯁꯥꯔꯤꯕꯅꯦꯕ ꯃꯌꯥꯝ ꯃꯅꯤꯟ ꯀꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯁꯦ ꯀꯥꯏꯗ ꯉꯥꯏꯔꯤꯕꯅꯤꯀꯣ ꯑꯟꯕꯣꯛꯁ ꯇꯧꯃꯤꯟꯅꯁꯦ OnePlus 10 Pro ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯉꯁꯤ ꯆꯠꯂꯦ
ขัดเลยบอกสิควอลิตี้ยังเลยมันนี่พูดเดี๋ยวก่อนว่าสิ่งจริงเขาจริงไอ้ดำตั้งใจจะหกเก็บก่อนมันนี่พูดล้วนหลูใช่ไหมอีกไก่นี่ไก่นู่นล้วนหลูอีกไก่นี่ ಅದು ಲೋನ್ ಲೋ ಬೈ ಕೈ ನಿ ไก่ตัวอีกไก่เดี๋ยวล้วนเราก็คุณตรงสาวว่าเพิ่งนี่นะครับ ಅದು ಈ ไก่ตัวอีกไก่ตัว ಕೈ ಬಂದಿ ಲೈತಿ ಸಿದೈಜ ಸಪೋಸ್ ಸಿದ 72000 ಥಾದರಗ ಕೇಸ್ ಲೈದಿನಿ ಸಿ ಕೇಸ್ ಥಾದರ ಪೈಸಾದುನ ಕೈನೋಂ ಚಾಖೋನಬ ತರಗ ಅದು ಲಾಗೋ ಪೈಸಾದುನ ಕೈನೋಂ ಸಿನರಗ ಲೋನ್ ದೋನ ತಹೋದುನ ಯಾಂ ಫೈನ್ ಖಲ ಲೈ ವಖನ್ ว่าจะสปอร์ตโอ้ยด้วยนะครับ 72000 นุಕೈನೋಂ ಸಿನ ಹೋಬ ಯಾಯ್ದನ ಅದು ಬೆಂಕಿ ಸ್ಟಾಫ್ ಸಿಂಗ್ ನಾಗ ಲೋನ್ ಲೋಬಮ್ ಇಚ್ಚಿನ ನಾವು ಲಾಕ್ ಮೇ ಇಕಾಯಿ ಬಗ ಪಿ ಬ್ರಾಬಾ ನೋ พี่อาจจะค่อยดีลวนค่อยดีลวนแล้วเราไปที่เวลกัมงักกันนี่ค่อยดีหาว่าแต่มวยไหล ಅದು ಮೊಯ್ ಇಕಾಯಿ ಶಿಲಾ ಲೆ ಹೆಬನಿค่อยให้ಜರಿ ಸೆ ಮಮಾಂಗ್ ದಸೋ ಕೊಯ್ನ ವಿಡಿಯೋ ಸುನ್ನಂ ಕಾಂದ ಕೊ ಲೋನ್ ಲೋ ಸೆ ಇಕಾಯಿ ನೆ ಕೈ ದುಬೈ ಇಕಾಯಿ ಚಿನು ชิเลยเนี่ย โพสต์เฮ้ยจ้าวเฮ้ยบัตรเสียมจ้าวเฮ้ยว่าเกมอะไรว้าอันตะกันตกเสอันตกเสอันบ็อกซ์เอาเลยมั้ยนะไม่พาร์ทสิ่งที่มัมซีก็ยาวเลยดูมัมอุดเลยเส โกบรัมยาวจะเรียนมาสักกี่อันดูกะจะ fast charging adapter ยาวเลยอันดูกะมาสักกี่เคเบิลยาวจะเรียนอันตัวตัวโฟนที่ adapter สิยาวเนื้อเดิมเนี่ยตัวมากี่ที่อันพอมันเนี่ย adapter สิยาวเลยไปชาร์จเสร็จต่อยังคดีจังเกสิ่งสักที่คมจะบันนี้กับฉันในโมบายเลยครับเจ้าเนี่ยต้องกดตัววิวอดงมีกดป้ายกันตัววิว ready เลยดีกว่าไม่ยำนะอดกับฉันในโมบายเลยครับเจ้าวันนี้ลันเลยมาโมบายกี่โมบายเลยมาด้วยตัววิวก่อนว่าเจ็บสุดท้ายไปยังไง 6 months ตะกี้นะ24 months พอวันนี้มาลงดาอดมนะลูกป้าแก่มาเขาทาทิกันแล้วก็ปั๊มบิลิบโน่ให้ไปตัวดูกี่อดมกี่ปั๊มไปมาขับก่อน hello ให้เลย connect to mobile network skip ต่อเลยcamera check ตัวสิ hꯧzik lakpa phone ni houzik unbox ตัวเลย camera มันตั้งยังสิสิปริงที่ถ่ายสิละโดยถ่าย front ก็ต่อกันที่ก่อนยาว เคมีอะไรพัฒนา กาโปผมต้องกาโปตัว zoom ต่อเองใช่ป่ะตักเอาโฟกัสต่ออย่างไร zoom ต่อเอง maximum megapixel แล้วน้องไม่ก่อนพัฒนาจริงดีมั้ยต่อเลยแม่โฟนตัวนี้คัสเฮงบอกว่าอะไรก็บัดมิดนะอู่เพราะมาตั้งแต่ที่แม่เป็นว่าเสียคุยกี่ไม่อยากเสีย เคสชิมตั้งไปไอ้แม่ไอ้ชิมตัวลูกชิม นี่ด้วยน้องเลย ไอ้ล้วนตัวลูกชิม นี่ด้วยก็เลยก่อนแล้วน้องเกี่ยวก่อนที่ไฟฮีโร่มาแล้วไอ้ยี่โฟนใช่ที่ปัดเลยตัวก็ชี้กี่โฟนนะฮะไม่ใช่ที่พระฮีโร่มาต้องดิบจุ่มดีกว่าที่พระฮีโร่มาเลยมาสักที่พัฒน์ด้วยชาวนั้นที่สิ่งที่ต้องยิ่งกว่าโนเฟตตลอดกันวัน post tau ke วัน post tau ke เดี๋ยวนี่นั่งหมันไปเอา พัฒนาทุกเลยเนี่ยไม่ก็จะกลัวกันแล้วกัน แล้วในแมวนะซุ่มซ้ำในโมบายเลยมาตัดได้สักพัฒนาถูกเป็นโมบายให้เสร็จแล้วต้องซิกิโมบายกี่โมเดลเสร็จโอ้ยเลยก่อนแม่ประชาท่านเสร็จซิกิโมบายเสร็จนำมาตัดมาดูกินมาสักพัฒนาแล้วประชาท่านเสร็จโมเดลนั้นมาดูแก่วันตัดกี่จ้ะ 10 Pro ไอ้แม่น้ำตัดน้ำเจ้าแต่เซลฟี่ตัดน้ำเจ้าแต่ละพัฒนาถูกรำตีเองว่าให้ไม่ได้เซลฟี่ตั้งนี่น้ำมุดนะก็อีโน่นี่กูจูขนาดมันจะเป็นสิ่งของทุเรศให้เมื่อกี้ไม่ปวดตัวอุจจาระ พวนที่พัฒนาพวนที่พัฒนา ตั้ ตั้งแต่ดูไหมอุลดีอ่ะเลยฮะ ก่อนแล้วอุลดีอ่ะอยู่ ไปเล็บซาดีอ่ะ เสียงพยายามเสียงไงครับว่าเสียงไปเสียงที่เสียงไงเซลฟี่กับเซโร่ความชอบยาวเลย มันนี่คือแบบที่ซอไว้ครับกุลีส่งมาเลยเสียงเนี่ยอีกครั้งเนี่ยสิปวดสิแล้วก็กี้โฟโต้กราฟประกันได้มาสักกี้โพสต์ตาประกันกูโดนสิกิโพสต์กันก็โอ้ยที่บุญนั่นที่กูบอกได้เสียโดยชุดกล้องมันจะเห็นนะโฟโต้เจนิกโอ้ยแบบ นี่กล้องน้ำมันจุ่ม กล้องมันเจนิกโอ้ยแบบโอ้ยเลยครับไอ้แม่งชมตันน้ำสินะกล้องมันเจนิกโอ้ยแบบนี้
งานเลยก็เดี๋ยวน้องจะงานเลยดูทำงานเลยดูสิกระดาสมัยเห็นเต็มปริกลาสมาใส่ครับเจ้า 안수 군사 아도 십 파일레스 무슨 하나 오라봐 ลำอะไรไปสุขดงจ่าปีละล้วนใช่ล้วนปีสามที่เลยมันนี่ปูกีบุรุษตาดิดมขดงจ่าสิปีไม่งักซ้ำได้ยาวเลยไกลๆวาริใส่แต่ปุโรตาด้วยตามันนี่ก็ 그 반에 수가 더 와이노 ด้วยตาตัวนี้ 루온기 ไม่เอาอารมณ์วาริไกลๆฉากเลยคนจิตตาเขาบรา 루온기 와리 차나 보니다 ล้วนกี่วาริชาติเนี่ยใกล้ไปยาวเด็ก 아도 그노 또 왜? ICFC 크레딧 카드 데빗 카드 있다니 그것도 잘 모르나 โดยเฉลี่ยคนจิตมาเต็กตัวมาตั้งให้พี่ระบายคนน่ะต้องไปหาเสีย 아도 매am 그거 ICFC 크레딧 카드 그 데빗 카드 그来다리 거 อ่าฮะ 제사 아무 정답이다 사실 한국도 그러더라 โอ้ย 바발라수 이마라수 야우도 비야 한국도 ตัวโลตัวตะปุกไอ้ตาจะบิว 또로네 다운 페이먼트 루온 떠오기 ใช่ครับไอ้ฝากเสียก็ได้เวลาข่าวเลยสิ 그런 사이 순민기 패밀리 멤버 야우도 비다 야가 하이브도 if 그거 아코 HDFC 크레딧 카드 나타가 데빗 카드 있다디 마이 오퍼 있다디 좀 카드 좀 빠르가 마사 야우도서 좀 라가 좀 루온기 시스템도 좀 떠고 야니 게임 야우도 딱 샵 EMI 좀 온도 좀 야이 ว่าแข่งงานน่าจะบิด 게임 양나다비 아다디 캐시백 좀 애플 로우다수 하우직 샵 떨어가 로우다 5000 캐시백 레 4000 레 비싸웨 3000 레 비싸웨 아다기디 크레딧 ICFC 크레딧 카드 데빗 카드 레이타디 캐시백 게 좀 아넘바 폰 모델 쿠딩이 아넘바 좀 오퍼 레이데 아두가 마사 야우다비 구동 잡음 레이데 마사 야우다비 다이렉 좀 딱 나오는 스와이프 떨어먹어 좀 넣어가 EMI 좀 올라가 좀 떠고 해야 돼. 아두기 구동 잡음 줄래. 아두 매암 락비가 좀 떠세 락비고 거의 ไอ้แม่ไอ้ซิมตะโลเกสิกีเป็นไอ้ยามปังแค่น้อยตัวโกโปรกี่ตัวอันนั้นปุ๊บทรแม่ตัวสิยังคงจะมาชี้เลยให้แบบหมดสิคอนเวอร์เตอร์ตัว 또 그냥 그거 그냥 뭐 아이디 거든 ง่ายเตี้ยจัดละลุย 아이디 하베 트라이디 또 ไอ้ไวเลสฮาร์ฟเก็บไอ้โกโปรเลย จัดที่จัดกันนะต่อ จัดแล้วก็ดีอ่ะ 그냥 오지엔도 그노 또 되고 아이폰 빌라 ไอ้ดิซี่ไวเลสซีน่ะด้วยเนี่ยบอกโกโปรยังใช้ไม้มาเจนตัวซีกี่ซีสิบโอ้ยตัวน่ะ 하피디형 야 들어가나 하고 ซีสิบโอ้ยเป็นไงวะซีสิบตะกี้ซีกันว่าต่อกันด้วยเนี่ยบอกแอมซีกี่ product ซีสุดต้องพังอีกว่า accessories 이렇게 놈가 붙어올게 아시 뭐 이렇게 안 파는데 accessories ซีเลยมันมาที่อันที่นุ่งไง price แกโอ้ยกี่ไฮรีเอโรบินกระมันโนโรบิน price สิบนั่งอยู่อีตาดิแม่ free ตัวปีละกี่กระบอกซีสมาที่ไอ้กี่คนนั้นกันนะกี่ GoPro กี่ทำแบบนี้อย่าง GoPro ตัวสูงต้องขมามาตัดบล็อกตลอดแกเขาจะเสียจะเสียนะลายนั่นจะก็ที่มาทำอะไรตัวเสียก็ไม่ได้สนะ 마이크 사람 마사이 마이크네 마이크폰 마사이 JBL 아무튼 땅도네 ช่วยเลยเป็นแกเป็นทำจนดูปีสปีดมีตั้งแก่ช่างแกเฟดแก 로토잉 하던 데모도 하던 โอ้มอนิเตอร์ริงก็ยาวไปตัวนี้ตัว 제가 한다 양 방금 머리 갔어 라이트 แล้วก็ไม่ยามนะคุยกี่ซิมเมทรีสิดูหังบิดก็เสียคุยกี่ dynamic vocal microphone ฮัลโหลไมโครโฟนสปีกเกอร์เลยว่าซิงโนไมโครโฟนทีวีประตูสิได้เลย JBL 기라면 되죠 와나 แบรนด์ที่ก็ JBLกี่ผู้ชมต้องอันบ็อกซ์เอาสินะ 똑똑 쉐이다 잉 수야 디아메도 ไมโครโฟนที่ไม่ยามปั๊มได้วันนี้กว่าสิ่งที่เสีย 방금 되시요 한다 락부터 꾸이드리시죠 원은 우티장 파그래봐 시지가 분을 락게 복싱도 브레이브 기입시 한다 그런 시대 มาคาดตัวจริง 잡티샵 극티 카카오네가 แมเนเจอร์เสียอันบ็อกซ์ตัวเสียยามตัวอีเดรนเนี่ยหัวสิการที่ไม่ยามทวักทรมยังยันมาแมเนเจอร์เสีย 그냥 방절래 ชาติที่มาด้วยตัวเลยตาเลยโอ้มันต้องเดียวบอก 그냥 상보고 상 커디 어디 양 상보 อามันนะไมโครโฟนกี่เลยได้ไม่ยามกว่าอามันนะมอนิเตอร์ 시리 와이어리스 디오데 와이어리스 한마가도 와이어리스 알레가도 미아라 와이어리스 아빠마 แหวนที่ตรงนั้นอ่ะ 동안 알레스 코드 준대 니들이 คุณภาพเลยญี่ปุ่นสิลุ่มๆเรา 사운드 치행문에 테스트 여행에 ลุ่มๆเรา 프라이스도 뭐 2006 같은 9 프로 수가이돌 9 프로죠 9
ꯀꯥꯏꯔꯁꯤ ꯑꯟꯕꯣꯛꯁ ꯇꯧꯒꯗꯕ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯂꯩꯔꯤꯉꯩꯗ 9 Pro ꯁꯦ ꯗꯝꯃꯤ ꯌꯥꯝ ꯍꯪꯕꯅꯦ ꯄꯥꯏꯟꯒꯤꯗꯤ ꯑꯗꯨ ꯖꯤꯕꯤꯗꯣ GB도 pan green di kanone 5GB ne ꯑꯃꯗꯨ ꯀꯩꯅꯣ ꯑꯃꯦꯟ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯥꯔꯦ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯁꯦꯝꯇ ꯅꯪꯒꯤ ꯐꯣꯟꯗꯨ ꯌꯣꯡꯒꯅꯦ ꯑꯁ ꯃꯄꯨ ꯂꯥꯛꯈ꯭ꯔꯦ ꯐꯣꯟꯗꯣ ꯁꯤꯒꯤ ꯏꯌꯔꯄꯤꯁꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯀꯣꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯁꯤꯁꯤꯅ ꯅꯥꯀꯣꯡꯗ ꯊꯤꯡꯖꯤꯟꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯀꯥꯟꯗ ꯆꯤꯟꯗ ꯈꯔ ꯅꯛꯁꯟꯅ ꯁꯥꯅꯤꯡꯕꯒꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯟ ꯃꯄꯥꯗ ꯊꯝꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯁꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯀꯝꯄ꯭ꯔꯦꯁ ꯍꯣꯏ ꯉꯛꯁꯝꯗ ꯃꯥꯏꯛꯁꯦ ꯃꯐꯝ ꯆꯥꯅ ꯂꯩꯍꯟꯅꯤꯡꯉꯤꯗꯅ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤꯗꯣ ꯌꯥꯔꯦ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏ ꯅꯥꯀꯣꯡꯗ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯅ ꯆꯠꯄ ꯈꯣꯠꯄꯗꯁꯨ ꯈꯤꯇꯪ ꯂꯥꯏꯚ ꯊꯥꯅꯤꯡꯉꯤꯗꯅ ꯑꯗꯨꯗꯁꯨ ꯌꯥꯝ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏ ꯉꯥꯡꯉꯤ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯌꯥꯝ ꯄꯥꯝꯃꯤ ꯈꯜꯂꯤꯗ ꯉꯛꯁꯝꯗ ꯁꯤꯅ ꯍꯥꯞꯈ꯭ꯔꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥ 9 Pro 9 Pro ꯁꯤꯃꯒ ꯇꯧꯊꯣꯛꯑꯁꯦ ꯉꯁꯤ ꯇꯧꯊꯣꯛꯑꯁꯦ ꯇꯞꯅ ꯇꯧꯁꯦ ꯑꯔꯣꯏꯕꯤꯗ ꯑꯩ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯂꯩꯔꯧꯅꯦ ꯚꯥꯏ ꯑꯩꯁꯦ ꯅꯪ ꯊꯣꯛꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯂꯣꯠꯀꯦꯕ ꯅꯪꯁꯨ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯂꯣꯠꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯂꯣꯠꯄꯤꯔꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯃ꯭ꯌꯨꯖꯤꯛꯀ ꯍꯥꯞꯄꯒꯦ ꯏꯟꯄꯨꯠ ꯑꯝꯇꯪ ꯇꯧꯁꯦꯗꯅ ꯃꯊꯪꯗ ꯃ꯭ꯌꯨꯖꯤꯛꯀ ꯂꯣꯏꯅ ꯂꯥꯛꯑꯒꯦ ꯀꯥꯏꯅ ꯇꯧꯔꯒ OnePlus 9 Pro 9 Pro ꯁꯤꯅ ꯇꯥꯡꯉꯤꯔ ꯉꯁꯥꯏꯗꯨꯅ ꯇꯥꯡꯉꯤꯔ ꯁꯤꯅ ꯑꯃꯗꯨ ꯇꯥꯡꯉꯤꯅꯤ ꯑꯃꯗꯨꯅ ꯄ꯭ꯔꯤꯃꯤꯌꯝꯗꯗꯤ ꯇꯥꯡꯉꯦꯕ ꯑꯃꯗꯨꯅ ꯈ꯭ꯋꯥꯏ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯁꯤꯁꯨ ꯑꯃꯨꯛ ꯗꯤꯁꯀꯥꯎꯟ ꯂꯩꯔꯤꯕ ꯍꯧꯖꯤꯛ 65ꯗ ꯑꯗꯨꯝ ꯗꯤꯁꯀꯥꯎꯟꯗ ꯑꯗꯨꯝ ꯄꯤꯊꯣꯛꯏꯅꯤ OnePlus ꯀꯤ ꯕꯣꯛꯁꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕ ꯒꯣꯗ꯭ꯔꯦꯖ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯒꯣꯗ꯭ꯔꯦꯖ ꯃꯥꯟꯕꯅꯦ ꯄꯦꯕꯦꯛ ꯒꯣꯗ꯭ꯔꯦꯖ ꯃꯥꯟꯕꯅꯦ ꯑꯗꯣ ꯃꯥꯏ ꯕꯣꯛꯁꯁꯦ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯄꯦꯀꯦꯖꯤꯡ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯋꯥꯟ ꯄꯣꯠꯁꯦ ꯄ꯭ꯂꯁꯀꯤ ꯑꯣꯏꯗꯤ ꯊꯥ ꯂꯥꯎꯋꯦꯕ ꯁꯤꯒꯤꯁꯦ OnePlus ꯀꯤꯁꯦ Samsung Finance-ꯀꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯪꯕꯤꯌꯣ Samsung ꯍꯥꯏꯗꯤ Finance-ꯀꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯗꯣꯀꯨꯃꯦꯟꯗꯤ ꯄꯦꯟ ꯀꯥꯔꯗ ꯑꯙꯥꯔ ꯑꯣꯔ ꯃꯥꯏ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯏ ꯑꯗꯨꯝ ꯚꯣꯇꯔ ꯀꯥꯔꯗ ꯌꯥꯏ ꯑꯗꯣ ꯃꯦꯟꯂꯤ ꯑꯙꯥꯔꯒ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯌꯣ ꯀꯩꯅꯣ ꯂꯤꯡ ꯇꯧꯕꯤꯕ ꯑꯙꯥꯔꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯒ ꯂꯤꯡ ꯇꯧꯕꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅꯤ OnePlus-ꯁꯦ ꯑꯩꯈꯣꯏ HDFC ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯅ ꯁ꯭ꯋꯥꯏꯞ ꯇꯧꯕꯗ ꯀꯦꯁꯕꯦꯛ ꯐꯪꯒꯗ꯭ꯔꯥ ꯐꯪꯒꯅꯤ ꯐꯪꯒꯅꯤ ꯀꯦꯁꯕꯦꯛ ꯐꯪꯒꯅꯤ ꯄ꯭ꯂꯁ ꯑꯣꯐꯔꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯦꯁꯕꯦꯛ ꯂꯩꯕꯗꯨꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯂꯛꯀꯅꯤ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯑꯣꯐꯔ ꯂꯣꯏ ꯐꯪꯒꯅꯤ ꯃꯌꯥꯝ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕꯅꯤꯀꯣ ꯀꯦꯞꯁꯟꯗꯁꯨ ꯃꯥꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ ꯁꯤꯒꯤ ꯁꯤꯁꯨ ꯑꯝꯇꯪ ꯑꯗꯨꯝ ꯐꯣꯟ ꯍꯧꯖꯤꯛꯇꯨꯒꯤ ꯇꯧꯕꯤꯔꯛꯑꯣ ꯍꯦꯛ ꯀꯩꯅꯣ ꯃꯊꯪꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯦꯟꯅ ꯅꯣꯛꯄꯗꯤ ꯅꯠꯇ꯭ꯔꯦ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯥꯒꯤ ꯉꯁꯥꯏ ꯑꯆꯧꯕ ꯂꯨꯛꯁꯤꯅ ꯗꯕꯜ ꯑꯣꯏꯔꯒ ꯃꯥꯏ ꯃꯆꯥ ꯑꯅꯤ ya ꯍꯥꯞꯄꯅꯦꯕꯀꯣ pisto ko yo ꯀꯦꯃꯦꯔꯥ ꯃꯔꯤꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯃꯔꯤ ꯑꯣꯏꯗꯣ ꯍꯦꯖꯜ ꯕ꯭ꯔꯦꯟ ꯃꯆꯥꯒꯤ ꯃꯥꯒꯤ ꯖꯨꯃꯤꯡꯒꯤ ꯀꯩꯅꯣꯒꯤ ꯌꯥꯎꯔꯅꯤ ꯁꯤ ꯑꯣꯟ ꯇꯧꯔꯁꯦ ꯑꯗꯨꯒ pisto ko type C odi ba ꯉꯁꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯐꯣꯡ ꯁꯥꯔꯤꯉꯩ ꯂꯣꯏ ꯀꯥꯏꯕꯤꯅꯦ ꯇꯧꯔꯤꯁꯦ ꯀꯥꯏꯊꯕꯤꯅꯤ ꯗꯇꯥ ꯀꯦꯕꯜ ꯌꯥꯎꯔꯦ ꯄꯋꯥꯔ ꯆꯥꯔꯖꯤꯡ ꯀꯣ ꯆꯥꯔꯖꯤꯡ ꯀꯦꯕꯜ ꯑꯗꯨꯒ ꯁꯤꯗ ꯑꯦꯗꯥꯞꯇꯔ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯑꯦꯗꯥꯞꯇꯔ ꯑꯥꯏꯐꯣꯟꯁꯨ ꯂꯩꯌꯦ ꯃꯌꯥꯝ ꯃꯣꯏꯔꯥꯡꯈꯣꯝꯒꯤ ꯁꯋꯥꯏꯖꯝ ꯂꯩꯔꯛ ꯃꯆꯤꯟꯗꯣ ꯑꯗꯨꯗꯅꯤꯀꯣ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯌꯦꯡꯒꯅꯤ ꯂꯣꯟ ꯄꯤꯗ꯭ꯔꯤꯉꯩꯗ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯌꯦꯡꯕ ꯇꯉꯥꯏ ꯐꯗꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯦꯛ ꯀꯣꯕꯔ ꯍꯥꯞꯄꯝꯕ ꯋꯥꯎꯗ ꯁꯤꯗ ꯐꯖꯕꯅꯦ ꯃꯅꯤꯡꯒꯤꯗꯣ ꯕꯦꯛ ꯀꯣꯕꯔꯁꯤ ꯂꯩꯗꯁꯨ ꯌꯥꯏ ꯀꯚꯔꯁꯤꯁꯨ ꯑꯗꯨꯝ ꯋꯥꯟ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭ꯂꯁꯀꯤ ꯂꯩ ꯀꯩꯅꯣ ꯄꯥꯝꯕꯁꯨ ꯁꯤꯗ ꯅꯪ ꯄꯥꯝꯅꯤꯡꯉꯒ ꯅꯦꯕꯔ ꯁꯦꯇꯜꯒꯁꯦ ꯁꯤꯝꯄꯨꯋꯦ ꯁꯤ ꯔꯦꯗ ꯀꯦꯕꯜꯁꯦ ꯁꯤꯃꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯁꯤꯃꯒꯤ ꯈꯪꯗ꯭ꯔꯦ ꯐꯪꯗꯤ ꯐꯪꯕꯅꯦꯕ ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯝ ꯑꯣꯏꯒꯦ ꯍꯥꯏ ꯑꯗꯨꯗꯣ ꯃꯦꯛꯁꯤꯃꯝ 35 ꯃꯨꯛ ꯍꯥꯏꯒꯦ ꯌꯥꯔꯦ ꯃꯤꯅꯤꯃꯝꯗ ꯑꯣꯏꯗꯤ ꯖꯦꯔꯣ ꯃꯦꯛꯁꯤꯃꯝ 35 ꯃꯤꯅꯤꯃꯝ ꯖꯤꯔꯣ ꯖꯤꯔꯣꯗꯩꯅ 35% ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯒꯤ ꯌꯥꯝꯅ ꯁꯣꯛꯑꯝꯃꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯑꯅꯤꯀꯣ ꯁꯦꯝꯁꯪ ꯐꯥꯏꯅꯥꯟꯁꯇ ꯑꯣꯏꯗꯤ ꯃꯦꯛꯁꯤꯃꯝ ꯃꯣꯏꯅ 50% ꯑꯣꯏꯕ ꯁꯦꯝꯁꯪꯒꯤꯗ ꯑꯣꯏꯔꯒꯅ brightness up down ꯁꯦ ꯑꯩ ꯇꯥꯔꯦ ꯑꯩ ꯑꯣꯏꯕꯩꯗꯤ ꯎꯔꯦ ꯈꯪꯉꯦ ꯑꯁ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯃꯤꯍꯨꯟ ꯅꯥ ꯌꯧꯋꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅꯦ ꯃꯥꯛꯁꯤꯕꯥꯅꯤ ꯃꯆꯨ ꯃꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯌꯥꯕꯅꯤ ꯀꯦꯃꯦꯔꯥ ꯃꯁꯤꯗ ꯁꯦꯡꯕ ꯃꯥꯜꯂꯦ ꯁꯦꯡꯕꯅꯦ ꯀꯦꯃꯦꯔꯥꯒꯤ ꯋꯥꯗꯤ OnePlus-ꯁꯤꯁꯨ ꯑꯗꯨꯝ ꯇꯧꯋꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯀꯤ ꯍꯦꯌꯔꯕꯦꯜ ꯑꯅꯥꯟꯕ ꯑꯃ ꯐꯥꯏꯌꯦꯅ ꯑꯩ ꯀꯥꯔ ꯆꯤꯡꯉꯤ ꯖꯨꯝ ꯇꯧꯁꯦ ꯁꯝꯒ ꯂꯣꯏ ꯎꯔꯦ ꯁꯝ ꯃꯁꯤꯡꯒ ꯂꯣꯏ ꯊꯣꯛꯑꯦ ꯗꯥꯎꯟ ꯄꯦꯃꯦꯟꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯤꯅꯦ ꯗꯥꯎꯟ ꯄꯦꯃꯦꯟꯁꯦ ꯑꯗꯨꯗ ꯃꯌꯥꯝ ꯀꯩꯅꯣꯅꯤꯀꯣ ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯤꯊꯣꯛꯑꯝꯃꯦꯅ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦꯀꯣ ꯔꯤꯃꯦꯅꯤꯡ ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯣ
ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯤꯗ꯭ꯔꯒꯗꯤ ꯊꯥꯗ ꯍꯨꯟꯕꯗ ꯌꯥꯝ ꯆꯥꯎꯔꯛꯑꯅꯤ ꯀꯥꯟꯅꯔꯤꯁꯦ ꯀꯁꯇꯃꯔꯗ ꯀꯥꯟꯅꯔꯤꯁꯦ ꯀꯁꯇꯃꯔꯗ ꯀꯥꯟꯅꯔꯤꯁꯦ ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯤꯊꯣꯛꯑꯝꯃꯒꯅ ꯍꯨꯟꯕꯗ ꯈꯔ ꯂꯤꯛꯑꯅꯤ ꯑꯗꯨꯒꯤꯁꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩ ꯄꯤꯗꯕꯤ ꯂꯧꯔꯒ ꯍꯨꯟꯕ ꯆꯥꯎꯕꯒꯤꯁꯨ ꯂꯩꯔꯦꯅ iPhone ꯒꯤ ꯐꯥꯁꯠ ꯆꯥꯔꯖꯔ ꯂꯩꯕ꯭ꯔꯣ ꯂꯩ 20 ꯋꯥꯠ ꯂꯩꯅꯤ 20 ꯋꯥꯠꯇ 20 ꯋꯥꯠꯀꯤꯁꯦ ꯀꯌꯥꯃꯨꯛ ꯂꯩ 1900 ꯂꯩ 1900 ꯃꯣꯏꯗꯗꯤ ꯗꯤꯁꯀꯥꯎꯟꯗꯤ ꯂꯩꯇꯦ ꯀꯦꯔꯤ ꯕꯦꯛ ꯐꯖꯕ ꯑꯃ ꯍꯥꯞꯄꯛꯑꯅꯤ ꯁꯤꯗꯗꯤ ꯐꯖꯕ ꯑꯃ ꯑꯇꯣꯞꯄꯗ ꯗꯤꯁꯀꯥꯎꯟ ꯂꯩꯕꯗ ꯃꯣꯏ ꯍꯥꯞꯄꯛꯀꯅꯤ ꯀꯦꯔꯤ ꯕꯦꯛ ꯐꯖꯕꯗꯣ ꯗꯤꯁꯀꯥꯎꯟ ꯇꯥꯔꯦꯕ ꯄꯣꯁ ꯇꯥꯔꯦ ꯀꯁꯇꯃꯔ ꯄꯣꯁ ꯄꯤꯕꯤꯌꯨ ꯇꯥꯔꯦ ꯕꯣꯛꯁꯁꯦ ꯄꯨꯂꯞ ꯄꯤꯕꯤꯈ꯭ꯔꯣ ꯉꯁꯥꯏ ꯕꯣꯛꯁ ꯑꯃꯨꯛ ꯍꯪꯉꯛꯄꯗꯣ ꯕꯣꯛꯁꯁꯦ ꯄꯨꯂꯞ ꯄꯤꯕꯤꯈ꯭ꯔꯣ ꯐꯣꯟ ꯇꯧ ꯂꯩꯁꯤ ꯅꯝꯕꯔ ꯑꯣꯐ ꯂꯩ ꯍꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯑꯣꯐ ꯇꯧꯁꯜꯂꯕꯣ ꯄꯥꯏ ꯑꯣꯐ ꯇꯧꯕ ꯉꯝꯗꯗꯅ ꯄꯥꯏꯗꯤ ꯀꯁꯇꯃꯔ ꯑꯩ ꯂꯥꯏꯚ ꯂꯩꯔꯤ ꯐꯣꯟ ꯇꯧ ꯂꯩ ꯅꯪ ꯀꯩꯅꯣ ꯇꯧꯕꯤꯔꯣꯅꯦ ꯐꯣꯟ ꯅꯠꯇꯦ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯕꯤꯔꯨꯔꯣꯅꯦ ꯑꯗꯨꯝ ꯄꯥꯏꯕꯤꯌꯣ ꯑꯁꯤꯕ ꯅꯝꯕꯔ ꯑꯣꯐꯇꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔꯗꯤ ꯂꯣꯏꯔꯕꯅꯦꯕꯀꯣ ꯂꯣꯏꯗꯤ ꯂꯣꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯐꯇꯤ ꯂꯥꯏꯚ ꯇꯧꯗꯣꯏꯅꯤ ꯊꯥꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯗꯣ ꯐꯣꯟꯗꯣ ꯄꯥꯏꯅꯕ ꯍꯣꯠꯅꯖꯔꯒꯦ ꯐꯣꯟꯗꯤ ꯂꯥꯛꯇꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯐꯣꯟ ꯑꯩ ꯋꯥꯔꯤ ꯐꯣꯟꯁꯦ ꯁꯥꯟꯅ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤ ꯂꯥꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯚꯥꯏꯀꯣ ꯐꯣꯟ ꯈꯔ ꯄꯥꯏꯕꯤꯔꯣ ꯀꯁꯇꯃꯔꯁꯤꯡꯒꯤ ꯐꯣꯟ ꯈꯔ ꯄꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯉꯁꯤ ꯁꯨꯝ ꯂꯥꯛꯆꯕꯒꯤ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯔꯝꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯦꯅꯤ ꯕ꯭ꯔꯥꯟꯒꯤ ꯑꯦꯅꯤ ꯃꯣꯕꯥꯏꯜ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯃꯐꯝꯁꯤꯗ ꯐꯪꯒꯅꯤ ꯂꯟꯂꯩꯃ ꯃꯣꯕꯥꯏꯜꯗ ꯍꯥ ꯍꯣꯏ ꯑꯣꯀꯦ ꯃꯊꯛꯀꯤꯗꯨꯅ ꯃꯊꯛ ꯑꯩꯈꯣꯏꯅ ꯀꯥꯔꯨꯕꯗꯣ ꯑꯗꯨꯗꯨꯅ ꯁꯦꯝꯁꯪ ꯁꯥꯔꯚꯤꯁꯀꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯊꯛꯇ ꯀꯥꯔꯨꯕꯗꯣ ꯍꯣꯏ ꯑꯗꯨꯗꯨꯒ ꯃꯊꯛꯇ ꯀꯥꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪ ꯁꯥꯔꯚꯤꯁꯤꯡꯅꯤ ꯅꯧꯅ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯁꯦ ꯍꯣꯡꯉꯛꯄꯅꯤ ꯃꯃꯥꯡꯗ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯦꯝꯁꯪ ꯁꯥꯔꯚꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ ꯂꯟꯂꯩꯃꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯤꯅ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯁꯤꯅ ꯂꯟꯂꯩꯃ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯄꯦꯁꯅꯦꯕꯀꯣ ꯑꯦꯅꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯣꯕꯥꯏꯜꯁꯤꯡ ꯂꯣꯏꯅ ꯐꯪꯒꯅꯤ ꯁꯦ ꯁꯤꯗ ꯃꯣꯗꯦꯜ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯋꯥꯐꯝ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯋꯥꯐꯝ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯅꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯦꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯃꯌꯥꯝꯅ ꯌꯨꯝꯗ ꯂꯩꯅ ꯃꯣꯕꯥꯏꯜ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯗꯣꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒ ꯅꯛꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯔꯥꯞꯄꯕꯨ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯔꯚꯤꯁ ꯈꯔ ꯇꯧꯖꯔꯤꯕ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕ ꯈꯔ ꯈꯖꯤꯛ ꯑꯁꯤ ꯃꯌꯥꯝꯅ ꯌꯨꯝꯗ ꯂꯩꯅ ꯎꯔꯒꯗꯤ ꯃꯌꯥꯝꯒꯤꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯥ ꯄꯣꯠ ꯂꯩꯗꯕꯤꯗ ꯃꯌꯥꯝ ꯗꯨꯀꯥꯟ ꯆꯪꯕꯁꯦ ꯇꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯡꯖꯃꯩ 360ꯅ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯅ ꯄꯣꯠ ꯂꯩꯕꯨ ꯂꯩꯒꯦꯔꯥ ꯂꯩꯕꯨ ꯂꯩꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯈꯔ ꯆꯠꯆꯔꯤꯕ ꯃꯐꯝꯁꯦ ꯃꯌꯥꯝ ꯎꯍꯟꯖꯔꯒ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯀꯔꯝꯕ ꯗꯨꯀꯥꯟꯗꯒꯤ ꯂꯧꯒꯗꯒꯦ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯨꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯣꯠꯁꯦ ꯂꯩꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯂꯩꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯅꯕ ꯉꯥꯛꯇꯅꯦꯕ ꯁꯤꯡꯖꯃꯩ 360ꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯃꯐꯝꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯒ ꯑꯗꯣꯝꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯁꯤꯡꯖꯃꯩ 360 ꯉꯁꯤꯒ ꯂꯣꯏꯅꯖꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯕ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯎꯍꯟꯖꯕ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ 360ꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯔꯠꯅꯔ ꯑꯣꯏꯖꯔꯒ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯁꯤ ꯃꯐꯝꯁꯤꯗ ꯁꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤ ꯁꯤ ꯃꯐꯝꯁꯤꯗ ꯁꯤꯒꯨꯝꯕ ꯃꯣꯕꯥꯏꯜꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯦ ꯂꯦꯞꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯗ ꯎꯍꯟꯖꯗꯨꯅ ꯂꯥꯛꯂꯤ ꯃꯌꯥꯝꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯑꯃꯈꯛꯇꯪ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯅ ꯅꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯌꯥꯝꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯅꯝꯖꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯄꯦꯟꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯑꯃꯈꯛꯇꯪ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯂꯩꯖꯩ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯊꯧꯒꯜ ꯇꯧꯖꯔꯝꯃꯨꯒꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯇꯦꯕ꯭ꯂꯦꯠꯇꯤ ꯌꯥꯎꯗ꯭ꯔꯣ ꯇꯦꯕ꯭ꯂꯦꯠ ꯌꯥꯎꯋꯦ ꯇꯦꯕ꯭ꯂꯦꯠ ꯄꯩꯈꯩ ꯂꯩꯗ ꯂꯩꯕꯤꯅꯕ ꯑꯗꯣꯝꯅꯀꯣ ꯌꯨꯝꯗ ꯁꯨꯝ ꯐꯝꯃ ꯂꯩꯕꯒꯤ ꯋꯥꯔꯦ ꯇꯦꯕ꯭ꯂꯦꯠꯀꯤ ꯋꯥꯗꯤ ꯄꯩꯈꯩ ꯂꯩ ꯇꯦꯕ꯭ꯂꯦꯠ ꯌꯥꯝ ꯂꯩꯀꯣ ꯀꯣꯟꯅ ꯃꯊꯪꯒꯤꯗ ꯇꯧꯁꯦ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯑꯗꯣ ꯃꯣꯇꯣꯔꯣꯂꯥꯒꯤ ꯐꯣꯟꯗꯤ ꯂꯩꯇꯕ ꯃꯥꯜꯂꯤꯀꯣ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯦꯕ ꯑꯣꯐꯂꯥꯏꯟꯗ ꯈꯔ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯦ ꯑꯣꯐꯂꯥꯏꯟꯗ ꯑꯣꯐꯂꯥꯏꯟꯒꯤꯁꯦ ꯃꯣꯏ ꯄ꯭ꯔꯗꯛ ꯃꯣꯗꯦꯜ ꯈꯔ ꯐꯪꯕ ꯋꯥꯠꯄ ꯑꯗꯨꯅ ꯂꯩꯔꯝꯕ ꯃꯣꯗꯦꯜꯗꯨꯗꯤ ꯃꯣꯗꯦꯜ ꯑꯃꯈꯛ ꯂꯥꯛꯑꯝꯃꯦ ꯈꯔ ꯆꯤꯛ ꯃꯣꯗꯦꯜꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯅꯤꯋꯦ ꯑꯗꯨꯝ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤꯅ ꯑꯗꯨꯝ ꯄꯤꯕ ꯉꯝꯅꯤꯕ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯦꯅꯤ ꯑꯄꯥꯝꯕꯀꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯕꯤꯔꯛꯑ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯋꯥꯆꯦꯞ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯐꯣꯟ ꯇꯧꯕꯗ ꯏꯀꯥꯏ ꯍꯥꯏꯇꯥꯔꯁꯨ ꯈꯣꯟꯖꯦꯜꯗꯣ ꯏꯀꯥꯏꯖꯩ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯦꯁꯦꯖ ꯇꯦꯛ ꯊꯥꯔꯒ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯂꯧꯕꯤꯕ ꯌꯥꯏ ꯁꯤꯒꯤ ꯁꯔꯚꯤꯁꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ
Samsung service กี่ตัว civil score ยิงกันนี่กว่า Samsung finance กี่ครับ civil score ยิงไว้มาดิกไหม ಅದೊಂದು ಮ್ಯಾಕ್ಸಿಮಮ್ ಇದು ನಾವು ಡೌನ್ ಪೇಮೆಂಟ್ 50% down payment 50% ಹೋಗಿದೆ Samsung finance กี่นะไม่ยามคดีทว่าตกจารมุกเกตุดูก็โดนน่ะเป็นวิตาดิช่วยนะเชร์กันตกไปแล้วมั้งก็ก็มันก็ใกล้ด้วยใช่ใกล้สโลนายโปรแกรมเลยนายมุลักเลย ไอ้ชุบพวกน้ำตะโลน้ำเล่ากี่ตัวนี่ก็ down payment ตกด้วยบ่เราจะไปอยากกันโร down payment ตกด้วยเดี๋ยวเราไปอยากนี่อะต้องกี่แบงก์account ต้องปูไปรออยากกันได้อยากรวยได้ด้วย eligibility ตัวก็ eligible โอ้ยน้ำตาดีอย่างเนี้ย eligible โอ้ยน้ำตาก็ดีอย่างเนี้ยต้องหลักผิวไปตรอกใช่ไหมอ่ะย้ายเดินต้องยิงบีบที่ย้ายกันนะเอาตัว service ก็ยิงไว้ให้จักรก็ Samsung Finance กี่ตัวเอาตัวปกติไม่ยามกี่หังบินนิ่งบ้าโลชั่นยังไงได้ไลฟ์โลชั่นยังไงได้ตัวก็ไม่ยามนะแชร์ตัวกี่ให้บางกี่วัคซีนจะเผาดึงไงตัวก็หังบินนิ่งบ้าสิ่งหังบินรอไม่ยามดูก็คุยนักมาบ้างนะซุ่มโปรแกรมเซ่ไม่ยามก็คุยซิมเมทริกซี่นะซุ่มโปรแกรมนำเจ้าสิ่งเซ่คุยนะโมบายลัมเบอร์มั่มซุ่มฮับเจ้าเป็นแบบงั้นสิ่งที่สุดคุยโมบายลัมเบอร์มาฮับเซ่ก็มาพัมสิ่งอะไรมาโมบายสิ่งโมบายลัมเบอร์มาฮับเซ่ยี่บ่โมบายลัมเบอร์สิ่งที่จะไม่ยามนำ call ตัวปีก็ต้องมาทำสิ่ง office hour ก็ต้อง call ตัวปีรองั้นสิ่งที่มาทำที่โลชั่นเล่ให้ยังยาก็ที่ให้ office hour มาทำได้มาต้อง call ตัวปีรอบอกว่าให้ office hour ให้เซ่ไม่ยามปุ่ง 9:30 10 Friday เขาแล้วก็น้ำมีดาวไวรัมปุ่งเกี่ยวด้วยเนาะปุ่งตรุมาใครเตะเผาไปกี่มันนุ่งแต่ไม่ยามนำ call ตัวปีรอก่อนดูว่าเท่งอะก็ไม่ยามสมสิทธิ์คนน่าจะรีบไม่ยามสมัยยามมีสุดเสวานี่ไม่ยามนะสมไปมาตั้งมังหันบีบว่าโคตรแล้วก็สมดิลเลนบางทีมองสุดๆมาคุยตัวปะคลายสิ่งนั้นคุยสิ่งไม่ฟิกทีมเมมเบอร์สิ่งนั้นคุยสิ่งอะไรอ่ะสิ่งไม่ดังได้ยูทักเซลโฟนตัวนี้ไม่ดังได้ขายแล้วโฟนตัวเสลเสียงไวด้าดูนะสิ่งบ้าคุยcustomer serious customer ให้ได้ serious customer เสียแต่สิ่งนั้น service ปีบางคำแต่นะว่าเราหน้าว่า customer สุดมันยาวตัวเป็นนักเตะแบบในสิ่งเราสิ่งนั้นโคตรตัวปีมันตั้งได้ต้องมาเข้ากี่อันตายแค่ตัวโคตรตัวปีก็ดียามเรา support โอ้ยกันนี่ให้เป็นสิ่งมาสู้ไม่อย่างเงี้ยผมเราฟงดกจักแก่ಅದು ಗ tablet lowest price se kaya oige hai tablet se lowest price se desing try toida 12,000 da lai gani 12,000 da tablet lowest price S20 tempered glass lai ga ro hai ne laite tempered glass laite ಅದು tempered glassประวัติให้แม่มาพร้อมเสกคุยแคปชั่นดูครับเจ้าแบบนี้ดูก็มวยรังพร้อมสวายจำเลยแต่มาเจนได้เลยบ้านั่นเลยมาหายกับครั้งนั้นดีกว่าดูมาพร้อมตัวนี้แล้วเลยมากี่มาค่าได้เลยก็มาทักตนา Samsung Servicing Center นี่ Samsung Mobile กินี่ก็มันนี่พูดเลยบิริบแม่ Samsung ไปบิริบเช่นเราคดีเมื่อกี้ Samsung นี่ Samsung ไปบิริบเช่นเราคดีเมื่อกี้ Samsung Servicing Center นี่นำมามังได้คุยกี่ที่ Samsung นี่ก็แม่นำมามังได้ปองนับจ่าได้ยามว่านั่นตรงมาดูcustomer ไม่ยังคอมเพลนตัวข้างละงำแต่นะเวลาผมใช้สิลากาลิคำผมสุดหน่วยว่ามาเช่นสู้ไว้ว่าให้นะผมใช้หลักปีแล้วก็ service ปีนี่ก่อนเดี๋ยวตัวกลุ่มบัสเลยนี่น่าวิทย์น่าจะมาตุ้มหลักปีรอคุยงั้นสิ่งที่ support ปีจะ just mobile ขัดเนี่ยบอกว่า GoPro เลยนี่ GoPro วิดีโอคัพปิ้งไปเช่นเราสิ่งนี้ก่อนแล้วก็ MI Experience อย่างเราให้ MI Experience ที่อยากดูมันเด้ Samsung กี่ที่ไงอัปเกรดตัวเมื่อกี้ Samsung กี่ต้องตั้งหลักก็ยังวิดีโอบอกว่าSamsung की फोन एक्सचेंज यहाँ ये एमआई के दिया देखो एमआई के दिया दे Samsung की है Samsung की सुख ताम सिंह कंडीशंस खरे ले दो मैं यार का दी कोई ताम सिंह कंडीशन से लोई ड्रिंग है तो ngल लिंग है तो लाख पे यूको Samsung की से Okay. Samsung Cafe do sa dum sapir sa dum yai ka sukai de kwa Samsung Cafe da di offer su pi hai upgrade to bagi se na Samsung gi da mak ta di upgrade to ba exchange to bai khudong cha ba se lai gani terms and conditions khara lai hai ba sima mayam da thamjage every mobile khudi mak ya ba na te terms and conditions khara lai gani hai ba sima su thamjage 13 mini pro do price samtang hai bi o hai ri 13 mini Apple loi do ra 13 ne 13 miniปวดปุเลยเตเนี่ยไหมอ่ะโดยยาก็ดีฮานะก็สิดีเฮกหลับก็ตับมุนนะวิ่งอ่ะตอนนี้ไป Apple กี่เสอันนั้นมายามได้ให้จันิงมาเสฮานะบุกตัวบิโอดูก็บุกตัวบิโอมาตุ้งตะก็ดุมสวยดนะดุมพังก็ด้วยเนี่ยบ่ก็แจ็คสันน่ะนอกเซ็กปั๊มน่ะให้บิเลยเส13 mini กี่ price ว่าหังบิเลยเสดูฮานะตั้งบุกตัวบิโอ price กี่ดีไล่ดีบุกฮานะตั้งตัวบิโอ
ꯄ꯭ꯔꯥꯏꯁꯇꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕ ꯔꯦꯠꯇꯨꯗꯩꯁꯨ ꯀꯩꯁꯨ ꯍꯦꯟꯅ ꯄꯤꯔꯣꯏꯕꯀꯣ ꯀꯩꯁꯨ ꯇꯥꯅꯁꯨ ꯂꯧꯔꯣꯏ ꯑꯗꯨꯒ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯂꯧꯔꯣꯏ iPhone 12 Pro ꯄ꯭ꯔꯥꯏꯁ ꯃꯌꯥꯝꯁꯤ ꯑꯦꯄꯜꯒꯤ ꯄ꯭ꯔꯥꯏꯁ ꯍꯪꯕꯁꯤ ꯇꯣꯛꯑꯁꯤ ꯀꯩꯗꯣ ꯒ꯭ꯂꯣꯕꯦꯜ ꯔꯦꯠ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯀꯥ ꯍꯦꯟꯅ ꯂꯩꯔꯣꯏ ꯃꯅꯤꯄꯨꯔꯅꯤ ꯀꯥ ꯍꯦꯟꯅ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯇꯧꯕ ꯃꯇꯝ ꯑꯃꯗ ꯊꯥꯏꯅ ꯃꯅꯤꯄꯨꯔ ꯂꯥꯛ ꯃꯇꯝꯗ ꯄ꯭ꯔꯥꯏꯁꯁꯦ ꯃꯥꯟꯅꯗꯕ ꯈꯣꯠꯇꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤꯅ ꯃꯤꯅꯤꯃꯥꯏꯁ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯃꯜꯁꯤ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯤꯒꯅꯨ ꯑꯗꯣ ꯄ꯭ꯔꯥꯏꯁꯀꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯌꯥꯁꯟꯅꯔꯁꯦ ꯑꯗꯣꯝꯅ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯕ ꯏꯁꯇꯣꯔꯁꯤꯗꯀꯣ ꯏꯁꯇꯣꯔꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯀꯔꯝꯕ ꯃꯣꯕꯥꯏꯜꯅꯣ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯅꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯏꯁꯇꯣꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯁꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯂꯩꯕꯨ ꯂꯩꯔꯒꯗꯤ ꯂꯣꯟ ꯂꯧꯕꯤꯌꯨ ꯂꯣꯟ ꯂꯧꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ ꯂꯣꯟ ꯂꯧꯕꯅꯗꯤ ꯕꯦꯁ ꯑꯣꯞꯁꯟ ꯑꯣꯏ ꯀꯔꯤꯅꯣ ꯇꯨꯡꯗꯁꯨ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯣꯟ ꯂꯧꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯇꯨ ꯂꯣꯟ ꯂꯧꯕꯤꯕ ꯑꯦꯀꯥꯎꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯥꯟꯅꯕꯤꯕ ꯃꯤꯅꯤꯃꯝ ꯄꯩꯁꯥ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯡꯈꯩ ꯂꯧꯊꯣꯛꯄꯁꯦ ꯇꯧꯕꯤꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯦꯛꯇ ꯊꯦꯡꯅꯖꯕꯗꯀꯣ ꯇꯦꯡꯈꯩ ꯂꯧꯊꯣꯛꯄꯤꯒꯅꯣꯕꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯃꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯁꯦꯂꯔꯁꯤꯡꯅ ꯌꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯌꯣꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯂꯩꯇ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯤꯗ ꯂꯩꯕ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛꯇ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯄ꯭ꯔꯥꯏꯁꯇꯨ ꯌꯦꯡꯉꯣ ꯑꯗꯨ ꯋꯥꯔꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯩ ꯍꯪꯕꯤꯅꯤꯡꯉꯤ ꯁꯦꯌꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜꯁꯦ ꯌꯥꯝꯅ ꯄꯦꯟꯕꯤ ꯍꯥꯏꯇꯥꯔꯗꯤ ꯁꯦꯌꯔ ꯈꯛꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯂꯥꯏꯚ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯄꯦꯜꯂꯤ ꯍꯥꯏꯔꯒꯗꯤ ꯄꯦꯜꯂꯦ ꯍꯥꯏꯅ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯂꯧꯖꯒꯦ ꯍꯥꯏꯐꯦꯠꯇꯪ ꯀꯟꯗꯤꯁꯟꯗꯣ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯁꯦꯝꯁꯪꯒꯤꯗꯣ ꯏꯌꯥꯝꯕ ꯁꯦꯝꯁꯪꯒꯤ ꯀꯟꯗꯤꯁꯟꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤꯗꯣ ꯑꯗꯨꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯀꯔꯤ ꯀꯟꯗꯤꯁꯟꯅꯣ ꯆꯪꯕꯁꯦ ꯁꯦꯝꯁꯪꯒꯤ ꯑꯞꯒ꯭ꯔꯦꯗ ꯑꯞꯒ꯭ꯔꯦꯗꯁꯦ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯝꯁꯪ ꯑꯅꯧꯕ ꯁꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯑꯞꯒ꯭ꯔꯦꯗ ꯂꯩꯗꯅꯀꯣ S20 FEꯁꯦ S20 FEꯁꯦ ꯍꯧꯖꯤꯛ ꯑꯞꯒ꯭ꯔꯦꯗ ꯑꯣꯐꯔ ꯂꯩꯌꯦꯕꯀꯣ 5000ꯒꯤ ꯑꯗꯣ ꯃꯥꯅ 5000 ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 5000 ꯑꯣꯐꯔ ꯄꯤꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅ 49999ꯅꯦꯕꯀꯣ ꯅꯠꯇꯦꯍꯦ 74ꯅꯦ ꯁꯤꯅ ꯍꯧꯖꯤꯛ ꯁꯤꯅ MRP ꯂꯩꯖꯩꯅ ꯍꯧꯖꯤꯛ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯁꯦ ꯂꯩꯁꯦ 49999 ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯣꯏꯅ ꯏꯟꯁꯇꯦꯟꯠ ꯀꯦꯁꯕꯦꯛ ꯑꯃ 5000 ꯄꯤꯖꯔꯅꯦꯕꯀꯣ ꯑꯗꯨ ꯃꯊꯛꯇ ꯑꯞꯒ꯭ꯔꯦꯗ ꯑꯣꯐꯔꯒꯤ ꯑꯣꯏꯅ 5000 ꯑꯃ ꯄꯤꯌꯦꯕ ꯑꯗꯣ ꯑꯣꯐꯔꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯐꯔ ꯄꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯣꯟ ꯂꯧ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯃꯗꯤ ꯄꯥꯏꯕꯤꯔꯛ ꯇꯥꯔꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟ ꯑꯃ ꯄꯥꯏꯕꯤꯔꯛꯄ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯦꯞꯇ ꯃꯥꯏ ꯒꯦꯂꯦꯛꯁꯤ ꯑꯦꯞ ꯑꯃ ꯌꯥꯎꯅꯦꯕꯀꯣ ꯑꯗꯨ ꯆꯪꯉꯒ ꯃꯥꯒꯤ ꯑꯞꯒ꯭ꯔꯦꯗꯀꯤ ꯂꯩꯅꯦꯕ ꯑꯞꯒ꯭ꯔꯦꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯅ ꯑꯗꯨ ꯆꯪꯉꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯗ ID ꯑꯃ ꯂꯧꯅꯦꯕ ꯀꯣꯗ IDꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯣꯟꯗ ꯍꯥꯞꯄꯒ ꯀꯣꯗ ID ꯇꯧꯔꯒ ꯃꯣꯏꯒꯤ IMIꯗꯣ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯗꯕ ꯑꯗꯨꯀꯥꯟꯗ ꯃꯣꯏ ꯁꯛꯁꯦꯁ ꯂꯥꯛꯀꯥꯟꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯄꯤꯕ 5000ꯗꯣ ꯑꯗꯨ ꯗꯤꯁꯀꯥꯎꯟ ꯇꯥꯗꯣꯏꯅꯦꯕ ꯇꯥꯔꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯐꯪꯗꯣꯏꯁꯦ ꯑꯃꯨꯛ 40000 ꯐꯪꯗꯣꯏꯅꯦꯕ ꯄꯨꯂꯞꯅ 10000 ꯗꯤꯁꯀꯥꯎꯟ ꯐꯪꯗꯣꯏꯕ ꯃꯥꯁꯤꯗ ꯏꯟꯁꯇꯦꯟꯠ ꯀꯦꯁꯕꯦꯛꯀꯤ 5000 ꯑꯃꯒ ꯑꯞꯒ꯭ꯔꯦꯗꯀꯤ ꯑꯣꯐꯔ ꯑꯃꯒꯤ 5000 ꯑꯃꯒ ꯄꯨꯂꯞꯅ ꯑꯗꯨꯗꯤ ꯃꯥꯏ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯔꯤꯄ꯭ꯂꯦꯁꯇꯤ ꯑꯗꯨꯝ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯖꯈꯤꯗꯣꯏꯅꯤ ꯑꯗꯨꯝ ꯁꯤ ꯐꯣꯟꯗꯤ ꯃꯥꯅ ꯂꯧꯖꯒꯗꯕ ꯋꯥꯅꯤ ꯃꯥꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡ 50000ꯗ ꯃꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯨꯖꯈꯤꯅꯦꯕ ꯃꯥꯒꯤ ꯄꯣꯠꯇꯣ ꯃꯥ ꯁꯤ ꯄꯣꯠ 50000 ꯂꯩꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ 40000 ꯄꯤꯕ ꯋꯥꯅꯦꯕ ꯃꯥꯒꯤ ꯀꯦꯁꯕꯦꯛ 5000 ꯑꯃꯒ ꯑꯞꯒ꯭ꯔꯦꯗ ꯑꯣꯐꯔ ꯑꯃꯒꯤ 5 ꯑꯃꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ IMI ꯅꯝꯕꯔꯗꯨꯒ ꯀꯣꯗ IDꯒ ꯂꯧꯕ ꯋꯥꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯣꯀꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯐꯣꯟꯗꯨꯗꯤ ꯂꯧꯍꯧꯗꯧ ꯅꯠꯇꯦꯕ ꯂꯧꯍꯧꯗ꯭ꯔꯗꯤ ꯃꯥꯒꯤ ꯃꯁꯥꯅ ꯄꯨꯖꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ IMIꯗꯨꯒ ꯀꯣꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯗ ꯀꯣꯗ ID ꯑꯃ ꯂꯧꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯗꯨ ꯀꯣꯗ IDꯗꯨꯒ ꯃꯥꯒꯤ IMIꯗꯨꯒ ꯆꯪꯕ ꯋꯥꯠꯂꯅꯤ ꯑꯗꯨꯒꯤ ꯑꯞꯒ꯭ꯔꯦꯗꯇꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯅꯠꯇꯦ ꯔꯤꯄ꯭ꯂꯦꯁꯃꯦꯟꯗꯤ ꯅꯠꯇꯦ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯃꯣꯏꯒꯤ ꯁ꯭ꯀꯤꯝ ꯇꯣꯉꯥꯟꯅ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯍꯥ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯐꯦꯁꯤꯂꯤꯇꯤ ꯑꯃꯨꯛ ꯂꯩꯗꯤ ꯂꯩ ꯁ꯭ꯀꯤꯝꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯥꯛꯏ ꯁ꯭ꯀꯤꯝ ꯑꯁꯦ ꯁ꯭ꯀꯤꯝꯁꯦ ꯑꯗꯨꯝ ꯃꯣꯏ ꯊꯥꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯞꯒ꯭ꯔꯦꯗ ꯑꯣꯐꯔꯁꯤꯁꯨ ꯉꯁꯤꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯃꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯞꯒ꯭ꯔꯦꯗ ꯑꯣꯐꯔꯗꯤ ꯑꯗꯨ ꯏꯟꯁꯇꯦꯟꯠ ꯀꯦꯁꯕꯦꯛꯁꯤꯗꯤ ꯑꯗꯨꯝ ꯇꯝ ꯉꯝꯗꯦ ꯅꯨꯃꯤꯠ 30 ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯏ ꯅꯨꯃꯤꯠ 30 ꯂꯥꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯅꯨꯃꯤꯠ 23 ꯅꯨꯃꯤꯠ 8ꯒꯨꯝꯕ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯏꯟꯁꯇꯦꯟꯠ ꯀꯦꯁꯕꯦꯛꯀꯤꯗꯤ ꯑꯗꯨꯝ ꯊꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯈꯔ ꯒꯦꯞ 2 ꯂꯩꯅꯔꯁꯨ ꯑꯗꯨꯝ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯨꯝ ꯃꯥꯏ ꯃꯁꯥꯒꯤ ꯑꯣꯐꯔꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯌꯥꯕꯤꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡ ꯂꯣꯏꯅ ꯄꯤꯖꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯃꯣꯕꯥꯏꯜ ꯕ꯭ꯔꯥꯟꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯕꯨꯛ ꯇꯧꯁꯟꯕꯤꯕ ꯆꯠꯄ ꯈꯣꯠꯄꯗ ꯈꯨꯗꯣꯡ ꯆꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯁꯨ ꯑꯗꯣ ꯑꯅꯛꯄ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯐꯔꯛ ꯇꯥꯏ ꯍꯥꯏꯔꯒꯁꯨ ꯍꯣꯝ ꯗꯤꯂꯤꯚꯔꯤꯒꯤ ꯑꯣꯞꯁꯟꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯣꯝ ꯗꯤꯂꯤꯚꯔꯤꯁꯦ ꯂꯧꯅꯗ꯭ꯔꯕꯅꯤꯅ ꯆꯨꯝꯃꯤꯀꯣ ꯌꯥꯕ ꯐꯠ ꯂꯥꯛꯑ ꯂꯧꯅꯔꯕ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦ ꯑꯄꯥꯝꯕ ꯈꯜꯂꯒ
tangay fadaba leire haigasu adum safe distance leiba anakpada area da leiboi tari dum mayamgi support pijage haidana su dum pegi lalai magi team na su mayam da phongdok piri duga any brand sin leibiri mayam apple dagi horaga loina mag leibiri brand sing sai hida mayam na hojik se festive season su oibani na zairao bogi season su oibani na mayam gi tamakta adum service pijage haidana ngasi program asi su mayam gi meeting mayam gi mayam da yeng hanjaraga mayam gi support oijarage haidana ngasi program asi ya baloroga mayam da kapsarak pani mayam na ngasi program asi soidana nungai bi kan hain su khalli ntra nungai bi hai ta di share thang to biramo share to rakana kana kana no share to ri hai basima comment section dom tang thambiro adu duga share to biro chinau sing dugi ming yam sengna pathok jage mayam share to ba hobiro adu duga share to jare hai ba sing mayam adu hai biro koi adum kana to jarage ming pathok ba ho jarage mayam wa hang pa hang sing makha ta bo hang pa hang sing yar ga di koi ka phone da ya numbers ta hambiro ko koi share to bire hai bagi wa koi comment section dom tang ibiro ha loina yani mayam Samsung gi thank you yam share kana kana to birage share to biba chilau sing caption da koi comment ta ibiro hayeng share to bibagi hayeng ka phone leiba lakha matam da hai tare phone leiba lakha matam da share to bagi option du dang yeng han biro share to bi option do yeng man tam da extra khara da soi ta han jage ba amya samna ha da customer am lai ba ko sin mai 360 follower ma mana video se share to la e ba ko share to bibai lupa yang kai do su ta view dana tani temper glass le me haponi plus sai gi no temper glass temper glass aro share to da dia de ko share to da ba share to view ba rohit yum nam share to re hai rohit yum nam gi damak ta khuba amata koi khujage rohit yum nam gi damak ta share to bibai damak ta ngasi gi program asi bu aduga mayam koi lupa yang khai da nate atopa mayam jo koi koi share to bibagi option mayam ta jare rohit kongwai lapam bilek ne adai di kana kana no share yam to ro ma le thank you mayam share yam to bibai damak ta aduga yamba amaji su ngasai dagi yam active oina reply se pibire ma dam to bane koina video number se ma yeng lai toi ne ba yamba amaji yamba ga la kamin na chen dungai lightning khu share to bi khibai damak ta thagat phongdok chari lightning khu bu su mayam share di to da bida to wega di hajala kanu ko jackson nok sek pam bu thagat chari ai su to jakhre haina ibirakpa share to biro bu at least 500 share ga di cross to 100 ka troge mi je la amai mathak ta nga si ga yoro ga di nei re kai no mayam share to da ga di yaroi ba ko mafam se mayam caption da hapcha bane samjan jarage ko daika thonaujam thank you pung tare phau bagi manung dang di call to biro ahen ba matam du to be kan office hour pung mapam khai dai na pung tare phau manung da naresh ketri mayum thank you so much for sharing I should share to re haina ibirak pai tamak ta thaga chari aduga share to da bida share to e di hajala kano oi da bang anaroi siko ko ye to jari se mayam service ni da mayam ida makta koi lan lai mana sumaina koi mobile mayam ma manipur mayam da singmai 360 followers ta hong na pi baga loina na service no aina pi ni haina to bi se mano sim na yum nam bu su thaga chari asoning sen su thaga chari share to bi pai da makta du group ta su share to na haina tak pi ri thank you so much aduga share to bi ba chinau sing gi da makta di koi offer ahen ba offer khara su lai ri ha basima mayam da koi hojita hon thamjarage ko bro 7 prime display sen ma da caption da mobile number yaw jabane do office hour da to bi ko MD Sajat Maibam thank you ado bangas livestream down payment se kya phau ya ge me am tang adungi amtang lakpio phom se adungi details ke loi puraga lakpiro chaga video se hobode hona yeng biro dum loi bod answer loi phangani lining khu thank you aseng ba to wi bai namak ta yumnam Gobind Singh na share to wi bai namak ta thaga chari loan lobada kari document sing chang bage haibana hangirak pa sing se mayam adungi Aadhaar card ne adungi pan card ne adungi bank account details tu ne adungi registered mobile number ne adongi akhoi ATM card ne sipa id yare kaino loi pula xerox to do si ai aduga adongi account to bank account se phasana maintain to thambiu ko loan lo ya na bai namka yam live lusin jara ki ko share to biba yam thaga chari do loi bhawa i biri ba chana ko dimok pusu akhoi sing mai se ki thaga mai kai degi thaga phone chari me mathang video sing mathang sun namjara ke aduga ngasi gi oina khoi lan lai mobile dagi live capture padu lan lai magi mathak ta lai biri ba Samsung gi oiba servicing center mayam da khangan jabanu mini uhan jabanu mini mayam da ngasi video sibu thawai happy boina share mathang di to view ko daika thonau jam khoi caption da details hap chari du di lan lai ma gi outlet phom sida moirang khum sawai jam le machin da lai bani ko aduga Google Map da su phang bane lan lai ma haidana loina phangani rohit no yum nam loina phangani phangdaba lai roi
ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯦꯅꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯑꯦꯅꯤ ꯁꯞꯄꯣꯔꯠꯀꯤꯗꯃꯛꯇ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯁꯥꯝꯀꯦ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯑꯦꯅꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯩꯕ ꯃꯇꯝꯗ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯈꯔ ꯍꯥꯞꯆꯕꯗꯣ ꯁꯤꯌꯔ ꯇꯧꯔ ꯊꯝꯕꯤꯌꯣꯕ ꯑꯦꯅꯤ ꯃꯇꯨꯡꯗ ꯑꯦꯅꯤ ꯍꯪꯕꯤꯅꯤꯡꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯪꯕꯤꯌꯣꯕꯀꯣ ꯁꯤꯁꯤꯃ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁꯤꯃꯩ 3C ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ